community थागलुदनी हिमोल हाफिदे YouTube का बंद हो भी ना बजा लो मीजिंग से लागत ना भाई का 1 minute जाओ दे बनते लागत नहीं तो निमुखा प्राप्ति माले कनानो थबिसना एगी सनबी थबिसना लाए वेलकम थबिसना hello guys welcome back welcome थबिसना कइनां जालके अयिंबी हाय चे चाक चारबो चाक चारे अयिंबी दी चाक चारबो ना नचेगी लाइक तनबिउ को लाइक तनथन बिरो करी करी हेंसां साना रखे ngasi dia LB lakani kana community daga thagat khrabaneba simayanga wari sananingwa ko nomi chanu hai che kai injang chage ngasi se kana tawre iron boina chare adagi di ka haiba sinox as hello sister hi adagi thobi sanana ka haiba hawai thongba kangauga inamadi hai aidi iron boina chare ngasi se thobi sana Manipuri irang se handak nongni se Manipuri irang kan khara kalli ko thobisina noi dai du di kaim tau da bro Nilima lisamna inau se yam nusiye thank you iche thank you dagi di ai gelbi da lakpi bagi iche thank you so much LK ka ba da chauba kayen sang sage hai irole ngasi di iron bas oina sare adoidi nomai them kaya ba ha bijou kaya ba pearl hai mare ko hi inama hello tobisana na community uhodre hai o ai community da ngasi thagi bane ba ko mayam nu khangna ba na anjali khuman na di hai tobisana na irang taude akhoi sida hai aingbina ibai di kai chat khage udene hai ibai do somda lei la ani ma so ina hangaw si law hai ni anjali khumana aidi udene hai o ude hai se community thagi badu ude hai ra adagi ml open world la kai ba nungai bone ne hai nungai riye noi di kamai tawna dige md hisena karam tawri hai nungai ri dagi yense yengse mayamna kari haiba kari mathel chage ngasidi irole khoi thebi sanana dada ullago inama dada thoglani dada se somna kan lebo ko ma thoglani lani nandita singhana chiche se yam nusiye thank you so much ne yamna ibu nusina jengbi bagi damaktani ko ibu jam nusibi se ibu nusibi base igi di jam laibak phabani samaina matam pumna mata nusibiyu ko Daidi kahaba kanan bala singhana ibai yawda base LB mapung phada bagum tawi iche dang kiro jang ko mapung phaga da mi se lai ko chu ai kero na mini da samana comment paga tawbani ba adagi di kayo like ya motle like to biramo please adagi di biya nungaigidre adagi net se katang kaino oi ko katang nungai te net se adagi a na hi hello adagi di sital thakur na je Sri Ram hai je Sri Ram adagi thobi sana na ayusi hoidi ayusi se ma hip khre ko dai a na where are you hai ko kadai no hangin to khunda ko ne adagi di sital thakur na Sri Ram ta hai le kai hai no Somorendro na kaya ay like taure hai thank you so much adagi di Somorendro singana yum kai gino hai ba kasar gini khoi se thabisana na ay like taure hai thank you thabisana adagi di md hisen na khoi gi video maitai yanji kai hai no khangdre md hisen na please you from khoi hai ro we are from kasar
ꯁꯤꯜꯆꯔ ꯍꯥꯏꯕꯅꯦ ꯌꯥꯔꯦ ꯀꯁꯥꯔ ꯂꯣꯏꯔꯦ ꯒ꯭ꯌꯥꯟ ꯑꯗꯩꯗꯤ ꯇꯥꯗꯦ ꯇꯧꯋꯦ ꯃꯅꯨꯡ ꯇꯥꯛꯐꯝ ꯊꯣꯛꯇꯦ ꯑꯗꯒꯤꯗꯤ ꯃꯅꯤ ꯃꯨꯛꯕꯥꯡꯅ ꯀꯩ ꯍꯥꯏꯕ ꯂꯥꯏꯛ ꯗꯟꯆꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯃꯅꯤ ꯃꯨꯛꯕꯥꯡ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯅꯆꯦꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯀꯅꯥꯗꯤ ꯁꯣ ꯃꯆ ꯀꯔꯟ ꯇꯧꯅꯣ ꯑꯗꯒꯤꯗꯤ ꯃꯅꯤ ꯃꯨꯛꯕꯥꯡꯅ ꯆꯦ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯉꯁꯤꯁꯦ ꯏꯔꯣꯜꯂꯦꯀꯣ ꯑꯗꯒꯤꯗꯤ ꯑꯦꯝ ꯑꯦꯜ ꯑꯣꯄꯦꯟ ꯍꯣꯜꯅ ꯀꯩ ꯍꯥꯏꯕ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯆꯥꯔꯛꯄꯅꯦꯅꯦ ꯆꯥꯔ ꯌꯣꯡꯆꯥꯛ ꯊꯣꯛꯂꯛꯇꯣꯔꯦꯀꯣ ꯊꯣꯛꯄ ꯎꯗꯔꯦ ꯁꯣꯝꯗ ꯎꯗ꯭ꯔꯦ ꯑꯗꯣ ꯆꯥꯔꯛꯇꯣꯏꯅꯦ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯒ ꯂꯣꯏ ꯆꯥꯔꯛꯇꯣꯔꯕꯅꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯏꯅꯝꯃ ꯑꯃꯨꯛ ꯂꯥꯛꯀꯦ ꯂꯩꯔꯝꯃꯣ ꯍꯣꯏ ꯍꯣꯏ ꯊꯣꯏꯕꯤ ꯁꯅꯥ ꯂꯥꯛꯑꯣ ꯑꯃꯨꯛꯀꯣ ꯑꯅꯤꯇꯥ ꯋꯦꯜꯀꯝ ꯑꯅꯤꯇꯥ ꯑꯅꯨ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯒꯦ ꯉꯁꯤ ꯏꯔꯣꯜꯂꯦ ꯑꯅꯤꯇꯥ ꯅꯪꯗꯤ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯗꯩ ꯍꯥꯎꯕꯝ ꯔꯣꯁꯅꯤꯅ ꯀꯁꯥꯔ ꯀꯋꯥꯏꯅꯣ ꯍꯥꯏ ꯀꯁꯥꯔ ꯁꯨꯅꯥꯏꯗꯅꯤ ꯑꯌꯤꯡꯕꯤꯅ ꯑꯩꯁꯨ ꯂꯥꯏꯛ ꯇꯧꯔꯦꯀꯣ ꯆꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯌꯤꯡꯕꯤ ꯑꯗꯒꯤ ꯄꯤꯡꯀꯤꯅ ꯄꯤꯡꯀꯤ ꯗꯦꯕꯤꯅ ꯎꯇꯤ ꯑꯁꯪꯕ ꯆꯥꯔꯛꯑꯣ ꯍꯣꯏ ꯍꯣꯏ ꯆꯥꯔꯛꯇꯣꯏꯅꯤ ꯎꯇꯤ ꯑꯁꯪꯕꯁꯦ ꯌꯥꯝ ꯆꯥꯔꯛꯑꯣ ꯍꯥꯏꯔꯛꯑꯦꯕꯀꯣ ꯃꯤ ꯃꯌꯥꯝ ꯑꯃꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯦ ꯎꯇꯤ ꯑꯁꯪꯕ ꯆꯥꯕꯤꯔꯛꯑꯣ ꯆꯤꯆꯦ ꯍꯥꯏꯅ ꯑꯗꯣ ꯆꯥꯔꯛꯇꯣꯏꯅꯤ ꯎꯇꯤ ꯑꯁꯪꯕꯁꯦ ꯑꯗꯨꯒ ꯅꯟꯗꯤꯇꯥ ꯁꯤꯡꯍꯅ ꯏꯕꯥꯏꯅ ꯆꯤꯆꯦꯗ ꯂꯨꯅ ꯌꯥꯝꯅ ꯇꯧꯕꯁꯦ ꯂꯨꯅ ꯌꯥꯝꯅ ꯇꯧꯕꯁꯦ ꯎꯔꯒ ꯅꯨꯡꯁꯤꯌꯦ ꯍꯥꯏꯌꯦ ꯍꯣꯏ ꯍꯣꯏ ꯇꯧꯋꯦ ꯗꯥꯅ ꯌꯥꯝ ꯂꯨꯅ ꯇꯧꯋꯦ ꯑꯩꯉꯣꯟꯗ ꯑꯗꯩ ꯗꯤꯕꯤꯌꯥ ꯌꯥꯝꯕꯦꯝꯅ ꯆꯦ ꯄ꯭ꯔꯦꯡ ꯑꯝꯇ ꯇꯧꯁꯤꯗꯅ ꯍꯥꯏꯌꯦ ꯄ꯭ꯔꯦꯡꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯅꯔꯒ ꯇꯧꯒꯗꯕ ꯅꯠꯇꯕꯅꯤꯅꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯗꯥꯅ ꯊꯥꯖꯔꯣꯏꯗꯕ ꯃꯑꯣꯡꯗ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯊꯥꯖꯔꯣꯏꯗꯕ ꯃꯑꯣꯡꯗ ꯇꯧꯅꯔꯛꯇꯣꯏꯅꯤꯅꯅꯦ ꯄꯣꯠꯁꯦ ꯈꯪꯍꯟꯕ ꯌꯥꯗꯦ ꯑꯗꯨꯅ ꯈꯤꯇꯪ ꯃꯇꯝꯁꯦ ꯆꯪꯉꯦꯕꯀꯣ ꯑꯗꯨꯒꯤꯅꯦ ꯁꯣꯏꯗꯅ ꯄ꯭ꯔꯦꯡ ꯇꯧꯊꯔꯛꯇꯣꯔꯕꯅꯦ ꯑꯗꯒꯤꯗꯤ ꯃꯅꯤ ꯃꯨꯛꯕꯥꯡꯅ ꯀꯩ ꯍꯥꯏꯕ ꯆꯦ ꯑꯅꯤꯇꯥꯗ ꯍꯥꯏ ꯇꯧꯈ꯭ꯔꯦ ꯃꯅꯤ ꯃꯨꯛꯕꯥꯡꯅ ꯑꯗꯒꯤ ꯁꯨꯅꯤꯇꯥ ꯑꯥꯔꯀꯦꯅ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯗꯒꯤꯗꯤ ꯃꯅꯤ ꯃꯨꯛꯕꯥꯡꯅ ꯏꯕꯥꯏ ꯀꯣꯃꯦꯟ ꯄꯥꯍꯜꯂꯒꯣ ꯆꯦ ꯍꯥꯏ ꯑꯣ ꯍꯣ ꯄꯥꯍꯜꯂꯒꯦ ꯏꯕꯥꯏ ꯄꯥꯍꯜꯂꯛꯀꯦ ꯏꯕꯥꯏꯅ ꯄꯥꯕ꯭ꯔꯥ ꯇꯥꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯑꯩꯅ ꯄꯥꯕꯁꯦ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥꯕ ꯑꯗꯩꯗꯤ ꯑꯅꯤꯇꯥꯒꯤ ꯃꯊꯦꯜꯅ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯏ ꯑꯅꯨ ꯍꯥꯏ ꯑꯣ ꯑꯗꯒꯤꯗꯤ ꯍꯥꯎꯕꯝ ꯔꯣꯁꯅꯤꯅ ꯀꯩ ꯍꯥꯏꯕ ꯆꯒꯦꯝ ꯄꯣꯝꯕꯁꯨ ꯆꯥꯔꯣ ꯏꯅꯝꯃ ꯍꯣꯏ ꯍꯣꯏ ꯆꯥꯔꯛꯀꯦ ꯑꯗ ꯑꯦꯟꯗꯤ ꯍꯨꯏꯁꯦꯟꯅ ꯅꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗꯨ ꯐꯖꯩ ꯍꯥꯏꯕ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯍꯨꯏꯁꯦꯟ ꯑꯗꯒꯤꯗꯤ ꯑꯅꯤꯇꯥꯒꯤ ꯃꯊꯦꯜꯅ ꯂꯥꯏꯛꯁꯨ ꯇꯧꯔꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯅꯤꯇꯥ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯗꯒꯤꯗꯤ ꯕꯦꯕꯤ ꯔꯥꯅꯤ ꯅꯣꯡꯊꯣꯡꯕꯝꯅ ꯏꯆꯦꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯗꯒꯤ ꯇꯨꯝꯂꯝꯗꯥꯏꯁꯤꯗ ꯃꯪ ꯅꯨꯡꯉꯥꯏꯔꯅꯤ ꯀ ꯍꯥꯏꯄꯣꯠꯅꯤ ꯑꯩꯁꯦ ꯉꯁꯥꯏꯅꯦ ꯁꯣꯔꯠ ꯑꯃ ꯁꯦꯝꯃꯝꯃꯦꯕꯀꯣ ꯍꯧꯖꯤꯛꯋꯥꯏꯗ ꯁꯣꯔꯠ ꯑꯃ ꯁꯦꯝꯃꯝꯕ ꯑꯗꯨꯒꯤ ꯁꯣꯔꯠꯇꯣ ꯁꯦꯝꯕꯗꯨꯒ ꯈꯤꯇꯪ ꯑꯩ ꯃꯦꯀꯞ ꯇꯧꯋꯦꯕꯀꯣ ꯑꯗꯨꯗꯨꯅ ꯉꯁꯤ ꯅꯍꯥꯟꯉꯩꯒꯤꯗꯤ ꯑꯩ ꯑꯦꯜ ꯕꯤ ꯂꯥꯛꯄꯁꯦ ꯃꯦꯀꯞ ꯌꯥꯎꯗꯕꯅꯤ ꯉꯁꯤꯗꯤ ꯑꯩꯅ ꯁꯣꯔꯠꯇꯣ ꯁꯦꯝꯕꯒꯤ ꯃꯦꯀꯞ ꯈꯔ ꯇꯧꯕꯒꯤꯅꯦꯕꯀꯣ ꯑꯩꯅ ꯉꯁꯤ ꯃꯦꯀꯞꯀ ꯂꯣꯏꯅꯅ ꯂꯥꯛꯏꯁꯦ ꯑꯗꯒꯤꯗꯤ ꯀꯥꯅꯟꯕꯂꯥ ꯁꯤꯡꯍꯅ ꯆꯦꯒꯤ ꯃꯥꯏꯗ ꯇꯥꯔꯤꯕ ꯁꯝꯁꯦ ꯈꯔ ꯍꯥꯏꯒꯠꯀꯦ ꯑꯗꯒꯤꯗꯤ ꯁꯥꯐꯝ ꯀꯩ ꯍꯥꯏꯕ ꯔꯁꯃꯅꯤꯅ ꯀꯩ ꯍꯥꯏꯕ ꯆꯦꯒ ꯗꯗꯥꯒꯁꯦ ꯀꯃꯥꯏꯅ ꯊꯦꯡꯅꯒ꯭ꯔꯤꯅꯣ ꯍꯥꯏ ꯑꯩꯈꯣꯏ ꯑꯅꯤꯁꯤꯔꯣ ꯏꯁꯣꯔꯅ ꯇꯝꯃꯝꯕ ꯍꯥꯏꯗꯨꯅꯤꯗ ꯑꯗꯨꯝ ꯀꯩ ꯍꯥꯏꯒꯅꯤ ꯃꯥꯁꯨ ꯃꯥꯒꯤ ꯊꯕꯛ ꯇꯝꯕ ꯑꯩꯁꯨ ꯑꯩꯒꯤ ꯊꯕꯛ ꯇꯝꯕꯗꯒꯤ ꯑꯗꯨꯝ ꯎꯅꯈꯤꯕꯅꯦꯕꯀꯣ ꯑꯗꯒꯤ ꯂꯟꯆꯦꯟꯕꯤ ꯆꯅꯨꯅ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯒꯤ ꯍꯪꯒꯥꯝ ꯊꯣꯡꯕ ꯆꯥꯕꯤꯔꯒꯣ ꯆꯦꯆꯦꯒ ꯏꯕꯥꯏꯒ ꯄꯨꯟꯅ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯆꯥꯔꯛꯀꯦ ꯑꯗꯒꯤꯗꯤ ꯑꯦꯝ ꯗꯤ ꯍꯨꯏꯁꯦꯟꯅ ꯃꯅꯤꯄꯨꯔꯗꯁꯨ ꯂꯥꯛꯇꯣꯏꯅꯦ ꯃꯅꯤꯄꯨꯔꯗꯁꯨ ꯑꯗꯨꯝ ꯂꯥꯛꯀꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯏꯈꯨꯔꯥꯁꯨ ꯂꯥꯛꯇꯣꯏꯅꯤ ꯑꯗꯒꯤꯗꯤ ꯑꯦꯝ ꯑꯦꯜ ꯑꯣꯄꯦꯟ ꯋꯥꯔꯜꯅ ꯅꯦꯅꯦꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯌꯦꯟꯁꯥꯡꯁꯦ ꯀꯩꯅꯣ ꯍꯥꯏ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯌꯦꯟꯁꯥꯡ ꯍꯥꯏꯔꯒꯗꯤ ꯏꯔꯣꯟꯕꯒ ꯑꯗꯩꯗꯤ ꯀꯥꯡꯁꯣꯏꯒꯀꯣ ꯑꯁꯦ ꯌꯥꯝꯅ ꯄꯥꯝꯃꯦꯕꯀꯣ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯒꯨꯝꯕ ꯍꯪꯒꯥꯝ ꯆꯝꯐꯨꯠꯀꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯨꯝꯕꯗꯣ ꯈꯔ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯁꯦ ꯑꯗꯣ ꯏꯔꯣꯟꯕꯁꯨ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯗꯣ ꯉꯥ ꯊꯣꯡꯕ ꯌꯦꯟ ꯊꯣꯡꯕ ꯑꯗꯨꯒꯨꯝꯕ ꯁꯥ ꯉꯥꯁꯤꯗꯤ ꯀꯌꯥ ꯑꯩ ꯆꯥꯅꯤꯡꯗꯦꯕꯀꯣ ꯑꯗꯩ ꯑꯅꯤꯇꯥꯅ ꯀꯩ ꯍꯥꯏꯕ ꯃꯅꯤ ꯃꯨꯛꯕꯥꯡ ꯀꯩ ꯌꯦꯟꯁꯥꯡ ꯆꯥꯒꯦ ꯍꯪꯈ꯭ꯔꯦ ꯃꯅꯤ ꯃꯨꯛꯕꯥꯡꯅ ꯑꯩꯗꯤ ꯏꯕꯥꯏꯅ ꯄꯥꯕ ꯇꯥꯕ ꯅꯨꯡꯉꯥꯏ ꯃꯃꯤꯠ ꯎꯏꯔꯒ ꯁꯨꯒꯜꯂꯒ ꯄꯥꯔꯛꯄꯗꯣ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯗꯥꯅ ꯎꯕꯣꯏ ꯎꯗꯕꯣꯏ ꯇꯧ ꯄꯥꯕꯗꯣ ꯅꯠꯇ꯭ꯔꯥ ꯅꯨꯡꯉꯥꯏꯕꯅꯤꯀꯣ ꯅꯪ ꯄꯥꯔꯣ ꯃꯅꯤ ꯃꯨꯛꯕꯥꯡꯗꯒꯤ ꯍꯧꯔꯣ ꯆꯦ ꯑꯅꯤꯇꯥ ꯆꯦ ꯑꯅꯤꯇꯥ ꯅꯪ ꯉꯥ ꯊꯣꯡꯕ ꯍꯥꯏ ꯑꯗꯨꯗꯒꯩꯗꯤ ꯉꯥ ꯊꯣꯡꯕ ꯑꯗꯩ ꯗꯤꯕꯤꯌꯥ ꯌꯥꯝꯕꯦꯝꯅ ꯆꯦꯁꯦ ꯀꯦꯔꯗꯤ ꯌꯥꯝ ꯐꯖꯩꯌꯦ ꯅꯨꯡꯁꯤꯁꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯅꯤ ꯊꯦꯡꯀ꯭ꯌꯨ ꯃꯨꯛꯕꯥꯡꯅ ꯆꯦ ꯑꯅꯤꯇꯥ ꯚꯤꯗꯤꯑꯣ ꯌꯦꯡꯉꯝꯕꯅꯤ ꯁꯥꯎꯟ ꯌꯥꯎꯗꯦꯅꯦ ꯏꯍꯦ ꯑꯗꯩꯗꯤ ꯃꯦꯔꯤꯅꯥ ꯁꯔꯃꯥꯅ ꯀꯩꯕ ꯂꯥꯛꯊꯣꯛ ꯅꯣꯏꯒꯤꯁꯦ
ꯄꯁꯥꯁꯤꯌꯥ ꯍꯣꯏꯒ ꯅꯛꯅꯕ꯭ꯔꯣ ꯌꯥꯝ ꯌꯥꯝ ꯀꯥ ꯍꯦꯟꯖꯟꯅꯗꯤ ꯍꯦꯟꯅ ꯅꯛꯅꯗꯦ ꯈꯔꯗꯤ ꯁꯨꯝ ꯅꯛꯅꯩꯌꯦꯕꯀꯣ ꯌꯥꯝ ꯅꯛꯅꯕꯗꯨꯗꯤ ꯅꯠꯇꯦ ꯑꯗꯩꯗꯤ ꯑꯅꯤꯇꯥꯒꯤ ꯃꯊꯦꯜꯅ ꯀꯔꯤ ꯍꯥꯏꯕ ꯑꯅꯨ ꯁꯣꯠ ꯁꯦꯝꯕ ꯅꯨꯡꯉꯥꯏꯕꯅꯤꯀꯣ ꯑꯩꯗꯤ ꯑꯩꯗꯤ ꯀꯩ ꯍꯥꯏꯅꯣ ꯑꯩꯗꯤ ꯏꯁꯥꯅ ꯏꯁꯩ ꯁꯛꯂꯤꯅꯤ ꯍꯥꯏ ꯑꯗꯨꯅꯦ ꯑꯅꯤꯇꯥ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯅꯪꯒꯤꯁꯨ ꯑꯗꯩꯗꯤ ꯅꯪꯅꯒ ꯏꯁꯩ ꯁꯛꯄꯗꯣ ꯏꯁꯩꯒ ꯉꯪꯕꯗꯣ ꯀꯌꯥꯝ ꯅꯨꯡꯁꯤ ꯀꯥꯅꯟ ꯈꯪꯕ꯭ꯔꯥ ꯕꯂꯥꯁꯤꯡꯍꯅ ꯀꯩ ꯍꯧꯖꯤꯛꯇ ꯅꯨꯡꯁꯤꯌꯦ ꯆꯦꯒ ꯀꯔꯤ ꯆꯦꯒꯤ ꯃꯃꯥꯏꯁꯦ ꯃꯥꯏꯁꯦ ꯄꯤꯛꯇꯛ ꯄꯤꯛꯇꯛꯅ ꯔꯥꯁꯤ ꯌꯥꯝ ꯂꯩ ꯍꯥꯏ ꯑꯦꯝ ꯗꯤ ꯍꯨꯁꯦꯟꯅ ꯀꯩꯕ ꯅꯈꯣꯏꯒꯤ ꯍꯧꯖꯤꯛ ꯀꯔꯤ ꯊꯕꯛ ꯇꯧꯔꯤꯒꯦ ꯅꯈꯣꯏ ꯀꯩꯕ ꯅꯈꯣꯏꯒꯤ ꯍꯧꯖꯤꯛ ꯀꯔꯤ ꯊꯕꯛ ꯇꯧꯔꯤꯒꯦ ꯑꯩꯈꯣꯏ ꯗꯥꯗꯤ ꯁꯅꯥ ꯁꯥꯏꯀꯣ ꯑꯗꯨꯒ ꯑꯩꯅ ꯐꯤ ꯇꯨꯕ ꯇꯦꯂꯔꯤꯡ ꯇꯧꯋꯤ ꯃꯅꯤ ꯃꯨꯛꯕꯥꯡꯅ ꯏꯕꯥꯏꯒ ꯊꯝꯁ ꯑꯞ ꯇꯧꯔꯦ ꯃꯔꯤꯅꯥ ꯁꯔꯃꯅ ꯀꯩꯕ ꯑꯅꯨꯁꯦ ꯕ꯭ꯂꯣꯛ ꯁꯦꯝꯕ ꯍꯪꯉꯤ ꯁꯨ ꯐꯖꯔꯦ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯃꯦꯔꯤꯅꯥ ꯊꯦꯡꯀ꯭ꯌꯨ ꯑꯁꯨꯝ ꯀꯥꯕꯛ ꯀꯥꯕꯛꯅꯤꯗ ꯀꯩ ꯍꯥꯏꯅꯤ ꯁꯨꯝ ꯋꯥꯏ ꯇꯤ ꯇꯝꯖꯕ ꯀꯩꯅꯣꯁꯤꯒ ꯍꯥꯏꯇꯥꯔꯦ ꯀꯩ ꯍꯥꯏꯅꯤ ꯆꯪꯉꯛꯑꯕ ꯀꯧꯔꯕꯅꯤꯅꯀꯣ ꯌꯨꯇꯨꯞꯁꯤꯒ ꯆꯪꯉꯛꯑꯕ ꯀꯧꯔꯕꯅꯤꯅ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯇꯞ ꯇꯞꯅ ꯑꯗꯨꯝ ꯇꯝꯃꯤꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯀꯌꯥ ꯍꯩꯇ꯭ꯔꯤꯕꯀꯣ ꯗꯗꯥ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯊꯦꯡꯀ꯭ꯌꯨ ꯁꯦꯝ ꯇꯨ ꯌꯨ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯀꯅꯥꯅꯣ ꯑꯗꯨꯅꯤꯗ ꯃꯦꯔꯤꯅꯥ ꯑꯩꯁꯦ ꯌꯥꯝꯅ ꯀꯩꯁꯨ ꯕ꯭ꯂꯣꯛ ꯁꯦꯝꯕ ꯈꯣꯠꯄ ꯀꯩꯁꯨ ꯌꯥꯝ ꯍꯩꯕ ꯅꯠꯇꯦꯗ ꯑꯩꯒꯤꯁꯤꯗ ꯍꯧꯖꯤꯛꯕꯨ ꯄꯥꯈꯪ ꯃꯆꯥ ꯑꯗꯨꯃꯥꯏꯅ ꯎꯔꯤꯡꯒ ꯊꯣꯛꯂꯛꯏ ꯑꯗꯣ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯤꯅꯦꯕ ꯃꯍꯃꯠ ꯇꯝꯕ ꯍꯥꯏꯇꯥꯔꯦ ꯇꯝꯃꯤꯅꯦ ꯍꯥꯏꯕ ꯒꯨꯗ ꯇꯥꯔꯦ ꯍꯥꯏ ꯍꯧꯖꯤꯛꯁꯦ ꯒꯨꯗ ꯀꯩꯅꯣ ꯅꯪ ꯎꯝꯃꯤꯗꯣ ꯀꯣꯃꯦꯟ ꯊꯥꯗꯕꯤꯔꯛꯑꯣ ꯀꯣꯃꯦꯟ ꯀꯅꯥ ꯀꯅꯥꯅꯣ ꯏꯕꯤꯔꯛꯑꯣ ꯑꯅꯤꯇꯥꯒꯤ ꯃꯊꯦꯜ ꯑꯅꯨ ꯅꯪꯒꯤ ꯅꯥꯁꯤꯀꯥ ꯅꯥꯁꯤꯀꯥ ꯀꯨꯏꯔꯦ ꯎꯗꯕ ꯁꯤꯕ ꯎꯗꯕꯁꯤꯗ ꯑꯩ ꯁꯤꯕ ꯅꯥꯁꯤꯀꯥꯁꯦ ꯑꯅꯤꯇꯥ ꯅꯥꯁꯤꯀꯥꯁꯦ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦ ꯑꯃꯨꯛ ꯁꯤꯔꯛꯑꯅꯤ ꯑꯃꯨꯛ ꯁꯤꯔꯁꯤꯔ ꯈꯪꯗꯦ ꯑꯃꯨꯛ ꯁꯤꯅꯤꯡꯉꯦ ꯃꯅꯤ ꯃꯨꯛꯕꯥꯡꯁꯤ ꯏꯕꯥꯏ ꯑꯅꯧꯕ ꯆꯍꯤ ꯆꯪꯂꯛꯄꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯍꯟꯂꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯃꯥꯅꯦ ꯃꯥꯅꯦ ꯃꯅꯤ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯀꯣ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯀꯩ ꯍꯥꯏꯅꯤ ꯅꯥꯗ ꯌꯦꯛꯇꯅ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯅꯠꯇꯦ ꯅꯥꯗ ꯌꯦꯛꯇꯅ ꯍꯥꯏꯇꯥꯔꯦꯀꯣ ꯅꯥꯗ ꯌꯦꯛꯇꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯋꯦꯜꯀꯝ ꯂꯩꯃꯤꯟꯅꯁꯤ ꯁꯅꯥ ꯃꯅꯨꯡꯗꯩꯔꯣ ꯂꯥꯏꯛ ꯄꯤꯔꯛꯏꯁꯦ ꯑꯩ ꯁꯨꯝ ꯇꯥꯒꯦ ꯍꯣꯏ ꯍꯣꯏ ꯇꯥꯎ 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 ꯁꯅꯥ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯅꯪ ꯋꯥꯔꯁꯨ ꯋꯥꯅ ꯅꯆꯦ ꯒꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯏꯅꯥꯎꯕꯨ ꯅꯪ ꯃꯅꯨꯡꯗꯩꯔꯣ ꯑꯅꯤꯇꯥꯒꯤ ꯃꯊꯦꯜꯅ ꯁꯅꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯃꯅꯤ ꯃꯨꯛꯕꯥꯡꯅ ꯁꯅꯥꯁꯦ ꯉꯁꯤ ꯀꯩ ꯃꯁꯥ ꯃꯊꯦꯜ ꯅꯨꯡꯉꯥꯏꯇꯕ ꯃꯤ ꯆꯥꯒꯦ ꯑꯅꯤꯇꯥ ꯈꯪꯉꯕ ꯑꯗꯨꯅ ꯃꯥ ꯀꯩꯅꯣ ꯇꯧꯔꯤꯕ ꯍꯥꯏꯗꯤ ꯆꯪꯉꯛꯏꯁꯦ ꯃꯥ ꯑꯗꯨꯝ ꯆꯪꯉꯛꯏꯅꯦꯕ ꯃꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯕꯅꯤ ꯃꯥ ꯉꯁꯤ ꯑꯗꯒꯤꯗꯤ ꯃꯅꯤ ꯃꯨꯛꯕꯥꯡꯅ ꯁꯅꯥ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯔꯣꯃꯤ ꯗꯦꯕꯤꯅ ꯍꯥꯏ ꯆꯦ ꯍꯦꯜꯂꯣ ꯔꯣꯃꯤ ꯁꯅꯥ ꯑꯣꯇꯨ ꯊꯣꯡꯕ ꯆꯥꯏ ꯔꯣꯃꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏ ꯕ꯭ꯔꯖꯕꯥꯁꯤ ꯃꯌꯨꯝ ꯃꯊꯣꯏ ꯆꯦꯒꯤ ꯃꯥꯏꯁꯦ ꯍꯪꯉꯣꯏ ꯃꯥꯜꯂꯦ ꯍꯥꯏ ꯃꯥꯟꯕ꯭ꯔꯥ ꯍꯪꯉꯣꯏ ꯃꯥꯟꯕ꯭ꯔꯥ ꯃꯌꯥꯝ ꯑꯩꯈꯣꯏ ꯅꯨꯄꯤꯒꯤ ꯃꯥꯏꯁꯦ ꯍꯪꯉꯣꯏ ꯃꯥꯜꯂꯦꯅ ꯍꯧꯖꯤꯛ ꯏꯔꯛꯏꯁꯤ ꯌꯦꯡꯉꯨꯅꯦ ꯕ꯭ꯔꯖꯕꯥꯁꯤ ꯃꯌꯨꯝ ꯃꯊꯣꯏꯁꯤꯅ ꯆꯦꯒꯤ ꯃꯃꯥꯏꯁꯦ ꯍꯪꯉꯣꯏ ꯃꯥꯜꯂꯦ ꯑꯦ ꯑꯃꯥꯟꯕ ꯑꯃ ꯂꯩꯔꯝꯃꯤꯗꯨꯁꯨ ꯂꯥꯏꯕꯛ ꯐꯕꯅꯤ ꯊꯦꯡꯀ꯭ꯌꯨ ꯑꯗꯒꯤꯗꯤ ꯔꯣꯃꯤꯅ ꯆꯦ ꯀꯩ ꯅꯪ ꯍꯥꯏꯕ ꯀꯥꯏꯒꯤꯅꯣ ꯑꯩꯈꯣꯏ ꯑꯩꯈꯣꯏꯁꯦ ꯀꯁꯥꯔꯒꯤꯅꯤ ꯀꯁꯥꯔꯒꯤꯅꯦ ꯀꯁꯥꯔ ꯁꯤꯅꯥꯏꯒꯤꯅꯤ ꯔꯣꯃꯤ ꯗꯦꯕꯤꯅ ꯍꯥꯏ ꯍꯦꯜꯂꯣ ꯔꯣꯃꯤ ꯑꯩꯒꯤ ꯃꯥꯏꯁꯦ ꯍꯪꯉꯣꯏ ꯃꯥꯜꯂꯤ ꯍꯥꯏꯈ꯭ꯔꯕ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯍꯪꯉꯣꯏꯗꯨꯁꯨ ꯀꯩꯗꯧꯔꯒꯦ ꯅꯠꯇ꯭ꯔꯣ ꯑꯦ ꯍꯪꯉꯣꯏꯗꯁꯨ ꯐꯖ ꯐꯖ ꯂꯩꯕꯅꯦ ꯍꯪꯉꯣꯏꯗꯁꯨ ꯐꯖ ꯐꯖꯕ ꯂꯩꯕꯅꯦ ꯐꯖꯕ ꯍꯪꯉꯣꯏꯅꯤꯗ ꯃꯥ ꯍꯥꯏꯔꯤꯁꯦ ꯎꯝ ꯉꯥ ꯊꯣꯡꯉꯦ ꯆꯦ ꯍꯥꯏꯒꯕ ꯅꯨꯡꯁꯤꯌꯦ ꯌꯥꯝꯅ ꯅꯣꯏ ꯐꯦꯃꯤꯂꯤꯁꯦ ꯊꯦꯡꯀ꯭ꯌꯨ ꯀꯔꯝ ꯃꯃꯤꯡꯁꯦ ꯊꯣꯏꯁꯅꯥ ꯈ꯭ꯋꯥꯏꯔꯥꯛꯄꯝꯅ ꯀꯣ ꯁꯅꯥꯅ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩ ꯑꯩꯈꯣꯏ ꯏꯃꯥꯅ ꯀꯩ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯥꯅ ꯀꯔꯤ ꯍꯥꯏꯕ ꯈꯪꯗꯅ ꯊꯣꯡ ꯂꯣꯜꯂꯝ ꯈꯪꯗꯅ ꯊꯣꯡ ꯂꯣꯜꯂꯝꯕ ꯑꯗꯨꯒꯩ ꯍꯧꯖꯤꯛꯇ ꯀꯧꯅ ꯊꯣꯡ ꯍꯥꯡꯅ ꯆꯪꯉꯛꯄꯇ ꯉꯥꯏꯔꯤ ꯑꯣꯏꯃꯥ ꯅꯦꯅꯦ ꯈꯪꯍꯧꯗ꯭ꯔꯖꯥꯠꯅꯤꯗꯅ ꯑꯅꯤꯇꯥꯒꯤ ꯃꯊꯦꯜ ꯀꯩꯕ ꯃꯟꯗꯦ ꯍꯦ ꯃꯥꯟꯗꯦꯍꯦ ꯍꯪꯉꯣꯏ ꯀꯩꯅꯣꯅꯦ ꯍꯪꯉꯣꯏ ꯍꯥꯏ ꯀꯩꯅꯣꯅꯦ ꯑꯗꯨꯅꯦ ꯍꯥꯏꯖꯁꯅꯨꯍꯦ ꯃꯤ ꯃꯤꯒꯤ ꯍꯣꯏ ꯍꯣꯏ ꯃꯃꯤꯅꯤ ꯍꯪꯉꯣꯏ ꯃꯥꯡꯕꯁꯨ ꯍꯣꯏ ꯌꯥꯎꯔꯛꯇꯣꯏꯅꯤ ꯀꯣꯟꯁꯝꯅ ꯑꯃꯨꯛ ꯀꯩꯕ ꯌꯥꯎꯔꯛꯇꯣꯏꯅꯤ ꯃꯅꯤꯄꯨꯔ ꯆꯒꯦꯝ ꯄꯣꯝꯕꯒꯤ ꯆꯒꯦꯝ ꯄꯣꯝꯕꯤ ꯆꯥꯔꯛꯑꯣ ꯏꯕꯥꯏ ꯏꯆꯦ ꯃꯊꯦꯜ ꯃꯆꯜ
ꯍꯋꯥꯏꯖꯥꯔ ꯍꯥꯏꯖꯔꯛꯀꯦ ꯃꯆꯜ ꯍꯥꯏꯖꯔꯛꯀꯦ ꯑꯩꯈꯣꯏ ꯁꯣꯝꯒꯤ ꯆꯞ ꯑꯩꯈꯣꯏ ꯆꯥ ꯁꯣꯝꯒꯤ ꯆꯞ ꯆꯥꯕ ꯎꯝ ꯆꯞ ꯆꯥ ꯇꯥꯕꯤꯕ ꯇꯥꯕꯤꯕ ꯇꯥꯕꯤꯌꯨ ꯀꯁꯥꯔ ꯆꯒꯦꯝ ꯄꯣꯝꯕꯁꯨ ꯍꯧꯔꯝꯗꯧ ꯃꯥꯜꯂꯤ ꯇ꯭ꯔꯥꯏ ꯇꯧꯗꯣꯏꯅꯦ ꯍꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯍꯣꯏ ꯍꯣꯏ ꯇꯧ ꯇꯧ ꯑꯦꯝ ꯗꯤ ꯍꯥꯎꯕꯅꯦ ꯍꯨꯏꯁꯦꯟꯅ ꯑꯗꯨꯝ ꯆꯝꯅ ꯍꯥꯎꯕꯅꯤꯀꯣ ꯋꯥꯔꯤꯁꯤꯡꯁꯦ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯦ ꯀꯣꯜ ꯇꯧꯔꯛꯑꯣ ꯑꯣ ꯑꯣꯀꯦ ꯑꯣꯀꯦ ꯅꯝꯕꯔꯗꯤ ꯑꯗꯒꯤꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯃꯅꯤ ꯃꯨꯛꯕꯥꯡꯅ ꯊꯤꯔꯁꯨ ꯏꯆꯦꯅꯤ ꯐꯖꯔꯁꯨ ꯏꯆꯦꯅꯤ ꯑꯦꯝ ꯗꯤ ꯍꯨꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯀꯣꯜ ꯇꯧꯔꯛꯑꯣ ꯑꯗꯣ ꯑꯩ ꯅꯪꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯀꯦ ꯅꯝꯕꯔ ꯈꯔ ꯄꯤꯔꯛꯑꯣ ꯕ꯭ꯔꯖꯕꯥꯁꯤ ꯅꯪꯗꯤ ꯅꯪꯉꯣꯟꯗ ꯁꯟ ꯐꯣꯟ ꯇꯧꯔꯒ ꯃꯥꯜꯂꯤ ꯅꯪꯉꯣꯟꯗ ꯍꯥꯏꯌꯦ ꯍꯥꯏꯖꯁꯅꯨꯗ ꯃꯅꯤ ꯃꯨꯛꯕꯥꯡ ꯍꯥꯏꯖꯁꯅꯨ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤꯅꯦ ꯑꯗꯨꯝ ꯅꯨꯡꯁꯤꯕꯁꯨ ꯌꯥꯎꯔꯛꯇꯣꯏꯅꯤ ꯅꯨꯡꯁꯤꯗꯕꯁꯨ ꯌꯥꯎꯔꯛꯇꯣꯏꯅꯤ ꯅꯠꯇ꯭ꯔꯅꯦ ꯀꯁꯔ ꯑꯗꯨ ꯄꯥꯈꯪ ꯂꯥꯛꯑꯦ ꯄꯨꯝꯅꯃꯛꯇꯣ ꯑꯩꯈꯣꯏ ꯐꯦꯁ ꯇꯧꯅꯔꯒ ꯆꯠꯄ ꯃꯊꯧ ꯇꯥꯏꯕꯀꯣ ꯀꯁꯔ ꯄꯥꯈꯪ ꯑꯗꯨꯅ ꯂꯥꯛꯑꯦ ꯑꯩꯗꯤ ꯑꯃꯨꯛ ꯁꯥꯎꯗꯦꯗ ꯀꯩꯒꯤ ꯁꯥꯎꯗꯣꯏꯅꯣ ꯍꯥꯏ ꯏꯇꯩꯃ ꯇꯥꯃꯣ ꯆꯥꯛ ꯑꯦ ꯆꯥꯔꯕꯣ ꯀꯁꯥꯔ ꯀꯩ ꯄꯥꯈꯪ ꯃꯊꯦꯜ ꯆꯥꯒꯦ ꯂꯥꯛꯑꯦ ꯀꯁꯥꯔ ꯉꯁꯤꯗꯤ ꯄꯥꯈꯪ ꯏꯄꯥ ꯂꯥꯛꯑꯦ ꯍꯥꯏ ꯏꯇꯩꯃ ꯇꯥꯃꯣ ꯆꯥꯛ ꯆꯥꯔꯕꯣ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯑꯩꯈꯣꯏ ꯉꯁꯤ ꯀꯩꯅꯣ ꯆꯥꯏꯅꯦ ꯏꯔꯣꯟꯕ ꯆꯥꯏ ꯀꯁꯥꯔ ꯄꯥꯈꯪ ꯀꯁꯥꯔ ꯄꯥꯈꯪ ꯑꯩꯅꯅꯦ ꯅꯪꯁꯦꯅꯦ ꯑꯦꯕꯤꯗ ꯑꯩꯒ ꯅꯪꯒꯁꯦ ꯐ꯭ꯔꯦꯟ ꯂꯩꯅꯕꯁꯦ ꯀꯨꯏꯗꯤ ꯀꯨꯏꯔꯦ ꯅꯠꯇ꯭ꯔꯥ ꯀꯨꯏꯔꯦꯀꯣ ꯑꯗꯨꯒ ꯑꯩꯅꯅꯦ ꯅꯪꯁꯦ ꯀꯁꯥꯔ ꯄꯥꯈꯪꯅꯦꯅ ꯈꯪꯗꯦꯕꯀꯣ ꯁꯨꯛ ꯀꯨꯏꯕꯁꯦ ꯑꯗꯣ ꯔꯤꯜꯁꯀꯗꯤ ꯃꯌꯥꯝ ꯅꯪꯒꯤ ꯃꯃꯥꯡꯗ ꯊꯥꯒꯠꯂꯛꯄꯗꯤ ꯑꯗꯨꯝ ꯌꯦꯡꯉꯦꯕ ꯈꯪꯉꯕ ꯑꯗꯨ ꯌꯦꯡꯉꯒ ꯑꯩꯅꯅꯦ ꯀꯣꯃꯦꯟꯇꯀ ꯄꯤꯗꯕ ꯍꯥꯏꯇꯥꯔꯦ ꯀꯅꯥꯅꯣ ꯈꯪꯗꯕꯅꯤꯅꯅꯦ ꯑꯗꯨꯒ ꯅꯍꯥꯟ ꯅꯪꯅ ꯅ꯭ꯌꯨ ꯏꯌꯥꯔꯒꯤ ꯋꯤꯁ ꯇꯧꯔꯛꯄꯗꯣ ꯑꯗꯨꯒꯩꯗꯨꯒ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯔꯣꯃꯤ ꯕ꯭ꯔꯦꯀꯦꯠꯇ ꯗꯦꯕꯤ ꯏꯗ꯭ꯔꯅꯦ ꯀꯁꯥꯔ ꯄꯥꯈꯪ ꯍꯥꯏꯅ ꯑꯗꯨꯒꯩ ꯈꯪꯉꯤꯅꯦꯕ ꯔꯣꯃꯤ ꯗꯦꯕꯤ ꯏꯆꯦ ꯅꯪ ꯕꯣꯟꯇꯔꯥꯄꯨꯔꯒꯤꯔꯣ ꯃꯥꯅꯦ ꯑꯩ ꯕꯟꯇ꯭ꯔꯥꯄꯨꯔꯒꯤꯅꯦ ꯑꯩ ꯆꯥꯟꯗꯝ ꯂꯩꯀꯥꯏꯗ ꯌꯨꯝ ꯄꯥꯜꯂꯛꯄꯅꯤꯀꯣ ꯑꯗꯩꯗꯤ ꯀꯩꯕ ꯄꯨꯈ꯭ꯔꯝꯕꯝ ꯔꯇꯟ ꯌꯥꯝ ꯅꯨꯡꯁꯤꯅꯕ ꯅꯣꯏꯒꯤ ꯅꯣꯏꯒꯤ ꯀꯄꯜꯁꯦ ꯀꯄꯜꯁꯦ ꯀꯔꯤꯝ ꯀꯔꯝ ꯈꯜꯂꯨꯅꯨ ꯈꯨꯟꯅꯨ ꯅꯕꯥꯏꯒꯤ ꯕ꯭ꯂꯣꯛ ꯅꯕꯥꯅꯤꯒꯤ ꯅꯕꯥꯅꯤꯒꯤ ꯕ꯭ꯂꯣꯛ ꯊꯥꯡꯒꯠꯄꯗ ꯊꯥꯡꯒꯠꯄꯗ ꯑꯌꯦꯠꯄ ꯄꯤꯔꯛꯄꯗꯣ ꯍꯣꯏꯗ ꯀꯩꯁꯨꯝ ꯈꯟꯗꯦꯗ ꯔꯇꯟ ꯀꯩꯁꯨꯝ ꯈꯟꯗꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥ ꯊꯣꯛꯂꯛꯑꯗꯤ ꯑꯗꯨꯝ ꯐꯠꯇꯕꯁꯨ ꯑꯐꯕꯁꯨ ꯃꯤ ꯑꯗꯩꯗꯤ ꯍꯥꯏꯁꯤꯗꯤ ꯂꯣꯏ ꯀꯩꯕ ꯊꯣꯛꯂꯛꯇꯣꯏꯅꯤ ꯂꯥꯛꯇꯣꯏꯅꯦꯕ ꯇꯦꯇꯦꯕꯤ ꯅꯦꯅꯦꯁꯦ ꯀꯩꯕ ꯍꯦꯜꯂꯣ ꯍꯥꯏꯔꯒ ꯑꯗꯨꯒ ꯈꯨꯝꯕꯤꯔꯛꯇꯦ ꯈꯨꯝꯕꯤꯔꯛꯇꯦ ꯑꯣ ꯍꯥꯏ ꯇꯦꯂꯩꯕꯤ ꯍꯥꯏ ꯈꯪꯍꯧꯗ꯭ꯔꯦꯀꯣ ꯈꯪꯍꯧꯗ꯭ꯔꯦ ꯁꯥꯎꯕ ꯌꯥꯗꯦ ꯋꯥꯎ ꯃꯍꯥꯔꯥꯖ ꯋꯥꯎ ꯏꯁ ꯑꯩꯈꯣꯏꯒꯤ ꯀꯃꯤꯡ ꯍꯤꯔꯣ ꯂꯥꯛꯑꯦ ꯈꯨꯃꯟ ꯅꯤꯡꯊꯧ ꯂꯥꯛꯑꯦ ꯊꯣꯏꯕꯤ ꯍꯥꯏꯅ ꯆꯪꯉꯦ ꯇꯧꯔꯤꯁꯦ ꯊꯣꯏꯕꯤꯗꯣ ꯂꯥꯛꯑꯝꯕꯅꯤꯅꯦ ꯃꯥ ꯊꯣꯏꯕꯤꯗꯣ ꯂꯥꯛꯑꯝꯃ ꯀꯗꯣꯟ ꯆꯪꯈ꯭ꯔꯅꯣ ꯈꯪꯗꯦ ꯃꯥ ꯊꯣꯏꯕꯤ ꯂꯥꯛꯀꯦꯗꯤ ꯁꯅꯥ ꯍꯥꯏꯔꯝꯕꯅꯤ ꯑꯗꯒꯤꯗꯤ ꯁꯅꯥꯁꯨ ꯀꯧꯈ꯭ꯔꯦ ꯁꯅꯥ ꯀꯧꯔ ꯊꯣꯏꯕꯤ ꯀꯧꯔꯒꯅ ꯎꯪꯉꯤ ꯁꯅꯥ ꯀꯧꯔꯒꯅ ꯀꯞꯄꯤꯅꯦ ꯃꯥ ꯇꯧꯔꯤꯁꯦ ꯏꯪꯅ ꯃꯅꯤꯄꯨꯔꯤꯒꯤ ꯑꯋꯥꯕ ꯌꯥꯕꯤꯔꯛꯄ ꯁꯤꯡꯗꯣ ꯂꯞ ꯐ꯭ꯔꯣꯝ ꯃꯅꯤꯄꯨꯔ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯗꯌꯥꯅꯟꯗ ꯃꯅꯤꯄꯨꯔꯤ ꯏꯃꯥ ꯂꯩꯕꯥꯛ ꯏꯃꯥ ꯂꯩꯕꯥꯛꯅꯤ ꯏꯆꯤꯟꯅꯥꯎ ꯉꯛꯇꯅꯤ ꯑꯩꯈꯣꯏ ꯔꯣꯅꯤꯕꯂꯥ ꯄꯨꯝꯅꯃꯛꯀꯣ ꯁꯧꯒꯥꯏꯖꯝ ꯆꯦ ꯁꯤ ꯑꯉꯥꯡ ꯀꯌꯥ ꯁꯨꯔꯒꯦ ꯑꯩ ꯑꯉꯥꯡ ꯑꯅꯤ ꯁꯨꯔꯦ ꯑꯗꯒꯤ ꯈꯨꯃꯟꯅ ꯀꯩ ꯍꯥꯏꯕ ꯆꯅꯨ ꯍꯥꯏꯔꯒ ꯊꯣꯏꯕꯤ ꯁꯅꯥ ꯆꯅꯨ ꯍꯥꯏ ꯆꯅꯨ ꯍꯥꯏꯔꯒ ꯃꯥꯏ ꯍꯥꯔꯠꯀꯁꯦ ꯍꯥꯔꯠ ꯕ꯭ꯔꯦꯛꯀ ꯑꯣꯏꯈ꯭ꯔꯦ ꯃꯥꯁ ꯇꯧꯔꯤꯁꯦ ꯐꯣꯟ ꯑꯦꯝ ꯗꯤ ꯅꯝꯕꯔ ꯋꯤꯁꯦꯟꯅ ꯊꯥꯔꯛꯀꯦ ꯐꯣꯟ ꯅꯝꯕꯔ ꯊꯥꯔꯛꯀꯦ ꯑꯣꯀꯦ ꯇꯦꯂꯩꯕꯤꯅ ꯀꯩ ꯍꯥꯏꯕ ꯅꯦꯅꯦ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯉꯁꯤꯗꯤ ꯏꯔꯣꯜꯂꯦ ꯇꯦꯂꯩꯕꯤ ꯉꯁꯤ ꯏꯔꯣꯟꯕ ꯆꯥꯏꯀꯣ ꯀꯁꯥꯔ ꯄꯥꯈꯪꯅ ꯍꯣꯏ ꯅꯍꯥꯟ ꯏꯇꯩꯃꯅ ꯂꯥꯏꯛ ꯇꯧꯔꯛꯄꯗꯣ ꯑꯩꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯨꯔꯦ ꯁꯨꯛ ꯀꯨꯏꯔꯕ ꯀꯩꯁꯨꯝ ꯄꯤꯔꯛꯇꯕꯗꯨꯒ ꯍꯟꯗꯛ ꯄꯤꯔꯛꯄꯗꯨꯒ ꯀꯩ ꯍꯥꯏꯕ ꯉꯛꯂꯨꯔꯦ ꯊꯦꯡꯀ꯭ꯌꯨ ꯏꯇꯩꯃ ꯂꯥꯏꯛ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯄꯒꯤ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯅꯪꯅ ꯍꯥꯡꯉꯛꯏꯁꯦ ꯀꯅꯥꯅꯣ ꯅꯪꯁꯦ ꯀꯅꯥꯅꯣ ꯈꯪꯗꯦꯕ ꯑꯗꯩꯗꯤ ꯀꯣꯟꯊꯪꯗꯅ ꯀꯁꯥꯔ ꯄꯥꯈꯪ ꯉꯥꯏ ꯇꯦꯇꯦꯕꯤ ꯏꯔꯛꯄꯗꯨꯒꯅꯦ ꯑꯁꯤꯗꯤ ꯅꯦꯅꯦ ꯑꯩꯒꯤ ꯀꯀꯥ ꯏꯄ꯭ꯋꯥꯅꯦ ꯍꯥꯏꯗꯅ ꯄꯤꯔꯛꯏꯅꯦ ꯅꯦꯅꯦꯒ ꯀꯀꯥꯒꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯀ꯭ꯌꯨ ꯇꯦꯂꯩꯕꯤ ꯊꯦꯡꯀ꯭ꯌꯨ ꯅꯤꯡꯊꯧ ꯊꯣꯏꯕꯤ ꯂꯥꯛꯑꯣꯅꯦ ꯊꯣꯏꯕꯤꯗꯣ ꯃꯊꯕꯛ ꯑꯃ ꯊꯣꯛꯈꯤꯕꯅꯤ ꯊꯣꯏꯕꯤꯗꯣ ꯊꯣꯛꯈꯤꯕꯅꯤꯅꯦ ꯑꯃꯨꯛ ꯂꯥꯛꯀꯦ ꯊꯣꯏꯕꯤ ꯍꯥꯏꯔꯝꯕꯅꯤ ꯁꯅꯥ ꯑꯅꯤꯇꯥꯅ ꯕꯥꯏ ꯑꯣꯏꯔꯒꯦꯀꯣ ꯍꯣꯏ ꯑꯅꯤꯇꯥ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯑꯩ ꯒꯦꯂꯔꯤꯗ ꯁꯅꯥ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯂꯩꯁꯥꯕꯤ ꯁꯣ ꯃꯆ ꯁꯅꯥ ꯂꯩꯁꯥꯕꯤ ꯑꯩꯅ ꯉꯥꯏꯔꯤꯀꯣ ꯍꯥꯏꯔ ꯁꯅꯥꯗꯣ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦꯅꯦ ꯈꯨꯃꯟ ꯃꯥ ꯀꯣꯃꯦꯟ ꯀꯖꯥ ꯏꯔꯛꯑꯣꯏ ꯉꯁꯤꯗꯣ ꯑꯣꯟꯗ ꯂꯩꯒꯦ ꯍꯥꯏꯕꯅꯦꯕ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯅꯦꯕꯀꯣ ꯃꯥ ꯑꯣꯟꯗꯗꯤ ꯁꯨꯝ ꯂꯩꯕꯅꯤ ꯍꯧꯖꯤꯛ ꯑꯗꯩꯗꯤ ꯆꯦꯇꯣꯟ ꯍꯥꯏ ꯀꯅꯥꯗ ꯀꯧꯏꯅꯣ ꯅꯪꯁꯤꯕꯣ ꯗꯌꯥꯅ ꯊꯣꯛꯆꯣꯝ ꯑꯩꯅ ꯌꯨꯇꯨꯕꯔꯁꯤꯡꯗ ꯌꯨꯇꯨꯕꯔꯁꯤꯡꯗ ꯅꯤꯡꯕ ꯑꯃꯗꯤ ꯍꯥꯏꯖꯒꯦ ꯂꯩꯌꯦ ꯌꯨꯇꯨꯕꯔ ꯌꯨꯇꯨꯕꯔ ꯍꯥꯡꯈ꯭ꯔꯕ ꯍꯥꯡꯂꯕꯅꯤꯅ ꯄꯣꯖꯤꯇꯤꯚ ꯑꯣꯔ ꯅꯦꯒꯦꯇꯤꯚ ꯀꯃꯦꯟꯁ ꯂꯥꯛꯀꯅꯤ ꯑꯗꯨꯗ ꯑꯗꯨꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯑꯣꯏꯕ ꯔꯦꯁꯄꯣꯟ ꯄꯤꯖꯅꯤꯡꯉꯦ ꯊꯤꯅ ꯉꯥꯡꯂꯁꯨ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯣꯀꯦ ꯍꯣꯏ ꯃꯥꯅ ꯆꯨꯝꯃꯦ ꯌꯥꯝ ꯆꯨꯝꯃꯦ ꯑꯗꯨꯅꯤ ꯑꯐꯕꯁꯨ ꯐꯠꯇꯕꯁꯨ ꯂꯣꯏ ꯂꯥꯛꯇꯣꯏꯅꯤꯀꯣ ꯑꯗꯨ ꯄꯨꯝꯅꯃꯛꯇꯣ ꯑꯩꯈꯣꯏ ꯐꯦꯁ ꯇꯧꯅꯕꯒꯤ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯑꯩꯈꯣꯏꯁꯨ
ꯃꯌꯥꯝꯁꯤꯗ ꯆꯪꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯗ ꯑꯅꯧꯕ ꯌꯥꯎꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗ꯭ꯔꯤꯕꯁꯤꯡꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯁꯞ ꯄ꯭ꯂꯤꯖ ꯇꯧꯕꯤꯔꯝꯃꯨ ꯒꯤꯐ ꯄꯤꯕꯤꯔꯝꯃꯨ ꯑꯅꯧꯕ ꯆꯍꯤꯒꯤ ꯑꯣꯏꯅ ꯒꯤꯐ ꯑꯣꯏꯅ ꯄꯤꯕꯤꯔꯝꯃꯨ ꯑꯗꯨꯒ ꯃꯌꯥꯝ ꯂꯥꯏꯛꯇꯁꯨ ꯍꯧꯖꯤꯛꯀꯤ ꯂꯥꯏꯛꯁꯤꯒꯁꯨ ꯂꯥꯏꯛ ꯅꯝꯕꯤꯌꯨꯀꯣ ꯃꯤꯗꯤ ꯌꯥꯝ ꯂꯩꯌꯦ ꯑꯗꯨꯒ ꯂꯥꯏꯛꯇꯤ ꯈꯤꯇꯪ ꯋꯥꯠꯄ ꯃꯥꯜꯂꯦ ꯑꯗꯩꯗꯤ ꯂꯥꯏꯛꯇꯁꯨ ꯈꯨꯃꯟ ꯅꯝꯕꯤꯔꯣ ꯅꯤꯡꯊꯧ ꯆꯦꯅꯦꯜꯅ ꯑꯣꯏꯃꯥ ꯀꯩꯅꯣ ꯇꯧꯔꯦ ꯁꯅꯥ ꯍꯥꯏꯅ ꯈꯨꯃꯟ ꯅꯤꯡꯊꯧ ꯁꯅꯥ ꯌꯥꯡꯅ ꯐꯔꯣꯀꯣ ꯍꯌꯦꯡ ꯑꯅꯥ ꯍꯪꯕ ꯑꯅꯥ ꯂꯥꯛꯀꯦꯀꯣ ꯍꯪꯕ ꯍꯥꯏ ꯂꯥꯛꯀꯦꯀꯣ ꯒꯥꯔꯤꯒ ꯄꯨꯊꯣꯔꯛꯑꯦ ꯃꯥꯏ ꯀꯥꯔꯠꯁꯦ ꯄꯨꯊꯣꯔꯛꯑꯦꯅꯦ ꯃꯅꯤ ꯈꯨꯃꯟꯒꯤ ꯃꯨꯛꯕꯥꯡꯅꯒ ꯆꯨꯝꯃꯤ ꯗꯌꯥꯅꯟꯗ ꯃꯅꯤ ꯃꯨꯛꯕꯥꯡꯅ ꯑꯩꯗꯤ ꯁꯞꯄꯣꯔꯠ ꯇꯧꯖꯔꯦ ꯇꯧꯖꯔꯦ ꯊꯦꯡꯀ꯭ꯌꯨ ꯑꯥ ꯑꯗꯩꯗꯤ ꯅ꯭ꯌꯨ ꯁꯞꯁꯀ꯭ꯔꯥꯏꯕꯔ ꯑꯦꯂꯦꯁ ꯖꯦꯅꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯊꯦꯡꯀ꯭ꯌꯨ ꯈꯣꯡꯅ ꯅꯥꯏ ꯑꯦꯂꯦꯛꯁꯖꯅꯤ ꯌꯥꯝꯅ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯦꯂꯦꯛꯁ ꯖꯦꯅꯦꯅ ꯇꯧꯔꯤꯕ ꯑꯩꯒꯤ ꯃꯃꯜ ꯂꯩꯔꯕ ꯅ꯭ꯌꯨ ꯏꯌꯥꯔꯒꯤ ꯒꯤꯐꯁꯦ ꯑꯁꯤꯒꯨꯝꯕ ꯒꯤꯐ ꯄꯤꯕꯤꯌꯨꯀꯣ ꯑꯗꯩꯗꯤ ꯀꯩꯕ ꯐꯦꯗꯤꯜ ꯃꯥꯏꯅꯦꯔꯥ ꯐꯦꯗꯤꯜ ꯃꯤꯠ ꯐꯦꯗꯤꯜ ꯃꯤꯠ ꯀ꯭ꯂꯦꯗꯤꯅ ꯀꯔꯤ ꯀꯔꯤ ꯃꯣꯂꯣꯝ ꯃꯥꯟꯕ ꯃꯃꯤꯡꯁꯨ ꯃꯌꯥꯝ ꯌꯥꯎꯏꯅꯤ ꯃꯃꯤꯡꯁꯦ ꯈꯪꯗ꯭ꯔꯦꯅꯦ ꯀꯔꯤ ꯃꯣꯖꯥꯕ ꯃꯣꯏꯖꯥꯕꯣ ꯃꯣꯏꯖꯥꯕꯤ ꯃꯣꯏꯖꯥꯕꯤ ꯃꯣꯏꯖꯥꯎꯕ ꯃꯣꯏꯖꯥꯎꯕꯤ ꯍꯥꯏꯕ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯅꯪꯗꯤ ꯃꯃꯣꯏ ꯊꯣꯛꯇꯔꯣ ꯉꯥꯏꯈꯣ ꯑꯝꯇꯪꯒꯣ ꯃꯃꯤꯡꯗꯣ ꯀꯩꯕ ꯃꯥꯏ ꯃꯃꯤꯡꯁꯦ ꯃꯣꯂꯣꯝꯕꯨ ꯃꯥꯜꯂꯤ ꯐꯔꯦ ꯐꯔꯦ ꯃꯅꯤ ꯃꯨꯛꯕꯥꯡ ꯑꯇꯣꯞꯄ ꯑꯥꯏꯗꯤꯗꯒꯤ ꯀꯩ ꯍꯥꯏꯅꯣ ꯑꯇꯣꯞꯄ ꯑꯥꯏꯗꯤꯗꯒꯤ ꯇꯧꯔꯛꯀꯦ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯑꯣ ꯃꯅꯤ ꯇꯧꯔꯛꯑꯣ ꯗꯣꯂꯦꯟꯅ ꯀꯩ ꯍꯥꯏꯕ ꯗꯣꯂꯦꯜ ꯊꯣꯡꯒꯥꯝꯅ ꯀꯩ ꯍꯥꯏꯕ ꯏꯇꯥꯎꯕꯤ ꯀꯥꯡꯁꯣꯏ ꯑꯃꯒꯤ ꯀꯥꯡꯁꯣꯏ ꯑꯃꯒ ꯁꯤꯡꯖꯨ ꯑꯃꯒ ꯆꯥꯕꯤꯔꯛꯑꯣ ꯔꯦꯁꯤꯄꯤꯒ ꯂꯣꯏꯅꯅ ꯔꯦꯁꯤꯄꯤꯒ ꯑꯣꯀꯦ 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 ꯆꯥꯔꯛꯀꯦ ꯆꯥꯔꯛꯀꯦ ꯑꯗꯩ ꯄꯨꯈ꯭ꯔꯝꯕꯝ ꯔꯇꯟꯅ ꯀꯩꯕ ꯑꯩꯒꯤ ꯏꯆꯥ ꯑꯇꯣꯝꯕ ꯃꯃꯤꯡꯅ ꯆꯤꯡꯈꯩꯉꯥꯟꯕ ꯀꯧꯋꯦ ꯃꯥꯅ ꯅꯕꯥꯅꯤꯒꯤ ꯕ꯭ꯂꯣꯛ ꯆꯦꯅꯦꯜꯁꯦ ꯑꯗꯨꯝ ꯌꯦꯡꯉꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯌꯦꯡꯉꯦ ꯃꯈꯜ ꯃꯈꯜ ꯑꯗꯨꯝ ꯊꯥꯡꯒꯠꯂꯛꯑꯣ ꯀꯣ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤ ꯑꯩꯈꯣꯏꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯈꯨꯃꯟꯅꯈ꯭ꯔꯕ ꯆꯦ ꯑꯅꯨ ꯊꯥꯡꯒꯠꯂꯛꯀꯦ ꯑꯦꯟ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯏꯕꯥꯏ ꯁꯨꯝ ꯂꯥꯏꯛ ꯊꯥꯡꯒꯠꯂꯛꯀꯦꯀꯣ ꯄꯤꯕꯤꯔꯝꯃꯨꯀꯣ ꯃꯌꯥꯝ ꯈ꯭ꯋꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯈꯨꯃꯟ ꯅꯤꯡꯊꯧ ꯑꯣꯏꯅ ꯂꯩꯔꯤꯕ ꯆꯦꯅꯦꯜꯁꯤꯕꯨꯁꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯆꯦꯅꯦꯜ ꯄꯥꯏꯕꯅꯤ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯁꯤꯡꯍ ꯍꯥꯏꯅ ꯑꯃꯁꯨ ꯂꯩꯔꯤꯁꯦ ꯍꯧꯖꯤꯛꯇꯤ ꯉꯁꯥꯏ ꯆꯪꯉꯝꯕꯅꯤ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯈꯤꯗꯗꯣ ꯃꯌꯥꯝꯅ ꯁꯨꯝ ꯁꯔꯁ ꯇꯧꯕꯤꯌꯨꯀꯣ ꯁꯅꯥ ꯁꯤꯡꯍ ꯍꯥꯏꯅ ꯑꯗꯣ ꯃꯥꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯈꯨꯃꯟ ꯅꯤꯡꯊꯧ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯕ ꯃꯥꯏ ꯆꯦꯅꯦꯜꯁꯦ ꯈꯨꯃꯟ ꯅꯤꯡꯊꯧ ꯆꯦꯅꯦꯜ ꯍꯥꯏꯅ ꯂꯩꯔꯤꯁꯦꯀꯣ ꯑꯁꯤꯗ ꯑꯗꯤꯇ꯭ꯌ ꯃꯌꯥꯝꯅ ꯀꯨꯃꯥꯔꯁꯤꯅ ꯀꯩꯅꯣ ꯏꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧ ꯑꯗꯤꯇ꯭ꯌ ꯀꯨꯃꯥꯔꯅ ꯀꯩꯅꯣ ꯑꯦꯟ ꯑꯅꯥ ꯑꯦꯟ ꯁꯃꯥꯖꯔꯥ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯀꯁꯔ ꯀꯁꯥꯔ ꯄꯥꯈꯪꯅ ꯀꯔꯤ ꯍꯥꯏꯕ ꯐꯔꯦ ꯏꯇꯩꯃ ꯀꯣꯟꯅ ꯐꯔꯦꯕ ꯂꯥꯛꯀꯦ ꯊꯕꯛ ꯍꯜꯂꯛꯄꯅꯤ ꯍꯧꯖꯤꯛꯇꯀꯣ ꯑꯗꯨꯅ ꯂꯝꯕꯤꯗ ꯆꯠꯅ ꯆꯪꯂꯛꯄꯅꯤ ꯏꯇꯩꯃ ꯂꯥꯏꯐ ꯂꯥꯛꯄꯗꯨꯒ ꯌꯨꯝ ꯌꯧꯔꯒ ꯂꯥꯛꯀꯦꯀꯣ ꯊꯦꯡꯀ꯭ꯌꯨ ꯀꯁꯥꯔ ꯄꯥꯈꯪ ꯊꯣꯏꯕ ꯅꯪ ꯂꯝꯕꯤꯗ ꯑꯗꯨꯛ ꯌꯥꯝ ꯆꯤꯟꯈ꯭ꯔꯕ ꯃꯇꯝꯁꯤꯗ ꯅꯪꯅ ꯑꯩꯒꯤ ꯅꯆꯦꯒꯤ ꯑꯦꯜꯕꯤꯗ ꯉꯥꯏꯍꯥꯛꯇꯪ ꯂꯥꯛꯄꯤꯔꯝꯕꯁꯦ ꯑꯩ ꯄ꯭ꯔꯦꯝ ꯌꯥꯝꯅ ꯂꯥꯏꯕꯛ ꯀꯨꯃꯥꯔ ꯐꯕꯅꯤꯀꯣ ꯁꯤꯡꯍ ꯀꯩ ꯍꯨꯟ ꯍꯥꯏ ꯈꯪꯗꯦ ꯍꯟ ꯍꯥꯏ ꯀꯩ ꯍꯨꯟ ꯍꯥꯏꯔ ꯍꯥꯏꯔ ꯍꯟ ꯍꯟ ꯍꯥꯏꯔ ꯍꯥꯏꯔ ꯈꯪꯗ꯭ꯔꯦ ꯁꯣꯔꯠꯁ ꯀꯄꯜꯅ ꯆꯦ ꯏꯕꯥꯏ ꯅ꯭ꯌꯨ ꯏꯌꯥꯔꯒꯤ ꯒꯤꯐ ꯗꯟ ꯊꯦꯡꯛ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯌꯨ ꯃꯆ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯗꯒꯤꯗꯤ ꯈꯨꯃꯟꯅ ꯑꯩꯗꯤ ꯂꯥꯏꯛ ꯄꯤꯕ ꯉꯝꯖꯔꯣꯏꯀꯣ ꯏꯕꯥꯏꯁꯦ ꯍꯅꯨꯕ ꯃꯥꯜꯂꯤꯀꯣ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯑꯗꯒꯤ ꯑꯗꯤꯇ꯭ꯌ ꯑꯗꯤꯇꯅ ꯀꯨꯃꯥꯔꯅ ꯀꯩꯕ ꯆꯥꯏ ꯈꯥꯕꯨ ꯅꯥꯈꯥꯕꯨ ꯗꯣꯂꯦꯟꯅ ꯅ ꯑꯩꯈꯣꯏ ꯇꯣꯔ ꯇꯧꯕꯤ ꯑꯩꯈꯣꯏ ꯑꯩꯈꯣꯏ ꯇꯧꯔ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏ ꯑꯣ ꯑꯩꯈꯣꯏꯗꯁꯨ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯔꯣ ꯀꯔꯤ ꯍꯥꯏꯅꯣ ꯗꯣꯂꯦꯟꯁꯤ ꯐꯖꯅ ꯁꯦꯡꯅ ꯏꯔꯣꯀꯣ ꯀꯩ ꯍꯥꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯩꯗꯤ ꯁꯣꯔꯠꯁ ꯁꯣꯔꯠ ꯀꯄꯜꯅ ꯂꯥꯏꯛ ꯀꯦꯕꯜ ꯗꯟ ꯂꯥꯏꯛ ꯏꯕꯥꯏ ꯏꯠꯁꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯁ ꯑꯗꯒꯤꯗꯤ ꯃꯅꯤꯅ ꯍꯦꯜꯂꯣ ꯍꯥꯏ ꯃꯅꯤ ꯍꯥꯏ ꯁꯤꯅ ꯃꯅꯤꯁꯦ ꯉꯁꯥꯏ ꯃꯅꯤꯗꯨꯔꯣ ꯃꯅꯤ ꯃꯨꯛꯕꯥꯡꯗꯨꯔꯣ ꯈꯪꯗꯦ ꯑꯣꯏꯔꯝꯃꯅꯤ ꯑꯩ ꯅꯪ ꯎꯅꯤꯡꯁꯦ ꯀꯩꯅꯣꯝ ꯇꯣꯂꯥꯏꯅ ꯈꯜꯂꯨꯔꯦꯅꯦ ꯅꯥꯎꯕꯤ ꯊꯥꯡꯖꯝꯅ 100 ꯀꯩꯅꯣꯅꯦ 100 ꯀꯩꯅꯣ ꯔꯨ ꯔꯤꯗꯤꯝ ꯀꯣꯠ ꯀꯩꯅꯣ ꯈꯪꯗꯦ ꯅꯥꯎꯕꯤ ꯊꯥꯡꯖꯝ ꯀꯩ ꯍꯥꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯅꯦ ꯖꯦꯁꯤꯅ ꯀꯩ ꯍꯥꯏꯕ ꯆꯥꯛꯋꯥꯏ ꯑꯔꯤꯕ ꯊꯣꯡꯕꯒ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯒ ꯑꯝꯇꯪ ꯆꯥꯕꯤꯔꯛꯑꯣ ꯆꯛꯋꯥꯏ ꯑꯔꯤꯕ ꯍꯥꯏꯁꯦ ꯀꯩꯅꯣꯗꯤ ꯈꯪꯗꯦ ꯆꯈꯣꯏꯁꯦ ꯁꯤꯗ ꯐꯪꯕ ꯋꯥꯏꯑꯦ ꯆꯛꯋꯥꯏꯁꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯐꯪꯗꯦꯅꯦ ꯖꯦꯁꯤ ꯑꯇꯣꯞꯄ ꯑꯃ ꯍꯥꯏꯔꯛꯎꯀꯣ ꯑꯗꯩ ꯈꯨꯃꯟꯅ ꯀꯩ ꯍꯥꯏꯕ ꯆꯦ ꯂꯥꯏꯛ ꯄꯥꯝꯕ꯭ꯔꯣ ꯍꯥꯏ ꯄꯥꯝꯃꯤ ꯅꯪ ꯁꯣꯔꯠ ꯀꯄꯜꯅ ꯑꯩꯅꯤ ꯃꯅꯤ ꯃꯨꯛꯕꯥꯡ ꯑꯣ ꯁꯣꯔꯤ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ
ꯃꯅꯤ Manina, Happy New Year, Happy Happy New New Year. Year. Toy Bisana, my bum, welcome Inama again. nachal lagle Toy haye. Bisana, nang khurang nang ay bam lay sida. Thank you so much, Sabisana. Nangi makha hek lay ba blue gi jacket li leba. Akogi kumaning thau channel na lay ba do. Ado ma bum to support to biramu. Madagidi short couple na iba ise pisum ani sanadore ja ha tawda sanade tawbari no na bai se khangbra. Sauradi ne no na bagi smane pisum ni sukto ga lay ba chin pom do lay de ba. Sauradi khangaba. Noi chawba waina no kana tawre. Che hana kawre. Hello. Adai thibisana na kaino khuman ha ga saura yengara. Adagidi Roni kaiba kong brai lakpam haira ma hai hello adagidi khuman na kai haba thoibi pakhang aigi dasu support tawbiyu ko hai dolen na kai haba injang napi thabado inkoldo yengninge haiba sauba yade ko hai hoi jengalake ai nongmane injang napi hingolgine blog ama semaga thangalake ko jengalake dagi RK Thomas Singh hi hello Thomas mayam like tawdaba yauragadi like tawbiyuko aduga anoba changbirakpa ichinaw sing yauragadi aigi channel bu support tawbiramo comment please comment thadaro parake ichinaw singa samaina wai sanabase yam nungai idi khangde kaigino khangde yam nungaiyebako haidi sak unadragasu samaina awa nungai wai sanaba akhoi bu nuksiyana haibirakpa samaina tabada yam nungaibado oibe ngonda yamna haidi kai haigani kai haidano khangdreda haibamga khangdare adaidi Thoibi kawre kumanna thoibi kawre Rajeshwar case ne iche nuksibigi video loina yengba nungai thank you so much adagidi Roxon Chote happy new year adagidi sina kaino YouTube ki kano bisala isibo Thoibi Laistram na che kaidawrige haye LV tawrisini ne dagi Bisana thibisana my na bam na kana no dada mamai thage dagi tani arambam longna ichegi video loina yengjai hai thank you tani Nandita Singa chiche se nahan ai chegi keba che hoi aikhoigi thoknaba yumda lakpada keba thonganda tokpada uhawi nupi amaga chega lagi aikhoi tatona cheda kai chatluino hangbada Lakhipur chatluini hairami aidi ikaina kahaudre ha che sinahan ai oho kanai jumda la amino Nandita kanai jumda la amino dai akoi jam korok zadro ingonda akoi jam angobina happy new year adagidi chawba waina che oisi kadai da lay ge Manipur da laitro hai akhoi Manipur gi nate ko akhoi se kasar gi ne dagidi Thaunajam Boris na hi hello Boris daidi Jidant YT na iche ibai gi maming kari kaubage hai da hairo bung fajana hayo kaino dabung mi fajana hangai je kaino manu bungai to je kaino dabung ne na aigisu haristi magina anuprada aigina satyajit kawi ko dusum madi anukumana su khangnare aina Thongram Kiran Singh na kari haiba Ronalia hello nene Ronalia hello nene Ronalia is my ming Ronalia is kaino hello nene hi Tis Thomas Singh Navadipta dase saba yengi aina hai Navadipta unarakpa uhoboramni dai Thibisanana tawge khuman hai gare ko khuman tawrani Thibisanana nang pe pakhalunu dagi Anand mal na hello friends hello dagi Didan YT na kaino kadai gene khuman
ꯖꯤꯗꯥꯟ ꯋꯥꯏꯇꯤ ꯍꯥꯏꯅ ꯆꯪꯉꯛꯏꯁꯦ ꯁꯤ ꯑꯝꯇꯪ ꯃꯦꯠꯊꯠꯈ꯭ꯔꯣꯀꯣ ꯑꯗꯨꯗꯒꯤꯗꯤ ꯔꯥꯍꯨꯜꯅ ꯀꯩ ꯍꯥꯏ ꯍꯦꯜꯂꯣ ꯑꯗꯒꯤꯗꯤ ꯔꯣꯃꯤꯇꯥ ꯁꯤꯡꯍꯅ ꯏꯕꯥꯏ ꯑꯦꯟ ꯆꯦ ꯁꯣ ꯕ꯭ꯌꯨꯇꯤꯐꯨꯜ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯒꯤ ꯗꯣꯂꯦꯟ ꯊꯣꯡꯒꯥꯝꯅ ꯑꯩꯁꯨ ꯁꯅꯥ ꯁꯥꯏꯌꯦ ꯏꯇꯥꯎꯕꯤ ꯍꯥꯏ ꯑꯣ ꯑꯗꯒꯤꯗꯤ ꯀꯩ ꯍꯥꯏꯕ ꯈꯨꯃꯟ ꯃꯦꯠꯊꯠꯂꯨꯅꯦ ꯖꯤꯗꯥꯟ ꯋꯥꯏꯇꯤꯁꯦ ꯀꯨꯀꯤ ꯃꯥꯜꯂꯦ ꯀꯠꯊꯠꯂꯨ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯊꯣꯏꯕꯤ ꯏꯕꯦꯝꯃ ꯑꯩꯒꯤ ꯂꯥꯏꯐ ꯂꯩꯀꯣ ꯄꯨꯡ 11 ꯈꯔ ꯍꯦꯜꯂꯒ ꯀꯣ ꯅꯪꯒ ꯊꯦꯡꯃꯟꯈ꯭ꯔꯦ ꯈꯨꯃꯟ ꯃꯤ ꯆꯪꯉꯛꯄ ꯇꯟꯒꯅꯤꯅꯦ ꯑꯗꯨꯏꯁꯨ ꯆꯪꯉꯛꯑꯣ ꯊꯣꯏꯕꯤ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛꯇꯪ ꯆꯪꯕꯤꯔꯝꯃꯨꯀꯣ ꯀꯩꯅꯣꯒꯤ ꯈꯨꯃꯟꯒꯤ ꯑꯦꯜꯕꯤꯗ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯈꯔꯦ ꯈꯨꯃꯟ ꯅꯪꯒꯤꯗꯨ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯊꯣꯡꯒꯥꯝ ꯀꯤꯔꯟ ꯆꯤꯡꯍꯅ ꯍꯦꯜꯂꯣ ꯅꯦꯅꯦ ꯍꯥꯏ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯂꯥꯛꯑꯣꯏ ꯈꯨꯃꯟ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯑꯗꯒꯤꯗꯤ ꯀꯩ ꯍꯥꯏꯕ ꯊꯧꯅꯥꯎꯖꯝ ꯕꯣꯔꯤꯁꯅ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯅꯦꯅꯦ ꯉꯁꯤ ꯑꯩꯈꯣꯏ ꯏꯔꯣꯟꯕ ꯑꯣꯏꯅ ꯆꯥꯔꯦ ꯕꯣꯔꯤꯁ ꯑꯗꯒꯤꯗꯤ ꯃꯅꯤ ꯃꯨꯛꯕꯥꯡꯅ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯃꯤꯗꯤ ꯌꯥꯝ ꯂꯩ ꯄ꯭ꯂꯤꯖ ꯍꯥꯏꯅ ꯍꯥꯏꯔꯦꯀꯣ ꯃꯤꯗꯤ ꯌꯥꯝ ꯂꯩꯗꯣ ꯂꯥꯏꯛꯁꯦ ꯈꯛꯇꯪ ꯋꯥꯠꯂꯦ ꯑꯗꯣ ꯂꯥꯏꯛ ꯈꯛꯇ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯗꯒꯤꯗꯤ ꯃꯌꯥꯝ ꯃꯦꯃ ꯗꯦꯕꯤ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯃꯦꯃꯔꯁ ꯊꯦꯡꯛ ꯌꯨ ꯁꯦꯝ ꯇꯨ ꯌꯨ ꯑꯗꯩꯗꯤ ꯈꯨꯃꯟ ꯊꯣꯏꯕꯤ ꯏꯕꯦꯝꯃ ꯂꯥꯛꯎꯀꯣ ꯄꯥꯈꯪ ꯑꯩꯒꯤ ꯂꯥꯏꯐꯇ ꯀꯣ ꯋꯥꯅ ꯉꯥꯏꯔꯝꯒꯦꯀꯣ ꯑꯣꯀꯦ ꯑꯣꯀꯦ ꯍꯦꯃꯥ ꯂꯩꯃꯅ ꯀꯩꯕ ꯍꯦꯃꯥ ꯂꯩꯃ ꯂꯥꯛꯑꯦ ꯈꯪꯍꯧꯗ꯭ꯔꯦ ꯑꯩ ꯂꯥꯛꯑꯦ ꯋꯦꯜꯀꯝ ꯍꯦꯃꯥ ꯍꯦꯃꯥ ꯋꯦꯜꯀꯝ ꯗꯩ ꯑꯦꯜ ꯑꯩꯆ ꯖꯦꯅꯤꯅ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯉꯁꯤ ꯏꯔꯣꯟꯕ ꯑꯣꯏꯅ ꯆꯥꯔꯦ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯀꯩꯕ ꯂꯥꯛꯆꯒꯦ ꯀꯔꯤꯅꯣ ꯂꯥꯛꯀꯦꯍꯦ ꯀꯔꯤꯅꯣ ꯃꯁꯤ ꯌꯥꯏ ꯎꯝ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯗꯩꯗꯤ ꯂꯥꯏꯁ꯭ꯔꯝ ꯊꯣꯏꯕ ꯂꯥꯏꯁ꯭ꯔꯝꯅ ꯆꯦ ꯑꯩꯗꯤ ꯉꯁꯤ ꯇꯅꯤ ꯂꯥꯛꯏꯁꯦ ꯆꯦ ꯅꯪꯁꯦ ꯀꯩ ꯂꯝꯒꯤꯅꯣ ꯑꯩꯗꯤ ꯖꯤꯔꯤꯒꯤꯅꯦ ꯑꯩꯈꯣꯏ ꯑꯣ ꯀꯁꯥꯔꯒꯤꯅꯤ ꯊꯣꯏꯕ ꯍꯦꯃꯥꯂꯩꯁ꯭ꯔꯝ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯆꯦ ꯗꯗꯥ ꯉꯁꯤ ꯏꯔꯣꯜꯂꯦ ꯍꯦꯃꯥ ꯑꯗꯩꯗꯤ ꯅꯪꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯄꯨꯈ꯭ꯔꯝꯕꯔꯝ ꯔꯇꯟꯅ ꯏꯌꯥꯝꯕꯒ ꯏꯆꯦꯒꯒꯤ ꯀꯔꯤꯕ ꯆꯒꯦꯝ ꯄꯣꯝꯕ ꯆꯥꯕ ꯃꯇꯝꯗ ꯃꯤꯅ ꯄꯪꯍꯥꯏꯇ ꯍꯥꯏꯕꯁꯨ ꯍꯥꯏꯔꯕꯁꯨ ꯀꯔꯤꯝ ꯀꯔꯤꯝ ꯈꯟꯕꯤ ꯈꯜꯂꯨꯅꯨ ꯑꯗꯨꯗꯤ ꯀꯩꯕ ꯁꯔꯨꯛ ꯑꯅꯧꯕ ꯑꯅꯧ ꯑꯗꯨꯏ ꯁꯔꯨꯛ ꯊꯥꯒꯠꯄꯤꯔꯛꯑꯣ ꯑꯅꯧ ꯊꯥꯡꯒꯠꯄꯤꯔꯛꯎ ꯑꯩꯒꯤ ꯂꯩꯐꯝꯅ ꯊꯥꯡꯃꯩꯕꯟꯗꯒꯤꯅꯦ ꯊꯥꯡꯃꯩꯕꯟꯗꯒꯤꯅꯦ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯃꯇꯝꯗ ꯅꯅꯥꯎꯕꯨ ꯑꯣꯀꯦ ꯅꯤꯡꯁꯤꯡꯕꯤꯔꯛꯑꯣ ꯑꯣꯀꯦ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯗꯩꯗꯤ ꯑꯅꯨꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯐ꯭ꯔꯣꯝ ꯒꯨꯍꯥꯇꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯗꯦꯟꯇꯤꯁ ꯊꯦꯡꯀ꯭ꯌꯨ ꯂꯩꯗꯤ ꯇꯦꯜꯍꯩꯕꯤ ꯀꯩꯕ ꯅꯦꯅꯦ ꯇꯦꯇꯦꯕꯤꯅ ꯅꯦꯅꯦꯅ ꯒꯥꯔꯤ ꯊꯧꯕ ꯇꯝꯕꯒꯤ ꯚꯤꯗꯤꯑꯣꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯀꯀꯥꯅ ꯀꯤꯌꯔ ꯌꯥꯝ ꯂꯧꯖꯕꯗꯣ ꯌꯥꯝ ꯀꯜꯂꯛꯆꯩꯌꯦ ꯅꯨꯡꯁꯤꯌꯦ ꯅꯦꯅꯦ ꯀꯩ ꯍꯥꯏꯕ ꯂꯩꯃꯤꯟꯅꯧꯀꯣ ꯅꯨꯡꯁꯤꯅꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯧꯀꯣ ꯂꯩꯃꯤꯟꯅꯧꯀꯣ ꯅꯦꯅꯦꯒ ꯀꯀꯥꯒ ꯊꯦꯡꯀ꯭ꯌꯨ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯗꯥꯕꯨꯡ ꯏꯅꯝꯃ ꯑꯅꯤꯃꯛ ꯌꯥꯝ ꯐꯖꯩꯌꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯔꯣꯅꯤꯇꯥ ꯁꯤꯡꯍ ꯆꯦ ꯅꯆꯥ ꯅꯨꯄꯤꯗꯤ ꯏꯆꯥꯅꯨꯄꯤ ꯇꯨꯝꯈ꯭ꯔꯦ ꯇꯨꯝꯈꯔꯦ ꯏꯆꯥꯅꯨꯄꯤ ꯑꯗꯩ ꯈꯨꯃꯟꯅ ꯀꯩꯕ ꯇꯨꯝꯈꯔꯦꯕ ꯊꯣꯏꯕꯤ ꯀꯧꯈ꯭ꯔꯦ ꯊꯧꯅꯥꯎꯖꯝ ꯕꯣꯔꯤꯁꯅ ꯖꯤꯗꯤꯌꯥꯟ ꯋꯥꯏꯇꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯗꯣ ꯀꯩ ꯋꯥꯍꯩꯅꯣ ꯑꯗꯨꯗꯤ ꯑꯗꯨꯅꯦ ꯆꯥꯎꯈꯠꯇꯕꯅꯤꯗꯣꯅꯦꯅꯤ ꯑꯗꯨꯅꯦ ꯃꯩꯇꯩꯗ ꯀꯩꯅꯣꯁꯨ ꯈꯪꯗꯦꯕꯀꯣ ꯒꯤꯇꯥ ꯀꯝꯋꯥꯠ ꯍꯥꯏꯅꯣ ꯑꯣꯝ ꯁꯥꯟꯇꯤꯖꯤ ꯍꯥꯏ ꯑꯣꯝ ꯁꯥꯟꯇꯤ ꯔꯥꯖꯀꯨꯃꯥꯔ ꯑꯣꯝ ꯑꯗꯩꯗꯤ ꯁꯥꯟꯇꯤ ꯔꯥꯖꯀꯨꯃꯥꯔ ꯁꯨꯗꯤꯞꯇ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯍꯦꯄꯤ ꯅ꯭ꯌꯨ ꯁꯨꯗꯤꯞꯇ ꯏꯌꯔ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯁꯨꯗꯤꯞꯇꯥ ꯊꯥꯡꯖꯝ ꯀꯩꯖꯥꯡ ꯀꯤꯔꯟ ꯆꯥꯔꯛꯀꯦ ꯁꯤꯡꯍ ꯁꯨꯗꯤꯞꯇꯥ ꯍꯥꯏꯅꯤꯅꯦ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯊꯦꯡꯛ ꯍꯦꯄꯤ ꯌꯨ ꯅ꯭ꯌꯨ ꯁꯦꯝ ꯇꯨ ꯌꯨ ꯏꯌꯔ ꯍꯦꯄꯤ ꯅ꯭ꯌꯨ ꯊꯣꯏꯕꯤꯁꯅꯥ ꯏꯌꯔ ꯃꯥꯏꯕꯝꯅ ꯀꯔꯤ ꯃꯦꯁꯦꯖ ꯇꯧꯏ ꯀꯩꯅꯣ ꯑꯌꯥ ꯊꯣꯏꯕꯤꯁꯅꯥ ꯀꯩꯅꯣ ꯈꯨꯃꯟꯅ ꯀꯩꯅꯣ ꯊꯣꯏꯕꯤꯁꯅꯥꯒꯤ ꯃꯦꯁꯦꯖ ꯗꯤꯂꯦꯠ ꯇꯧꯔꯤꯗꯣ ꯈꯪꯗꯦ ꯀꯩꯅꯣꯅꯣ ꯑꯗꯒꯤꯗꯤ ꯃꯥꯅ ꯀꯛꯈꯔꯦ ꯑꯣ ꯈꯪꯗꯅ ꯀꯛꯄꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏꯌꯦ ꯑꯗꯨꯝ ꯇꯧꯖꯔꯛꯇꯅꯤ ꯇꯣꯝꯕꯅ ꯀꯩ ꯍꯥꯏꯕ ꯅꯨꯡꯉꯥꯏꯔꯤꯕꯣ ꯆꯦ ꯅꯨꯡꯉꯥꯏꯔꯤꯌꯦ ꯏꯁꯩ ꯉꯥꯡ ꯀꯥꯟꯗ ꯑꯗ ꯍꯦꯃꯥꯅ ꯇꯥꯔꯗꯕ ꯈꯨꯃꯟꯒꯤ ꯆꯦꯅꯦꯜꯗ ꯍꯥꯏꯔꯛꯑꯣ ꯍꯥꯏꯌꯦ ꯍꯦꯃꯥꯅ ꯈꯨꯃꯟꯒꯤ ꯆꯦꯅꯦꯜꯗ ꯍꯥꯏꯔꯛꯑꯣ ꯆꯦꯅꯦꯜꯗ ꯍꯥꯏꯔꯛꯑꯣ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯊꯣꯏꯕꯤ ꯄꯥꯈꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯈꯤꯇꯪ ꯅꯨꯡꯁꯤꯕ ꯈꯇꯪ ꯌꯥꯎꯔꯗꯤꯀꯣ ꯌꯥꯎꯗꯦꯀꯣ ꯀꯩꯅꯣ ꯈꯨꯃꯟꯅ ꯀꯩꯅꯣ ꯊꯣꯏꯕꯤꯁꯅꯥꯒꯤ ꯀꯩꯅꯣꯗꯣ ꯃꯦꯁꯦꯖꯇꯣ ꯀꯩꯗꯣ ꯀꯩꯒꯤꯅꯣ ꯈꯨꯃꯟ ꯑꯗꯨꯝ ꯃꯥ ꯀꯩꯅꯣ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯀꯥꯎꯅ ꯍꯥꯏꯗꯤ ꯁꯣꯏꯈꯤꯕ ꯀꯝ ꯑꯣꯏꯔꯝꯒꯅꯤ ꯀꯩ ꯁꯨꯗ꯭ꯔꯦꯁꯦ ꯃꯈꯥꯗꯁꯨ ꯀꯩ ꯊꯣꯏꯕꯤꯁꯅꯥ ꯃꯦꯁꯦꯖ ꯂꯣꯏ ꯀꯠꯊꯠꯂꯛꯑꯦ ꯃꯥꯅ ꯈꯨꯃꯟ ꯀꯩꯒꯤꯅꯣ ꯊꯣꯏꯕꯤꯁꯅꯥꯒꯤ ꯀꯩꯅꯣꯗꯣ ꯀꯠꯊꯠꯂꯤꯗꯣ ꯅꯪ ꯁꯣꯏꯅ ꯀꯛꯏꯔ ꯅꯠꯇ꯭ꯔ ꯀꯩ ꯀꯛꯏꯅꯣꯅꯦ
ꯑꯦꯂꯤꯅꯥ ꯑꯉꯣꯝꯅ ꯆꯦꯆꯦ ꯆꯦꯆꯦ ꯑꯩ ꯃꯅꯤꯄꯨꯔꯗꯒꯤꯅꯦ ꯆꯦꯆꯦ ꯆꯦꯆꯦ ꯍꯣꯏꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯌꯦꯡꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯦꯂꯤꯅꯥ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯊꯦꯡꯀ꯭ꯌꯨ ꯑꯗꯒꯤꯗꯤ ꯄ꯭ꯔꯣꯗꯤꯞ ꯁꯤꯡꯍꯅ ꯍꯥꯏ ꯆꯦꯅꯨ ꯍꯥꯏ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯄ꯭ꯔꯣꯗꯤꯞ ꯊꯣꯏꯕꯤ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯊꯣꯏꯕꯤ ꯀꯩꯅꯣ ꯀꯠꯊꯠꯂꯤꯁꯦ ꯀꯩꯅꯣ ꯃꯥꯁꯦ ꯁꯤꯁꯨ ꯀꯠꯊꯠꯂꯝꯃꯤꯅ ꯃꯥꯗꯨꯒ ꯀꯩꯅꯣ ꯆꯥꯛ ꯆꯥꯔꯕ ꯍꯪꯉꯤꯁꯤꯗꯨꯒ ꯍꯦꯃꯥꯅ ꯀꯩ ꯍꯥꯏꯕ ꯆꯦꯁꯦ ꯌꯥꯝ ꯐꯖꯩꯌꯦ 2024ꯅ ꯂꯥꯛꯄꯁꯤꯗ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯑꯗꯒꯤ ꯍꯦꯃꯥꯅ ꯀꯩ ꯍꯥꯏꯕ ꯍꯋꯥꯏ ꯆꯥꯏꯌꯦ ꯆꯦ ꯍꯥꯏ ꯑꯣ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯍꯦꯃꯥ ꯍꯦꯃꯥ ꯑꯩꯗꯤ ꯀꯩꯅꯣ ꯍꯥꯏ ꯇꯧꯁꯟꯈ꯭ꯔꯦ ꯑꯩꯒꯤꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯎꯀꯣ ꯍꯥꯏ ꯃꯥꯅ ꯍꯥꯏ ꯇꯧꯁꯟꯈ꯭ꯔꯦꯅꯦ ꯈꯨꯃꯟ ꯅꯤꯡꯊꯧ ꯂꯧꯊꯨꯅꯦ ꯊꯣꯏꯕꯤꯁꯅꯥꯗꯣ ꯅꯪ ꯀꯩꯗꯧꯕꯩ ꯍꯥꯏ ꯇꯧꯁꯜꯂꯤꯅꯣꯅꯦ ꯈꯨꯃꯟ ꯅꯤꯡꯊꯧ ꯅꯪ ꯊꯣꯏꯕꯤꯁꯅꯥꯒꯤ ꯀꯩꯅꯣꯗꯣ ꯍꯥꯏꯠ ꯇꯧꯒꯅꯨ ꯂꯧꯊꯣꯛꯑꯣ ꯊꯣꯏꯕ ꯂꯥꯏꯁ꯭ꯔꯝꯅ ꯑꯣ ꯆꯦꯒꯤ ꯂꯥꯏꯐꯁꯦ ꯉꯁꯤꯇ ꯅꯤ ꯌꯦꯡꯉꯤꯁꯦ ꯆꯦ ꯍꯥꯏ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯁꯤꯉꯥꯡ ꯊꯣꯏꯕ ꯀꯥꯔꯟꯗ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯍꯥꯏꯁꯤꯅꯤ ꯂꯥꯛꯄꯤꯕꯒꯤꯀꯣ ꯑꯗꯒꯤꯗꯤ ꯄꯔꯥꯖꯤꯇꯥꯅ ꯑꯅꯨ ꯄ꯭ꯔꯦꯡ ꯇꯧꯔꯒꯣ ꯃꯊꯪꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯇꯧꯖꯔꯛꯀꯦ ꯑꯗꯨꯝ ꯇꯧꯔꯛꯀꯦꯀꯣ ꯇꯞꯅ ꯁꯨꯝ ꯇꯧꯔꯛꯀꯅꯤ ꯑꯗꯒꯤꯗꯤ ꯂꯦꯖꯦꯟ ꯄ꯭ꯂꯦꯌꯔꯅ ꯍꯥꯏ ꯆꯦ ꯍꯥꯏ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯑꯗꯒꯤꯗꯤ ꯁꯤꯅ ꯁꯤ ꯇꯧꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯒꯤꯗꯤ ꯏꯃꯥꯅꯨꯋꯦꯜ ꯒꯦꯃꯤꯡꯅ ꯍꯥꯏ ꯑꯦꯝ ꯐ꯭ꯔꯣꯝ ꯃꯅꯤꯄꯨꯔ ꯍꯥꯏꯌꯦ ꯋꯦꯜꯀꯝ ꯊꯦꯡꯀ꯭ꯌꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯂꯥꯛꯄꯤꯕꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯑꯗꯒꯤꯗꯤ ꯗꯣꯂꯦꯟ ꯊꯣꯡꯒꯥꯝꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯣ ꯏꯇꯥꯎꯕꯤ ꯀꯔꯤ ꯍꯥꯏꯕ ꯕꯨꯡ ꯀꯩ ꯍꯥꯏꯕ ꯊꯦꯡꯅꯁꯦ ꯏꯇꯥꯎꯕꯤꯕꯨꯡ ꯊꯦꯡꯅꯁꯦ ꯑꯩ ꯀꯛꯋꯥꯏꯗꯒꯤ ꯀꯛꯋꯥ ꯋꯥꯇꯤꯟ ꯆꯥꯁꯦ ꯍꯥꯏꯕ ꯑꯣ ꯀꯛꯋꯥꯗꯒꯤ ꯍꯥꯏꯔ ꯎꯝ ꯑꯣ ꯒꯦꯃꯤꯡ ꯀꯩꯕ ꯃꯆꯤꯜ ꯃꯉꯥꯜ ꯒꯨꯔꯨꯃꯌꯨꯝꯅ ꯃꯉꯥꯜ ꯒꯨꯔꯨꯃꯌꯨꯝꯅ ꯃꯆꯦꯜ ꯊꯣꯏꯕꯤꯁꯅꯥ ꯂꯥꯛꯄ꯭ꯔꯣ ꯍꯥꯏꯌꯦ ꯊꯣꯏꯕꯤꯁꯅꯥꯗꯣ ꯂꯥꯛꯄꯅꯦ ꯑꯗꯣ ꯀꯩꯅꯣꯅ ꯈꯪꯗꯦꯅꯦ ꯍꯥꯏ ꯇꯧꯈ꯭ꯔꯕ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ ꯔꯥꯖꯀꯨꯃꯥꯔ ꯁꯨꯗꯤꯞꯇ ꯉꯁꯤꯗꯤ ꯈꯕꯛ ꯊꯣꯡꯕ ꯆꯥꯏꯑꯦ ꯈꯕꯛ ꯑꯣ ꯊꯣꯡꯕ ꯆꯥꯏꯑꯦ ꯍꯥꯎꯔꯝꯒꯅꯤ ꯊꯣꯏꯕꯤꯁꯅꯥ ꯖꯦꯁꯤꯒꯤ ꯄꯥꯟ ꯄꯥꯈꯣ ꯍꯥꯏꯔꯣ ꯖꯦꯁꯤ ꯍꯋꯥꯏ ꯀꯥꯡꯇꯛ ꯊꯣꯡꯕ ꯑꯂꯨ ꯑꯂꯨ ꯀꯪꯃꯦꯠ ꯀꯥꯡꯃꯦꯠꯀ ꯔꯤꯂꯤꯞ ꯀꯦꯝ ꯀꯦꯝ ꯂꯩꯕꯁꯤꯗ ꯗꯦꯗꯤꯀꯦꯠ ꯇꯧꯕꯤꯌꯨ ꯇꯧꯕꯤꯌꯨ ꯍꯥꯏ ꯍꯥꯏꯌꯣ ꯑꯣꯀꯦ ꯑꯣꯀꯦ ꯑꯣ ꯇꯧꯖꯔꯒꯦ ꯍꯣꯏ 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 ꯔꯤꯂꯤꯐ ꯀꯦꯝꯇ ꯂꯩꯔꯤ ꯃꯥꯜꯂꯦꯀꯣ ꯅꯨꯡꯉꯥꯏꯇꯦ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅ ꯈꯨꯃꯟ ꯊꯣꯏꯕꯤ ꯁꯅꯥ ꯀꯩꯕ ꯍꯥꯏꯔꯛꯑꯣꯏ ꯍꯥꯏꯔꯛꯎ ꯆꯥꯎꯈꯠꯇꯕ ꯋꯥꯍꯩ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯔꯛꯄ ꯑꯣ ꯑꯗꯣ ꯅꯪ ꯀꯩꯅꯣ ꯇꯧꯔꯣ ꯊꯣꯏꯕꯤꯁꯅꯥꯗ ꯅꯪ ꯑꯗꯨꯝ ꯉꯥꯏꯇ ꯂꯥꯛꯑꯣ ꯍꯥꯏꯕꯗꯣ ꯃꯥ ꯁꯥꯎꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯣ ꯃꯥꯒꯤ ꯀꯩꯅꯣ ꯍꯥꯏꯠ ꯇꯧꯕꯗꯣ ꯇꯧꯕꯗꯣ ꯂꯧꯊꯣꯛꯑꯣ ꯀꯩꯅꯣ ꯈꯨꯃꯟ ꯅꯟꯗꯤꯇꯥ ꯁꯤꯡꯍꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯍꯣꯏꯒꯤ ꯈꯨꯟ ꯀꯩ ꯍꯥꯏꯅꯣ ꯍꯧꯒꯠꯂꯛꯄꯗꯒꯤ ꯃꯩꯇꯩ ꯌꯨꯝ ꯍꯧꯒꯠꯂꯛꯄ ꯑꯗꯨꯋꯥꯏꯗ ꯑꯩꯈꯣꯏ ꯇꯥꯆꯧ ꯑꯣꯏꯒꯤ ꯌꯨꯝꯅꯤ ꯕꯨꯙꯣꯏ ꯕꯣꯙꯣꯏ ꯀꯧꯕꯅꯤ ꯀꯧꯕꯅꯤ ꯈꯪꯕꯔꯣ ꯈꯪꯕ꯭ꯔꯣ ꯍꯥꯏ ꯕꯣꯙꯣꯏ ꯑꯅꯤ ꯊꯣꯛꯏꯀꯣ ꯑꯩꯈꯣꯏ ꯈꯨꯟꯗ ꯆꯤꯡ ꯂꯣꯝꯗ ꯆꯤꯡ ꯂꯩꯕ ꯂꯩꯀꯥꯏꯒꯤ ꯕꯣꯙꯣꯏꯗꯨꯔ ꯑꯣꯏꯔꯝꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯕꯣꯔꯥꯛ ꯈꯣꯡꯃꯥꯡꯂꯣꯝꯗ ꯂꯩꯕ ꯕꯣꯗꯣꯏꯗꯨꯔ ꯀꯔꯝꯕ ꯕꯣꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯆꯤꯡꯒꯤꯗꯕꯅ ꯀꯩꯅꯣꯒꯤ ꯕꯣꯔꯕꯤꯜ ꯅꯤꯉꯣꯜ ꯂꯧꯕꯗꯨꯔꯥ ꯕꯣꯔꯕꯤꯟ ꯅꯤꯉꯣꯜ ꯂꯧꯕꯗꯣ ꯁꯤꯒꯤ ꯖꯥꯡꯅ ꯄꯥꯊꯔꯛꯀꯁꯦ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝ ꯅꯃꯤꯠꯇꯣ ꯀꯥꯏ ꯌꯦꯡꯒꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯊꯣꯏꯕꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯊꯣꯏꯕꯤ ꯑꯩ ꯁꯤꯔꯦꯀꯣ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝ ꯁꯤꯔꯣ ꯅꯪ ꯑꯩ ꯆꯠꯂꯦ ꯍꯥꯏꯅ ꯊꯣꯏꯕꯤꯁꯅꯥ ꯆꯠꯈꯤꯅꯨ ꯅꯥꯈꯣ ꯑꯗꯩꯗꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯩ ꯊꯣꯏꯕꯤ ꯈꯟꯅꯩꯅꯣ ꯈꯟꯅꯒꯅꯨꯅꯦ ꯁꯥꯎꯅꯨꯀꯣ ꯑꯩ ꯀꯩꯕ ꯉꯥꯏꯍꯥꯛꯇꯪ ꯃꯤꯠ ꯕ꯭ꯂꯔ ꯆꯠꯂꯨꯔꯦ ꯆꯦꯒ ꯕꯥꯏꯒꯒꯤ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯑꯗꯨꯒ ꯁꯤꯁꯕ꯭ꯔꯣꯒꯤꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯆꯦꯒ ꯚꯥꯏꯒꯒꯤ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯑꯗꯨꯒ ꯁꯤꯁꯕ꯭ꯔꯣꯒꯤꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯑꯣ ꯑꯩꯒꯤꯅ ꯁꯩꯇꯖꯤꯠ ꯀꯧꯏ ꯃꯥꯒꯤꯅ ꯑꯅꯨ ꯀꯧꯏꯀꯣ ꯃꯪꯒꯜ ꯒꯨꯔꯨꯃꯌꯨꯝꯅ ꯊꯣꯏꯕꯤꯁꯅꯥ ꯆꯠꯈꯤꯅꯣ ꯑꯗꯩꯗꯤ ꯊꯣꯏꯕꯤꯁꯅꯥ ꯆꯠꯈꯤꯅꯨ ꯅꯥꯈꯣ ꯕꯤꯀꯦꯅ ꯑꯩ ꯋꯥꯔꯤ ꯍꯥꯏ ꯁꯥꯟꯅꯈꯤꯁꯤꯅꯦ ꯑꯩ ꯑꯍꯥꯟꯕꯅꯦ ꯂꯥꯛꯏꯁꯦ ꯑꯗꯣ ꯃꯩꯇꯩ ꯃꯆꯥꯁꯤꯡꯁꯦ ꯂꯥꯏꯞꯇ ꯎꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯈꯨꯃꯟ ꯃꯆ ꯅꯤꯡꯊꯧꯅ ꯊꯣꯏꯕꯤ ꯁꯥꯎꯅꯨ ꯍꯥꯏ ꯇꯧꯔꯨꯔꯦ ꯁꯣꯏꯈꯤꯅ ꯇꯧꯕꯅꯤꯀꯣ ꯑꯗꯩꯗꯤ ꯔꯥꯍꯨꯜ ꯍꯨꯁꯦꯟ ꯅꯀꯔꯦꯕ ꯃꯔꯩ ꯊꯤꯡꯁꯤꯜꯂꯦ ꯈꯪꯗꯦ ꯁꯤꯝꯄ꯭ꯂꯤ ꯕꯦꯠ ꯍꯥꯏ ꯍꯦꯜꯂꯣ ꯁꯤꯗ ꯍꯥꯏ ꯄꯥꯔꯇꯤ ꯉꯥꯛꯇꯅꯤ ꯗꯤꯁꯦꯝꯕ꯭ꯂꯤꯅꯦ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝ
ichoke khuman soiba haibase kanamta tamba ngamba amana tamba ngamde amana soiba amana ngakna doini kaisu kaide ai दुनिया थोबिसना को They Smith na hi Sundanagna बोलो हेलो जो जो डेट मेरे विच स्टेट एलबी पे नए नए आए हैं मेरे चैनल को सपोर्ट कीजिए दैदी नुंसीबा शर्मा ना कई लमगिनो एक सरगिने लक्ष्मी पांडे पागल 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 है पागल थैंक यू सेम टू थैंक यू यू थैंक यू सेम टू यू है हाय 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 हेलो हेलो दैदी हमारे मना खुमन नंगी दो कमाइना हांगिनो हांगिनो हाइरोगो हाइरो सब्सक्राइब तौरके सब्सक्राइब तौबिरके खुमन नंगिदो कमाइना हांगिनो हुजिक लेरिबा चैनल लोनी खुमन निंथौ चैनल लाइना लेबनेको hi they don't alum hello hello हेलो within which are you from we are from Assam Silchar Mangalamena hi Japan kawina oye सोबी खान 2024 करियर के लिए कैसे रहा सर अभी तक तो पता नहीं कैसे चलेगा पता नहीं अभी अभी नया आया है ना इसलिए खुमन इंथौना शायद थोइबी अच्छा होगा थोइबी अमेटपी मेट मन खुद से यादख्रे नंगी ओइबदुदा कंप्लीट खंगलुरे है यस बॉबी ब्लॉग हेलो हेलो है हाय दे टालेम हेलो हेलो हाय हाय है हाय मनिका सिंह हैप्पी न्यू ईयर हैप्पी न्यू ईयर मणिकांत सिंह हैप्पी न्यू ईयर थैंक यू सेम टू यू दैदी वृद्धा करेबा मुंडावदिया मैं राजस्थान अजमेर से हूँ मैं आजमान राजस्थान अजमेर से हूँ थैंक ओके यू सो मच हेलो हमारे ब्रो हमारे हेलो एलबी में टालेम आने के लिए हमारे खुमन चैनल निंगथौ को भी सपोर्ट कीजिए हमा आईगी मिंग सिदा चंगबीरो ओ हेमा आईगी मिंग सिदा चंगबीरो आई Darut Alam hello hello हाय हाय Darut lady Lays Maze चेगी वीडियो से जेंबा याम नुंगाई अइसु सिलचर दगी इम्फाल द युम पानबने ओ थैंक यू सो मच लई Maze ममिंग जिंगे को खंगाव जाने आदित्यना Devil हाय Kuman हेलो hi Editor Channel Blogs hi Editor White Channel Blogs I say channel lem do male thank you changbirapuna thobisana maibam khuman aigi oibai taubani da thawoi taurini la aroi ai kemta hai they Daud alam na hello friends hello Manish Dube na Chauding I don't know Pukhrambam natana iyamba ichegana hangam heklaga yonbado yamna nungsiye plus kaiba टेंगनो मानबी हेक्लगा योनबदो नुंसी अदुगा लफोई हेक्पदुसु नुंसी अदुबु इना खुनबा लाइरबा खंगदबिदा याम्बना इसेगना होटनाबदो यामना नुंसी थैंक थैंक यू यू सो मच Brinda Mendoana May Rajasthan Asmizo thank you welcome Daud alam na kagina pisale thoibi kumaning tauna manikanta singana kari khungino chandam laikai gini kasar chandam laikai gini thobi sana nang chao hek thobi sana sao gre manis debe na are you kaiba choding यू you यार are choding कहीं kang de इबोल लाए ibol वेलकम jing इबोल RJ bro ga dol आरजे का जाउदे आरजे का लेते नहीं आरजे का लाते बो RJ ni we are ngauri इबोल gaiba कजang सारा के general knowledge jatia bhabi good night गुड नाइट lady rockstar na happy new year both of you thank you हैप्पी न्यू ईयर lady vidya z daud no okay saje parara ke do no general knowledge na jato bhaiya happy new year thank हैप्पी you न्यू ईयर oh god give you lots of happiness thank you थैंक यू सो मच master channel thoi tom thoi na kai ba hi che and dada happy new year thank you हैप्पी न्यू same to you ईयर amit singana hi हेलो hi हेलो and dai alexander na new year da kai sage chicken na opening tau hore kumaning tau na thoi bi last nangi ming oirakpaduda ai thamoi nungai khidre ko adoni na khatpai ni na mai thakpai ni
Manish Dubey keno khuman ada Manish Dubey dom da melo do Baba Dauri hi Sangeeta message retracted संगीता से ककर डॉट अलमना आपका नाम क्या है मेरा नाम सत्यजीत सिन्हा है ऑलराउंडर जय श्री राम अबे अबे न्यू दई ngangom thangmaiban Kari lamno? ngangom thangmaiban Kasardane. kadi lamdano Kasargine kasarday aikoise. ne adaidi NS Hyder official hello Hi, hello hi. hi ibol singna Prince Prince Medpa. Medpa taduro nang amase na oiramgani thabisana ai kai haige daoida wa phattaba hairакpa Hairappa. miduda haibane aina haido sono Sono surabani Prince. Kadoino ibol khangde mase. singana RJ kau sigidre dai gaginda kaiba Jagindran ke hi Hello. Arvan how dai Faiza Saik na hi Ujjwal Pandey you are Rupa. Ujjwal Pandey sengam kena tahu ora ma comment on Khuman. keno Ujal pande nunju kathalu amtang. Sorry na hi ibol singna RJ MHP yamna leire yengo la o RJ se wale di kam nungai gadabano. Laktene se. Priyanka ga ibol su kena pige Bola je bisalo. ibol Nangsu kat amta tahu do nangsu amta kak thau da pira bani bol. ibol amda melo do nan jekel isan mira bana ina user commenting tauna kebar Rina user namaste namaste daidi commenting tauna thoibi saunu ba nangbo shoi kina taubani haina hairena daidi kanon bala kongarak pan hi anu Hello. hello arhan like thank you Thank you. daidi thoibi la istram na dadaga chega lala dadaga chichena lala fajaba Fajaba. Kay hay no lala khangde to bilai fajaba sram. gyan tadre hello brother sis hello hello Hello, ibol hi. RJ laklani yengo hai okay okay I love Islam hai Doi doi bisna mai bisnana. bam na Yare. yare Kaurakano nang kaurakano hai. nang hai dai Ane. Jaginder na ke Hi hai hi kan. Hello. Anju Gupta how are you I'm fine. fine aran okay kasar pakhang na yum yore itaima Hmm. kolowai maku khokna itaima hoiga wari watai sana ge hai nai Thank you. Kasar pakang. kumaning tawna thoibi atei tawraroi ba saunu ko nang ngasi LB sema nang Thoibi hin tana layo na. thoibi sena pa ke tawro Sena layo na. ibol je ke no ina ke no pira su magena prince bom ibol je ina ke no pira su onati silai ke no lai ba samje thok ti se ke gino kumaning taw ibol arje mete lai che RJ lai. no ai Hello RJ. Nang kay kasari lakti no haba. Nang lakta ba si kam nungai te khangra. dei kanon bala Chak chara bo kanyang chara ke. बहाल राज शायद दीदी शिवम लोधीना कहाँ से हो आप हम लोग आसाम से है प्रतिभा होगी ब्लॉक ओई फ्रॉम गुवाहाटी मणिपुर बड़ी बस्ती है प्रजिता अनुगी ब्लॉक खुदिंगमक नेचुरल ओई फ्रॉम गुवाहाटी मणिपुर बस्ती थैंक Thank you. यू Thank you so much. Daidi ke Dharma World. Hello, ibol chung Hi. RJ aigi blue laite. Ai piri ni na nang kena thok tu se kai no ibol tu. Di mu pai le tu. Ai na pi grab ne ba. Thok tu ba ni. Kay thok ti no RJ mai sibo. te blue RJ ki dim lai su da. इससे kanon ai ibol na RJ alert pio ko ai. Momita. Che Momita momita la Y e. 28 Welcome like che gan ano momita. yo khang mami hi yong changak pada keno like ko na changai sir ba ano KHN Satyajit Thank you so much ite. dai Kayang sara ke ite. potsam bam mai lae ko gi naun Isu su laksare isla pasambam su. welcome dai Welcome. Chandikishore Kumar na hello bhalo
Balo balo arje RJ mete tam 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 bro bro okay thobi okay. sana mai ba mache dada ai chatlage next da oina yaurage saubinu ko okay okay ꯀꯩꯗꯧꯔꯒꯦ ꯊꯣꯏꯕꯤꯁꯅꯥ ꯅꯪ ꯅꯍꯥꯟꯉꯩꯗꯤ ꯍꯧꯕꯗꯒꯤ ꯂꯣꯏꯕꯧ ꯌꯥꯎꯏꯅꯦ ꯃꯁꯥ ꯑꯗꯨꯒ ꯃꯁꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯑꯗꯨꯒ ꯂꯩꯔꯝꯒꯅꯤ ꯂꯣꯏꯁꯟꯒꯅꯨ ꯑꯦꯜꯕꯤ ꯂꯣꯏꯁꯟꯒꯅꯨ ꯍꯥꯏꯅ ꯍꯥꯏꯅꯤ ꯉꯁꯤ ꯀꯩꯅꯣꯝ ꯇꯧꯕ ꯃꯥꯜꯂꯦ ꯊꯣꯏꯕꯤꯁꯅꯥ Hi, ꯀꯩꯗꯧꯔꯒꯦ what is ꯍꯥꯏꯕ your name? Satyajit Ibol Singh. Okay, RJ. I. Vicky Adabna. Hello. I. Adaidi Mangang nice. Mukbang Ibol bro. The P Radi Yadre. The Mumita Wine. Isu Blue Pio. ꯆꯦ ꯄꯤꯈ꯭ꯔꯕꯅꯦ Isa Mumita so. ꯅꯤꯡꯊꯝꯊꯥ ꯆꯪꯉꯛꯄꯁꯤꯗ ꯑꯩꯅ ꯅ꯭ꯌꯨ ꯏꯌꯥꯔꯒꯤ ꯖꯦꯀꯦꯠ ꯕ꯭ꯂꯨꯒꯤ ꯖꯦꯀꯦꯠ ꯑꯃ ꯄꯤꯔꯕꯅꯤ ꯄꯤꯈ꯭ꯔꯦ ꯒꯤꯐ ꯄꯤꯔꯕꯅꯤ ꯑꯗꯩꯗꯤ ꯑꯗꯒꯤꯗꯤ ꯒꯣꯕꯤꯟꯗꯅ ꯅꯃꯁꯇꯦ ꯅꯃꯁꯇꯦ ꯅꯃꯁꯇꯦꯗꯤ ꯑꯗꯩ ꯀꯔꯟꯕꯂꯥ ꯕ꯭ꯂꯨ ꯗꯦ ꯄꯤꯔꯨꯅꯨ ꯁꯤ ꯃꯁꯛ ꯃꯣꯏꯁꯦ ꯈꯪꯗꯕꯅꯤ ꯀꯩꯅꯣꯅꯤ ꯏꯕꯣꯜ ꯁꯤꯡꯍ ꯎꯔꯦ ꯎꯔꯦ ꯑꯣꯂꯥ ꯑꯗꯩꯗꯤ सिबत लोरी ना क्या बने नेपाल से है क्या नहीं 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 हम हम लोग लोग सिलचर से सिलचर है से है दीदी गौतम कुमार कहीं ना कहीं से खंग ज्ञान ताद्रे मोमिता मोमिता वाई या हाय हाय इबोल आरजे सुमोई से पार के तो मुझे इंगन पार मोमिता वाई इचे Kanan Balai, Divya Blog na hi everyone 28 done bye bye. Hi Divya Blog welcome. Adagay di daw dalam kento ure dai di ibol na RJ bro. सेनो RJ bro khara seno खंगनबी Khagnabi iche momita kaugare hi gare nita channel na chak charbo iba enche चारे chare चारे नंग gobinda चाराबो sa hi hello हेलो arjun dibya sis and hello tawre thobisana livestream to thobi livestream chena he le phajaba wow thank you चेने हेले फजबा थैंक यू थैंक Thobi यू lai sramna hai sene hele nu phajabane mana phajabane ko ai de nu pharabni yadrabni thobi ai gi da la oidroi thobi sana थोइबी maibam thobi sana maibam na लागलारो lakla roi नंग hai थोइबी दा चका चका हौनु हाबा नंगबो dia इबुंगो dei dibia blog na RJ bhai ga hai to sange RJ na tam bro okay dei ibol sing na alam bhai saheb नमस्कार है मैं खंगना मारे मैं मसेन से मोमिटा वाई आरजे ए चक होना गे को होना भी इसे हाँ अदई दे इसे ममिता का इंसान नो अदई मैं जोय चंद्र सिंहा कोई जोय रो मारे हाय हाय इस जयचंद्र सुबी का फई ना तो संगे खमनिंग थौ चैनल ना थोइबी कपखरे खमनिंग थौ थोइबी साउनु बाय कौरे दैदी इबोल ना बोलना के से मोनिटा ममितागी ब्लू ब्लू पीरो पीग्रबने पीगरबने लाने मा खर लाने कुइने चंगे मा तौसे अखोई हौजिक ऑनलाइन सर्विस खर तौरे मी खर चिल्ले दोना डिलीवरी बॉय खर से कनो खर वाले सर्विस खर वाले दोना नि आरजे अर्जे मैटे मेटे बिलोबन इचे चे चाक चाक चाद्री चाद्री इचेगी इचेगी चारे ब्रो चारबो अखोई चारे तुम ऑन दोरे नचिदी ऑन बाहोगरे नंग चंगुरो चाथुरो इबोल सिंह प्रिंस प्रिंस थाम्स अप पीगरे अदई पंडित ना हेलो सर and madam hello हेलो हेलो kumaning हाय thona thoibi lauko nungsina haijari ko ai कसर kasar पाखंगना pakhang na सुती suti लाकपदा lakpada इतैमा itay होइगा mahoiga मतंग matang चाबदा chaba उननिंगी हे unaningi असेंकी henge उनसी कसर पाखंग उनसी को उनसी RJ नंग लाखो Maitai मतंदा हाइरो RJ अखोइदा Maitai blog na kay ba ise momita okay haigre dei bol na ai blue pangle na mic lau thore Ranjita Sharma na kaino akhoi ju kaino thajan biri tawse plus ka dei Nandita Singhana ka borbil ningol lobani o lobadoni moi da नोइदी चिंगी lakpadani चिंगी होइदोइनी मोइदो che wo kai che worido che se real da na mukhenna masak nungsiba hele थैंक यू mumitai okay arje ꯑꯩꯁꯦ ꯔꯤꯌꯦꯜꯗ ꯌꯥꯝꯅ ꯑꯉꯥꯡ ꯃꯥꯜꯂꯦ ꯍꯥꯏ ꯃꯤ ꯄꯨꯝꯅꯃꯛꯅ kanan bala jana aigisu piyo kaiba kanan bala khongbrai pam aigisu piyo hai aisu blue piyo hai maitai ngai di loi pi ni ko maron lon ba sing che di pining de the Joy Chandra Singh, hello Joy. हेलो Ranjita जॉय Sharma, game over. Thabisana maibam kaisum taude ai leibang
ꯅꯨꯡꯉꯥꯏꯇꯕ ꯃꯤ ꯌꯥꯎꯔꯦ ꯑꯩꯁꯨ ꯈꯜꯂꯦ ꯁ꯭ꯋꯥꯏꯗ ꯍꯥꯏꯕ ꯅꯪ ꯀꯩꯅꯣꯝ ꯂꯩꯅꯤꯡ ꯇꯧꯔꯦ ꯍꯥꯏꯅ ꯁ꯭ꯋꯥꯏꯗ ꯂꯩꯅꯤꯡꯗ꯭ꯔꯦ ꯍꯥꯏ ꯅꯆꯦꯒꯤ ꯑꯦꯜꯕꯤꯗꯩ ꯊꯣꯛꯄ ꯌꯥꯔꯣꯏ ꯈꯪꯉꯨ ꯂꯩꯒꯗꯅꯤ ꯃꯣꯃꯤꯇꯥ ꯋꯥꯏꯅ ꯊꯦꯡꯛ ꯌꯨ ꯍꯥꯏ ꯏꯕꯣꯜꯁꯤꯡꯅ ꯆꯦ ꯃꯣꯃꯤꯇꯥꯒ ꯆꯦ ꯀꯥꯅꯟꯕꯂꯥꯒ ꯄꯤꯕꯤꯔꯣ ꯍꯥꯏ ꯄꯤꯔꯦ ꯄꯤꯔꯦ ꯏꯆꯦꯗꯁꯨ ꯈꯨꯃꯟ ꯄꯤꯔꯦ ꯅꯤꯡꯊꯧ ꯆꯦꯅꯦꯜꯅ ꯀꯃꯜꯕꯂꯥꯗꯁꯨ ꯄꯤꯔꯦ ꯊꯣꯏꯕꯤ ꯁꯥꯎꯅꯣꯕ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯁꯨ ꯊꯣꯛꯂꯒꯦꯀꯣ ꯅꯪ ꯊꯣꯛꯂꯕꯅꯤꯅ ꯈꯨꯃꯟ ꯇꯜꯂꯤꯍꯦ ꯅꯣꯏ ꯅꯤꯡꯊꯧꯅ ꯑꯅꯤꯁꯦ ꯀꯩꯒꯤꯅꯣ ꯊꯣꯏꯕꯤ ꯈꯪꯗꯦ ꯅꯪꯅ ꯊꯣꯛꯂꯗꯤ ꯑꯩꯁꯨ ꯕꯥꯏ ꯑꯣꯏꯔꯒꯦ ꯏꯕꯣꯜ ꯆꯦ ꯀꯥꯅꯟꯕꯂꯥꯁꯦ ꯆꯦ ꯃꯣꯃꯤꯇꯥꯒꯤ ꯃꯤꯅꯤ ꯕ꯭ꯂꯨ ꯄꯤꯕ ꯌꯥꯏꯌꯦ ꯑꯣꯀꯦ ꯄꯤꯈꯔꯦ ꯄꯤꯈ꯭ꯔꯕꯅꯤ ꯄꯤꯈꯔꯦ ꯖꯤꯇꯦꯟꯗ꯭ꯔꯅ ꯔꯥꯝ ꯑꯅꯨ ꯁꯤꯡꯍ ꯏꯆꯦꯅꯨ ꯂꯥꯛꯑꯦ ꯀꯩ ꯏꯆꯦꯅꯨ ꯏꯪꯕꯁꯤꯗ ꯋꯦꯜꯀꯝ ꯀꯃꯦꯟ ꯏꯕꯒꯤ ꯈꯨꯠ ꯊꯤꯡꯗꯣꯛꯄ ꯋꯥꯔꯦ ꯑꯩ ꯈꯨꯃꯟ ꯊꯤꯡꯗꯣꯛꯄ ꯋꯥꯔꯦ ꯍꯦ ꯈꯨꯃꯟ ꯑꯣꯡꯕꯤ ꯍꯥꯏꯕ ꯈꯨꯃꯟ ꯑꯣꯡꯕꯤ ꯌꯥꯏ ꯏꯆꯦꯅꯨ ꯀꯩꯖꯥꯡ ꯆꯥꯔꯛꯀꯦ ꯅꯤꯇꯥꯁ ꯆꯦꯅꯦꯜꯅ ꯀꯩꯕ ꯆꯥꯗ꯭ꯔꯤ ꯑꯩꯗꯤ ꯆꯦ ꯆꯦ ꯃꯣꯃꯣꯅ ꯊꯜꯂꯦ ꯍꯥꯏ ꯃꯣꯃꯣꯅ ꯊꯜꯂꯦ ꯃꯣꯃꯣ ꯑꯣ ꯆꯥꯕꯁꯦ ꯄꯨꯛ ꯊꯟꯕꯅꯤ ꯑꯁꯦꯡꯃꯛꯀꯤ ꯗꯤꯌꯥ ꯊꯟꯕꯅꯤ ꯗꯤꯌꯥ ꯕ꯭ꯂꯣꯛꯁꯅ ꯑꯅꯨ ꯀꯦꯇ꯭ꯔꯤꯅꯥ ꯀꯦꯞ ꯃꯥꯜꯂꯦ ꯍꯥꯏ ꯏꯃꯥ ꯑꯁ ꯀꯦꯇ꯭ꯔꯤꯅꯥ ꯀꯦꯞ ꯃꯥꯜꯂꯦ ꯀꯥꯏ ꯏꯀꯥꯏꯖꯩꯌꯦ ꯑꯗꯨꯗꯤ ꯑꯅꯨꯁꯤꯡꯅ ꯍꯦꯟꯃꯟꯗ꯭ꯔꯣ ꯏꯆꯦꯅꯣ ꯀꯩꯕ ꯉꯁꯤꯗꯤ ꯒꯦꯠ ꯀꯤꯄꯔꯁꯦ ꯅꯤꯡꯊꯧꯔꯣ ꯉꯁꯤ ꯅꯤꯡꯊꯧꯅꯤ ꯃꯥ ꯒꯦꯠ ꯀꯤꯄꯔꯅꯤ ꯑꯥꯔꯖꯦ ꯃꯩꯇꯩ ꯕ꯭ꯂꯣꯛꯅꯕ ꯏꯆꯦ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯉꯁꯤ ꯑꯩꯈꯣꯏ ꯏꯔꯣꯟꯕ ꯆꯥ ꯌꯥꯔꯁꯦ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝ ꯊꯣꯛꯅꯤꯡꯉꯦ ꯊꯣꯛꯎ ꯊꯣꯛꯅꯤꯡꯗ꯭ꯔꯒ ꯂꯩꯌꯨ ꯈꯨꯃꯟ ꯍꯥꯏꯌꯦ ꯄꯦꯜꯂꯝꯃꯅꯤ ꯈꯨꯃꯟꯁꯦ ꯀꯔꯟꯕꯂꯥ ꯈꯣꯏꯔꯛꯄꯝꯅ ꯕꯣꯍꯜ ꯍꯥꯏꯔꯦ ꯗꯤꯌꯥ ꯕ꯭ꯂꯣꯛꯅ ꯆꯦ ꯃꯣꯃꯤ ꯍꯥꯏ ꯑꯗꯩꯗꯤ ꯏꯕꯣꯜꯁꯤꯡꯅ ꯂꯀꯤꯖꯥꯎ ꯍꯥꯏ ꯑꯥꯔꯖꯦ ꯃꯩꯇꯩ ꯕ꯭ꯂꯣꯛꯅ ꯗꯤꯌꯥ ꯑꯁꯤꯁ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯅꯨ ꯏꯆꯦꯅ ꯀꯩꯕ ꯅꯍꯥꯟ ꯁꯔꯃ ꯀꯦꯇꯔꯤꯡꯒꯤ ꯏꯟꯖꯥꯡ ꯍꯥꯎꯕ꯭ꯔꯣ ꯍꯥꯏ ꯍꯥꯎꯔꯦ ꯍꯥꯎꯔꯦ ꯌꯥꯝ ꯍꯥꯎꯔꯦ ꯃꯥꯏ ꯌꯦꯟꯖꯥꯡꯗꯣ ꯏꯆꯦ ꯑꯗꯩ ꯏꯆꯦ ꯃꯣꯃꯤꯇꯥꯅ ꯀꯩꯕ ꯑꯅꯨ ꯀꯥꯡꯁꯣꯏꯅꯦ ꯍꯥꯏ ꯍꯥꯎꯅꯤꯌꯦ ꯑꯗꯩꯗꯤ ꯀꯥꯡꯁꯣꯏ ꯈꯨꯃꯟ ꯅꯤꯡꯊꯧ ꯑꯩꯒꯤ ꯑꯄꯥꯝꯕ ꯆꯦꯅꯦꯜꯅ ꯊꯣꯏꯕꯤ ꯌꯦꯟꯁꯥꯡꯅꯦ ꯂꯥꯛꯇꯣꯏꯔꯥ ꯍꯥꯏꯌꯨ ꯑꯩꯒꯤꯗ ꯍꯥꯏꯔꯦ ꯏꯕꯣꯜꯁꯤꯡꯅ ꯑꯣꯜ ꯑꯣꯐ ꯌꯨ ꯇꯝ ꯇꯝ ꯍꯥꯏꯁꯦ ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦ ꯗꯤꯕꯤꯌꯥ ꯕ꯭ꯂꯣꯛꯅ ꯑꯥꯔꯖꯦ ꯚꯥꯏ ꯅꯪ ꯑꯣꯏꯅ ꯇꯧꯔꯦ ꯑꯗꯩ ꯀꯃꯩ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯏꯔꯣꯟꯕ ꯆꯥꯔꯦ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝ ꯈꯪꯗꯦ ꯑꯩ ꯏꯃꯥꯅ ꯏꯕꯣꯜꯁꯤꯡꯅ ꯃꯌꯨꯝꯕꯨ ꯑꯩꯅ ꯇꯝ ꯃꯌꯥꯝꯕꯨ ꯃꯌꯥꯝꯕꯨ ꯑꯩꯅ ꯇꯝ 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 ꯍꯥꯏꯁꯦ ꯀꯔꯤ ꯍꯥꯏꯅꯣ ꯇꯝꯇꯝ ꯒ꯭ꯌꯥꯟ ꯍꯥꯏꯁꯦ ꯇꯥꯏ ꯕꯥꯏ ꯕꯥꯏ ꯍꯥꯏꯔꯣ ꯏꯕꯣꯍꯜ ꯗꯩꯗꯤ ꯀꯩꯅꯣ ꯂꯥꯛꯄꯒ ꯕꯥꯏ ꯕꯥꯏ ꯑꯣꯏꯔꯒꯦ ꯀꯔꯟꯕꯂꯥ ꯍꯥꯏꯔꯣ ꯈꯣꯡꯕꯝꯅ ꯑꯅꯨ ꯀꯦ ꯑꯦꯝ ꯁꯤ ꯌꯥꯏ ꯉꯥꯅꯨ ꯀꯩꯅꯣ ꯇꯧꯔꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯆꯥꯏꯌꯦ ꯀꯥꯅꯣꯟꯕꯂꯥꯅ ꯍꯥꯏꯁꯦ ꯀꯩꯅꯣꯗꯣ ꯑꯣꯏꯗꯣꯏꯅꯤ ꯏꯆꯦ ꯑꯅꯨꯗ ꯑꯣꯏꯔꯝꯗꯣꯏꯅꯤ ꯏꯆꯦ ꯑꯅꯨꯗꯔꯣ ꯀꯥꯅꯣꯟꯕꯂꯥ ꯅꯪ ꯍꯥꯏꯁꯦ ꯑꯩꯉꯣꯟꯗꯔꯣ ꯏꯆꯦ ꯑꯅꯨꯗꯔꯣ ꯑꯗꯩ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯊꯣꯏꯕꯤ ꯍꯥꯏꯈ꯭ꯔꯦ ꯑꯗꯩꯗꯤ ꯏꯕꯣꯜꯁꯤꯡꯅ ꯇꯝ ꯃꯌꯥꯝꯕꯨ ꯇꯝ ꯇꯧ ꯂꯩꯔꯦ ꯃꯥ ꯑꯗꯩꯗꯤ ꯊꯣꯏꯕꯤ ꯂꯥꯏꯁ꯭ꯔꯝꯅ ꯆꯦ ꯗꯗꯥ ꯒꯨꯗ ꯅꯥꯏꯠ ꯇꯨꯝꯃꯒꯦ ꯑꯣꯀꯦ ꯒꯨꯗ ꯊꯣꯏꯕꯤꯁꯅꯥ ꯅꯥꯏꯠ ꯅꯆꯦꯒꯤ ꯈꯨꯃꯟ ꯑꯦꯜꯕꯤꯗ ꯅꯤꯡꯊꯧꯆꯥꯅ ꯉꯥꯏꯍꯥꯛꯇꯪ ꯊꯣꯏꯕꯤ ꯑꯣꯏꯔꯁꯨ ꯅꯪ ꯂꯥꯛꯄꯤꯔꯝꯕꯒꯤꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯅꯦꯛꯁ ꯅꯪ ꯑꯦꯜꯕꯤꯗ ꯑꯃꯨꯛ ꯅꯠꯇꯅ ꯂꯥꯛꯎꯀꯣ ꯑꯦꯜ ꯕꯤ ꯁꯤꯗ ꯑꯇꯩ ꯀꯅꯥꯝ ꯎꯔꯔꯣꯏ ꯑꯩ ꯏꯃꯥ ꯏꯕꯦꯝꯃ ꯀꯔꯟꯕꯂꯥ ꯑꯩꯒꯤ ꯕ꯭ꯂꯨ ꯂꯩꯇꯦ ꯕ꯭ꯂꯨꯁꯦ ꯅꯝꯃꯕꯅꯦ ꯂꯥꯛꯇꯤ ꯂꯥꯛꯀꯅꯤ ꯉꯥꯏꯍꯥꯛ ꯂꯩꯒ ꯉꯥꯛꯇꯪ ꯂꯩꯔ ꯂꯥꯛꯀꯅꯤ ꯈꯪꯉꯕ ꯀꯥꯅꯟꯕꯂꯥ ꯍꯥꯞꯇꯤ ꯍꯥꯞꯄꯕꯅꯦꯀꯣ ꯑꯅꯨꯁꯤꯡꯅ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗꯁꯨ ꯎꯗ꯭ꯔꯕꯣ ꯑꯥꯔꯖꯦ ꯃꯩꯇꯩ ꯅꯤꯡꯊꯧ ꯕ꯭ꯂꯣꯛꯅ ꯉꯁꯤ ꯎꯔꯔꯣꯏ ꯅꯤꯡꯊꯧ ꯃꯥ ꯏꯆꯦ ꯀꯩꯅꯣ ꯇꯥꯟꯅꯔꯤ ꯀꯟꯅ ꯊꯣꯏꯕꯤ ꯀꯥꯅꯣꯟ ꯁꯅꯥꯗ ꯀꯔꯤ ꯂꯥꯎꯅꯔꯤ ꯀꯔꯤꯝ ꯈꯟꯒꯅꯨ ꯑꯩ ꯁꯅꯥꯒꯤ ꯕ꯭ꯂꯨ ꯁꯥꯔꯨ ꯀꯩ ꯌꯥꯎꯗ꯭ꯔꯁꯨ ꯑꯩ ꯁꯅꯥꯒꯤ ꯕ꯭ꯂꯨ ꯌꯥꯎꯗ꯭ꯔꯁꯨ ꯑꯩ ꯄꯤꯗꯤ ꯄꯤꯈ꯭ꯔꯕꯅꯤꯀꯣ ꯊꯣꯛꯇꯕꯩꯅꯤꯀꯣ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯔꯥꯏꯕ ꯆꯦ ꯑꯅꯨ ꯁꯤꯡꯍ ꯎꯪꯈꯔꯦ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝꯅ ꯆꯦ ꯉꯁꯤ ꯇꯪꯒꯤꯗꯤ ꯅꯅꯥꯎ ꯌꯥꯎꯖꯔꯔꯣꯏꯒꯦ ꯑꯣꯀꯦ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯒꯗꯤ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯗꯣ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯅꯦꯛꯁ ꯑꯦꯜꯕꯤꯗ ꯑꯃꯨꯛ ꯂꯥꯛꯎꯀꯣ ꯅꯨꯡꯁꯤ ꯌꯥꯝꯅ ꯏꯕꯣꯍꯜꯁꯤꯡꯍ ꯊꯣꯏꯕꯤ ꯁꯅꯥꯁꯦ ꯃꯣꯕꯥꯏꯜ ꯕꯦꯇ꯭ꯔꯤ ꯌꯥꯎꯗ꯭ꯔꯕ ꯀꯩꯅꯣꯗꯧꯒꯤꯅꯤ ꯑꯥꯔꯖꯦ ꯃꯩꯇꯩꯂꯣꯟ ꯇꯝꯕ꯭ꯔꯣ ꯑꯃꯤ ꯕꯥꯠ ꯈꯥꯏꯕꯣ ꯇꯨꯃꯤ ꯑꯦꯂꯥꯔꯠ ꯊꯥꯀꯣ ꯑꯦꯈꯣꯟ ꯍꯥꯏ ꯈꯪꯕ꯭ꯔꯥ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯩꯕ ꯊꯣꯏꯕꯤ ꯅꯪꯅ ꯆꯠꯂꯗꯤ ꯑꯩꯁꯨ ꯆꯠꯂꯒꯦꯀꯣ ꯀꯞꯈꯔꯦ ꯁꯦꯁ ꯀꯞꯈꯔꯦ ꯀꯥꯃꯩ ꯑꯩꯒꯤꯁꯨ ꯕ꯭ꯂꯨ ꯄꯤꯌꯣ ꯕ꯭ꯂꯨꯁꯦ ꯄꯤꯕ ꯂꯩꯇ꯭ꯔꯦ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯔꯦ ꯑꯗꯩꯗꯤ ꯀꯥꯅꯟꯕꯂꯥ ꯂꯥꯛꯑꯦꯗꯣ ꯊꯦꯡꯁ ꯑꯥꯔꯖꯦ ꯕꯣꯜ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝꯅ ꯆꯠꯅꯤꯡꯉꯒ ꯆꯠꯂꯨ ꯂꯩꯅꯤꯡꯉꯒ ꯂꯩꯌꯨ ꯈꯨꯃꯟ ꯍꯥꯏꯔꯝꯃꯦ ꯑꯗꯩꯗꯤ ꯈꯨꯃꯟ ꯅꯤꯡꯊꯧ ꯆꯦꯅꯦꯜꯅ ꯊꯣꯏꯕꯤ ꯅꯪꯒꯤ ꯋꯥꯍꯩꯗꯨ ꯍꯥꯔꯠ ꯕ꯭ꯔꯦꯛ ꯑꯣꯏꯈ꯭ꯔꯦ ꯑꯩꯁꯦ ꯃꯣꯃꯤꯇꯥꯅ ꯀꯩꯕ ꯏꯇꯥ ꯑꯅꯨ ꯁꯤꯡꯍ ꯑꯩ ꯍꯣꯠꯅꯔꯤꯀꯣ ꯋꯥꯔꯤ ꯇꯥꯅ ꯇꯥꯅ ꯑꯣꯀꯦ ꯆꯨꯝꯅ ꯍꯥꯏ ꯗꯤꯌꯥ ꯇꯧꯈ꯭ꯔꯦ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝꯅ ꯑꯩ ꯁꯨꯃꯥꯏ ꯍꯥꯏꯕ꯭ꯔꯣ ꯅꯍꯥꯟꯈꯩ ꯈꯨꯃꯟ ꯍꯥꯏ
ꯃꯥꯅꯦ ꯃꯥꯅꯦ ꯑꯅꯨꯁꯤꯡꯅ ꯏꯇꯥ ꯋꯥꯏꯈꯣꯝ ꯍꯣꯠꯅꯕꯤꯌꯣ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯑꯗꯩ ꯏꯆꯦ ꯄꯣꯠꯁꯝꯕꯝ ꯄꯣꯠꯁꯝꯕꯝꯅ ꯀꯩꯕ ꯆꯦ ꯅꯪꯒꯤ ꯂꯤꯞꯁꯇꯤꯛ ꯀꯂꯔꯗꯣ ꯌꯥꯝ ꯐꯖꯩꯕꯣ ꯍꯥꯏ ꯃꯥꯒꯤ ꯐꯦꯚꯣꯔꯥꯏꯠ ꯀꯂꯔꯅꯤ ꯑꯗꯨꯒꯤꯅꯤ ꯏꯕꯣꯜꯁꯤꯡꯑꯅꯒ ꯊꯣꯏꯕꯤ ꯂꯩꯌꯣꯕ ꯃꯊꯪꯗ ꯇꯧꯔꯔꯣꯏ ꯍꯥꯏ ꯑꯗꯨꯒꯩꯗꯤ ꯃꯒꯠ ꯆꯟꯗ꯭ꯔ ꯀꯩꯔꯛ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯑꯩꯈꯣꯏꯗ ꯆꯥꯔꯦ ꯆꯥꯔꯦ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯔꯦ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕ ꯁꯝ ꯀꯛꯎ ꯅꯥꯔꯦ ꯑꯃꯨꯛꯀ ꯌꯥꯝ ꯊꯨꯅ ꯃꯁꯝ ꯀꯛꯇ ꯂꯣꯏ ꯁꯝꯅꯔꯦ ꯌꯥꯔꯣꯏ ꯅꯪ ꯈꯨꯃꯟ ꯍꯥꯏ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯊꯣꯏꯕꯤ ꯍꯥꯏꯗꯦꯕ ꯉꯁꯤ ꯁꯣꯏꯅ ꯇꯧꯈꯤꯕꯅꯤꯀꯣ ꯑꯩ ꯁꯦꯟꯗꯨꯅ ꯇꯝ ꯇꯝ ꯀꯝ ꯀꯝ ꯍꯥꯏꯔꯤꯅꯤ ꯌꯥꯏ ꯑꯩꯗꯤ ꯑꯣ ꯂꯥꯟꯗꯕꯅꯤꯀꯣ ꯃꯌꯥꯝꯗ ꯀꯝ ꯀꯝ ꯍꯥꯏꯕ ꯎꯝ ꯑꯣ ꯑꯗꯨꯅ ꯆꯤꯡꯅ ꯇꯝ ꯇꯝ ꯍꯥꯏꯗꯤ ꯀꯝ ꯀꯝ ꯍꯥꯏꯔꯤꯅꯦ ꯑꯣꯀꯦ ꯑꯣ ꯑꯩꯗꯤ ꯑꯣꯀꯦ ꯕꯥꯏ ꯕꯥꯏ ꯍꯥꯏꯔꯤ ꯃꯥꯜꯂꯦꯅ ꯈꯜꯂꯨꯔꯦ ꯀꯥꯅꯣꯟꯕꯂꯥ ꯀꯣꯡꯒ꯭ꯔꯥꯏ ꯀꯔꯤ ꯀꯥꯅꯣꯟ ꯕꯂꯥ ꯍꯥꯏꯅ ꯑꯗꯨꯝ ꯄꯥꯔꯣꯅꯦ ꯀꯔꯝꯕꯂꯥꯅ ꯀꯩꯕ ꯅꯪꯉꯣꯟꯗꯅꯦ ꯊꯣꯏꯕꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯂꯥꯏꯁ꯭ꯔꯝꯅ ꯑꯣ ꯏꯆꯦ ꯑꯩꯉꯣꯟꯗ ꯑꯣ ꯅꯤꯡꯊꯧ ꯀꯥꯅꯣꯟ ꯕꯂꯥ ꯑꯩꯉꯣꯟꯗꯔꯣ ꯂꯥꯏꯛ ꯑꯩꯗꯤ ꯑꯣꯔ ꯏꯆꯦ ꯂꯨꯏꯗꯔ ꯂꯞ ꯑꯩꯉꯣꯟꯗꯔ ꯈꯜꯂꯨꯔꯦ ꯂꯥꯏꯐꯁꯦ ꯀꯩꯕ ꯅꯨꯡꯊꯤꯡ ꯅꯨꯡꯊꯤꯟ ꯂꯥꯛꯑꯣ ꯂꯥꯏꯐꯁꯦ ꯅꯨꯡꯊꯤꯟꯗ ꯂꯥꯛꯑꯣ ꯍꯥꯏꯕ ꯍꯣꯏ ꯍꯣꯏ ꯅꯨꯡꯊꯤꯟꯗꯁꯨ ꯂꯥꯛꯀꯦꯀꯣ ꯅꯨꯡꯊꯤꯟꯗꯁꯨ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯀꯦ ꯑꯗꯨꯝ ꯑꯩꯗꯤ ꯅꯨꯃꯤꯠꯀꯤ ꯊꯥꯗꯦꯗ ꯑꯣ ꯑꯦꯜ ꯕꯤꯁꯦ ꯃꯔꯛ ꯅꯨꯡꯊꯤꯟꯗ ꯃꯔꯛꯇꯅꯦ ꯂꯥꯛꯑꯣ ꯍꯥꯏ ꯃꯔꯩ ꯃꯔꯛ ꯃꯔꯛ ꯅꯨꯡꯊꯤꯟꯗ ꯂꯥꯛꯑꯣ ꯈꯛꯇꯅꯦꯕ ꯍꯥꯏ ꯑꯦꯜ ꯕꯤ ꯂꯥꯛꯏꯁꯦ ꯏꯕꯣꯜꯁꯤꯡ ꯌꯥꯔꯦ ꯌꯥꯔꯦ ꯈꯨꯃꯟ ꯅꯤꯡꯊꯧ ꯆꯦꯅꯦꯜ ꯏꯕꯣꯜ ꯅꯪꯒꯤ ꯃꯤꯡꯗ ꯑꯃꯨꯛ ꯀꯛꯄ ꯉꯝꯃꯔꯣꯏꯀꯣ ꯅꯪꯒꯤ ꯃꯤꯡ ꯃꯦꯠꯂꯨꯕ ꯑꯩꯁꯦ ꯀꯞꯄ ꯅꯪꯂꯦꯀꯣ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝꯅ ꯌꯥꯔꯦ ꯅꯪ ꯀꯩ ꯊꯋꯥꯏ ꯀꯩ ꯊꯑꯣꯏ ꯇꯧꯔꯤꯅꯤ ꯍꯥꯏ ꯏꯕꯣꯜꯁꯤꯡꯅ ꯄ꯭ꯔꯤꯟꯁ ꯍꯥꯏ ꯉꯁꯤ ꯊꯣꯏꯕꯤꯁꯅꯥ ꯁꯥꯎꯈ꯭ꯔꯦ ꯃꯩ ꯍꯧꯈ꯭ꯔꯦ ꯀꯥꯅꯣꯟ ꯕꯂꯥꯅ ꯀꯥꯅꯣꯟꯕꯂꯥꯅ ꯂꯥꯏ ꯕ꯭ꯂꯨ ꯂꯥꯛꯂꯦ ꯕ꯭ꯂꯨ ꯍꯥꯏꯕ ꯂꯥꯛꯑꯣ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨ ꯑꯁꯤꯕꯤ ꯈꯨꯃꯟ ꯅꯤꯡꯊꯧ ꯃꯃꯤꯠ ꯄꯥꯟꯗꯕꯁꯦ ꯑꯁꯤꯅ ꯑꯣ ꯃꯥꯅꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨ ꯑꯁꯤꯕꯤ ꯈꯨꯃꯟ ꯅꯤꯡꯊꯧ ꯃꯃꯤꯠ ꯄꯥꯟꯗꯕꯁꯤꯅ ꯈꯨꯃꯟ ꯅꯤꯡꯊꯧ ꯊꯣꯏꯕꯤ ꯑꯁꯦꯡꯕꯅꯤ ꯍꯥꯏꯁꯦ ꯃꯌꯥꯝ ꯃꯦꯠꯄꯗ ꯅꯪꯒꯤꯁꯨ ꯌꯥꯎꯈ꯭ꯔꯦ ꯀꯣꯟꯅ ꯌꯦꯡꯂꯨꯕꯗ ꯅꯪꯒꯤ ꯑꯣꯏꯕꯗꯨꯒ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦꯀꯣ ꯈꯨꯃꯟ ꯅꯤꯡꯊꯧ ꯊꯣꯏꯕꯤ ꯁꯥꯎꯔꯅꯨ ꯍꯥꯏꯕ ꯅꯪꯕꯨ ꯊꯣꯏꯕꯤ ꯊꯣꯏꯕꯤ ꯀꯩꯅꯣꯅꯦ ꯈꯨꯃꯟꯅꯅꯦ ꯁꯣꯏꯈꯤꯕꯁꯨ ꯑꯣꯏꯔꯝꯒꯅꯤ ꯑꯩꯁꯨ ꯈꯜꯂꯦ ꯍꯥꯏꯕ ꯁꯣꯏꯈꯤꯕ ꯃꯥꯜꯂꯦ ꯕꯤꯖꯣꯟ ꯃꯥꯒꯤꯗꯣꯀꯣ ꯀꯨꯃꯥꯔꯅ ꯍꯥꯏ ꯃꯔꯨꯞ ꯁꯥꯎꯅꯨꯗ ꯆꯥꯛ ꯆꯥꯔꯕꯣ ꯅ꯭ꯌꯨ ꯏꯌꯥꯔ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯕ ꯃꯥꯜꯂꯦ ꯌꯥꯝ ꯀꯟꯅꯗꯤ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯕꯤꯖꯣꯟ ꯍꯥꯏ ꯋꯦꯜꯀꯝ ꯗꯥ ꯕꯤꯖꯣꯟ ꯋꯦꯜꯀꯝ ꯑꯩꯈꯣꯏꯒꯤ ꯑꯅꯤꯇꯥ ꯑꯦꯜꯕꯤꯗ ꯑꯅꯤꯇꯥ ꯂꯥꯛꯄꯤꯕꯒꯤ ꯑꯗꯩ ꯑꯟꯖꯅ ꯑꯖꯟꯇꯥ ꯈꯨꯃꯟ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯥꯔ ꯆꯦꯟ ꯗꯗꯥ ꯍꯦꯄꯤ ꯊꯦꯡꯛ ꯅ꯭ꯌꯨ ꯌꯨ ꯁꯦꯝ ꯇꯨ ꯏꯌꯔ ꯌꯨ ꯑꯗꯩꯗꯤ ꯀꯥꯅꯟ ꯕꯂꯥꯅ ꯈꯨꯃꯟ ꯆꯦ ꯀꯧꯋꯣ ꯑꯣ ꯑꯣ ꯊꯣꯏꯕꯤꯁꯅꯥ ꯀꯥꯅꯣꯟꯕ ꯃꯥꯏꯕꯝ ꯂꯥꯛꯑꯣ ꯏꯆꯦ ꯀꯧ ꯍꯥꯏꯔꯣ ꯑꯣ ꯀꯧꯒꯦ ꯑꯩ ꯀꯅꯥꯅ ꯍꯟꯕꯅꯣ ꯈꯪꯗꯕ ꯑꯗꯨꯗꯨꯒꯤꯅꯤꯗ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯌꯣꯡ ꯅꯪꯒ ꯈꯠꯅꯔꯒ ꯑꯩꯅ ꯗꯗꯥꯒ ꯏꯅꯝꯃꯒꯤ ꯑꯦꯜꯕꯤꯗꯩ ꯆꯠꯀꯗꯕ ꯅꯠꯇꯦ ꯑꯗꯨꯅꯦꯕ ꯑꯩꯁꯨ ꯈꯜꯂꯦꯕ ꯀꯩꯅꯣ ꯃꯥ ꯆꯠꯀꯦ ꯈꯨꯃꯟ ꯅꯤꯡꯊꯧ ꯍꯥꯏꯔꯛꯏꯁꯦꯅ ꯊꯣꯏꯕꯤ ꯂꯩꯔꯤꯕꯣ ꯅꯪ ꯊꯣꯏꯕꯤ ꯇꯥꯅ ꯂꯩꯔꯣ ꯏꯕꯣꯜꯁꯤꯡꯅ ꯆꯦ ꯆꯦꯅꯨ ꯕꯂꯥ ꯆꯦ ꯅꯨ ꯄ꯭ꯔꯤꯟꯁ ꯄ꯭ꯂꯤꯖ ꯑꯦꯂꯔꯠ ꯑꯣꯏꯕꯤꯌꯨ ꯑꯩꯁꯨ ꯈꯤꯇꯪ ꯕꯤꯖꯤ ꯑꯥꯔ ꯖꯦ ꯕ꯭ꯔꯣꯁ ꯕꯤꯖꯤ ꯑꯣꯏꯔꯤ ꯑꯣꯀꯦ 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 ꯄꯣꯠꯁꯝꯕꯝꯅ ꯄ꯭ꯔꯤꯟꯁ ꯏꯕꯥꯏꯁꯦ 12 ꯑꯦꯛꯖꯥꯝ ꯊꯥꯔꯝꯗꯥꯏꯗꯧꯅ ꯌꯥꯝ ꯀꯟꯅ ꯀꯃꯦꯟ ꯄꯥꯔꯤꯌꯦ ꯑꯗꯨꯅꯤ ꯃꯥ ꯑꯦꯛꯖꯥꯝ ꯑꯗꯨꯅꯤ ꯊꯥꯗꯣꯏꯅꯤ ꯑꯗꯨꯒꯤꯅꯤ ꯑꯩꯈꯣꯏꯁꯦ ꯂꯥꯏꯔꯤꯛ ꯇꯝꯕꯗꯤ ꯁꯨꯃꯥꯏꯅ ꯄꯥꯔꯝꯃꯗꯤꯦꯕ ꯊꯥꯗ ꯀꯥꯔꯗꯕꯅꯤ ꯑꯗꯩꯗꯤ ꯔꯤꯖꯥ ꯔꯥꯖꯀꯨꯃꯥꯔꯅ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯆꯦꯗꯥ ꯉꯁꯤ ꯏꯔꯣꯜꯂꯦ ꯁꯀꯤꯞ ꯑꯂꯤꯅꯦ ꯍꯜꯂꯣ ꯍꯜꯂꯣ ꯑꯗꯩ ꯋꯥꯔꯦꯄꯝ ꯁꯣꯅꯥꯂꯤ ꯍꯥꯏꯁꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯏꯔꯣꯟꯕ ꯑꯣꯏꯅ ꯆꯥꯔꯦ ꯊꯣꯏꯕꯤꯁꯅꯥ ꯉꯁꯤꯗꯤ ꯃꯥꯏꯕꯝꯅ ꯊꯣꯏꯕꯤ ꯂꯩꯇꯦ ꯍꯥꯏꯈ꯭ꯔꯦ ꯀꯩꯅꯣꯗ ꯏꯕꯣꯜꯁꯤꯡꯅ ꯄ꯭ꯔꯤꯟꯁ ꯅꯨꯡꯁꯤꯕꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯊꯣꯏꯕꯤ ꯃꯥꯏ ꯂꯚꯂꯤ ꯐ꯭ꯔꯦꯟ ꯃꯥꯏ ꯂꯚꯂꯤ ꯐ꯭ꯔꯦꯟ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯤꯌꯨꯀꯣ ꯂꯥꯛꯑꯅꯤ ꯉꯁꯤ ꯅꯪ ꯁꯅꯁꯝ ꯃꯤꯔꯤꯟꯗꯥ ꯆꯦ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤꯁꯦ ꯉꯁꯤꯗꯤ ꯏꯔꯣꯜꯂꯦ ꯋꯥꯧ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝ ꯄꯥꯟꯗꯝ ꯋꯦꯜꯀꯝ ꯂꯥꯛꯑꯦ ꯋꯦꯜꯀꯝ ꯄꯥꯟꯗꯝ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦꯀꯣ ꯀꯩꯒꯤꯅꯣ ꯄꯥꯟꯗꯝ ꯀꯩꯗꯧꯔꯦ ꯀꯔꯤ ꯂꯩꯔꯒꯦ ꯄꯥꯟꯗꯝ ꯏꯕꯨꯍꯜꯁꯤꯡꯅ ꯄꯥꯟꯗꯝꯕ꯭ꯔꯣ ꯍꯥꯏꯅ ꯈꯔ ꯇꯧꯈ꯭ꯔꯦ ꯈꯨꯔꯨꯝꯖꯔꯦ ꯑꯗꯩꯗꯤ ꯀꯁꯥꯔ ꯄꯥꯈꯪꯅ ꯀꯁꯥꯔ ꯄꯥꯈꯪꯅ ꯊꯣꯏꯕꯤ ꯀꯁꯥꯔ ꯄꯥꯈꯪꯅ ꯀꯩꯕ ꯏꯇꯩꯃ ꯅꯅꯥꯎ ꯆꯥꯛ ꯊꯣꯡꯉꯤ ꯏꯇꯩꯃ ꯍꯣꯏꯁꯨ ꯃꯍꯥꯎ ꯌꯦꯡꯁꯤ ꯂꯥꯛꯑꯣ ꯗꯅ ꯌꯣꯡꯆꯥꯛ
ꯌꯥꯎꯔꯤꯀꯣ ꯏꯇꯩꯃ ꯌꯥꯎꯔꯤꯀꯣ ꯏꯇꯩꯃ ꯑꯣꯀꯦ ꯑꯣꯀꯦ ꯆꯥꯅꯤꯡꯉꯦ ꯌꯣꯡꯆꯥꯛꯇꯨꯗꯤ ꯇꯝ ꯌꯥꯝꯅ ꯇꯝ ꯄꯥꯟꯗꯝ ꯍꯥꯎꯅꯤꯌꯦ ꯑꯗꯩ ꯏꯌꯥꯝꯕ ꯏꯕꯣꯜ ꯖꯣꯏ ꯖꯣꯏ ꯃꯌꯥꯝ ꯄꯥꯟꯗꯝꯅ ꯌꯥꯝ ꯊꯦꯡꯉꯦ ꯆꯥꯛ ꯑꯗꯩꯗꯤ ꯊꯣꯡꯉ ꯆꯥꯗꯣꯏꯁꯦ ꯔꯆꯟꯗ꯭ꯔ ꯍꯦꯛꯅ ꯃꯃꯥꯒ ꯄꯄꯥꯒ ꯃꯆꯥꯒ ꯄꯨꯂꯞ ꯀꯩꯕ ꯍꯅꯨꯃꯤꯟꯅꯕ ꯈꯪꯕ꯭ꯔꯣꯒ ꯀꯩꯅꯣ ꯃꯃꯥꯒ ꯃꯄꯥꯒ ꯃꯆꯥꯒ ꯄꯨꯂꯞ ꯍꯅꯨꯃꯤꯟꯅꯕ ꯈꯪꯕ꯭ꯔꯣ ꯈꯪꯗ꯭ꯔꯦ ꯅꯪ ꯍꯥꯏꯗꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯦꯃꯥꯂꯥꯏꯁ꯭ꯔꯝ ꯆꯦ ꯆꯟꯗꯣꯜ ꯊꯤꯜꯂꯛꯑꯣ ꯍꯥꯏ ꯊꯤꯜꯂꯛꯀꯦ ꯈꯨꯃꯟ ꯃꯊꯪꯗꯒꯤ ꯅꯤꯡꯊꯧꯅ ꯊꯣꯏꯕꯤ ꯇꯣꯛꯂꯣꯁꯦ ꯋꯥꯔꯤꯁꯦ ꯀꯣ ꯍꯥꯏ ꯈꯣꯏꯔꯝꯈꯔꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯍꯦꯃꯥ ꯏꯆꯦ ꯏꯕꯣꯜꯁꯤꯡꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯦ ꯑꯅꯨ ꯈꯨꯃꯟꯒꯤ ꯑꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤꯗꯃꯛ ꯈꯨꯔꯨꯝꯖꯔꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯊꯦꯡꯀ꯭ꯌꯨ ꯊꯣꯏꯕꯤ ꯏꯕꯣꯍꯜ ꯁꯅꯥꯃꯥꯏꯕꯝꯅ ꯀꯅꯥꯅ ꯁꯥꯎꯔꯣꯏꯗꯣꯏꯅꯣ ꯏꯅꯃ ꯑꯩꯅ ꯁꯥꯎꯔꯤꯁꯦ ꯂꯥꯜꯂꯕ꯭ꯔꯥ ꯑꯁꯤ ꯃꯃꯤꯠ ꯇꯥꯡꯗ꯭ꯔꯤꯕꯣ ꯑꯁꯤ ꯅꯨꯄꯥꯁꯦ ꯍꯣꯏ 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 ꯃꯥꯁꯨ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝꯅ ꯁꯣꯏꯈꯤꯔꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯈꯪꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯁꯥꯎꯅꯔꯣꯏꯁꯤꯀꯣ ꯏꯆꯦ ꯀꯥꯅꯟꯕꯂꯥ ꯖꯣꯏ ꯖꯣꯏ ꯄꯥꯟꯗꯝꯅ ꯕꯤꯖꯣꯟ ꯀꯨꯃꯥꯔꯅ ꯃꯔꯨꯞ ꯃꯆꯥꯅꯨꯄꯥ ꯀꯔꯝꯕ ꯀ꯭ꯂꯥꯁꯇ ꯇꯝꯒꯦ ꯅꯆꯥꯅꯨꯄꯥ ꯀꯔꯝꯕ ꯑꯩ ꯀ꯭ꯂꯥꯁ 9ꯗ ꯇꯝꯃꯦ ꯕꯤꯖꯣꯟ ꯀ꯭ꯂꯥꯁ 9 ꯇꯝꯃꯦ ꯍꯧꯖꯤꯛꯁꯦ ꯃꯥꯂꯦꯝ ꯉꯥꯟꯕ ꯁꯤꯡꯍ ꯋꯦꯜꯀꯝ ꯑꯩ ꯀꯩꯕ ꯑꯩ ꯆꯪꯖꯔꯛꯀꯦ ꯕ꯭ꯔꯣ ꯏꯆꯦ ꯋꯦꯜꯀꯝ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯋꯦꯜꯀꯝ ꯑꯗꯩ ꯁꯨꯅꯤꯇꯥ ꯆꯤꯆꯦ ꯀꯥꯏꯒꯤꯅꯣ ꯑꯩꯈꯣꯏ ꯁꯣꯅꯥꯏ ꯆꯥꯟꯗꯝ ꯂꯩꯀꯥꯏꯒꯤꯅꯤ ꯀꯁꯥꯔꯒꯤꯅꯦꯀꯣ ꯈꯨꯃꯟ ꯅꯤꯡꯊꯧ ꯆꯦ ꯑꯅꯨ ꯈꯨꯃꯟ ꯑꯃꯨꯛꯇꯪ ꯊꯦꯝꯖꯤꯟꯕꯤꯌꯨ ꯀꯣ ꯊꯣꯏꯕꯤꯁꯦ ꯊꯣꯏꯕꯤ ꯁꯥꯎꯅꯨ ꯁꯥꯎꯅꯨ ꯃꯥꯁꯨ ꯃꯊꯋꯥꯏ ꯋꯥꯔꯦꯕꯀꯣ ꯅꯪꯅ ꯏꯕꯣꯜꯁꯤꯡ ꯁꯥꯎꯕꯗꯨꯗ ꯗꯥꯕꯨꯡ ꯑꯩ ꯈꯤꯇꯪ ꯀꯩꯗꯧꯋꯦ ꯊꯣꯛꯅꯤꯡꯉꯕ ꯅꯠꯇ꯭ꯔꯒ ꯆꯪꯅꯤꯡꯉꯤꯔꯥ ꯏꯕꯣꯍꯜ ꯀꯩꯗꯧꯔꯦ ꯅꯣꯡꯕꯨꯅꯨꯒꯤ ꯃꯥꯜꯂꯤ ꯃꯥꯏꯁꯦ ꯃꯥꯜꯂꯤ ꯃꯆꯤꯟꯁꯨ ꯃꯦꯜꯂꯤꯉꯣ ꯃꯥꯜꯂꯤ ꯃꯥꯜꯂꯤ ꯃꯅꯨꯡꯗ ꯐꯝꯕ ꯃꯥꯜꯂꯤ ꯃꯥꯏꯁꯦ ꯏꯕꯣꯍꯜ ꯅꯪ ꯀꯩꯗꯧꯔꯒꯦ ꯇꯧꯔꯤꯗꯨꯕꯨ ꯃꯥꯂꯦꯝ ꯉꯥꯟꯕꯁꯤꯡꯅ ꯈꯨꯃꯟ ꯀꯩꯕ ꯍꯤꯡꯖꯥꯕꯤ ꯍꯥꯏꯌꯦ ꯍꯤꯡꯖꯥꯕꯤ ꯃꯥꯂꯦꯝ ꯈꯨꯃꯟ ꯅꯤꯡꯊꯧꯗ ꯍꯥꯏꯈ꯭ꯔꯦ ꯍꯤꯡꯖꯥꯕꯤ ꯍꯥꯏꯅ ꯍꯦꯃꯥ ꯂꯩꯃꯅ ꯗꯗꯥ ꯏꯁꯩ ꯈꯔ ꯇꯥꯒꯦ ꯏꯁꯩꯁꯨ ꯈꯔ ꯈꯔ ꯁꯛꯁꯦ ꯉꯁꯤꯁꯦ ꯈꯣꯟꯗ ꯈꯅꯥꯎꯗ ꯉꯥ ꯃꯔꯨ ꯆꯨꯈ꯭ꯔꯦ ꯃꯥꯂꯦꯝ ꯉꯟꯕꯁꯤꯡ ꯕꯣꯍꯜ ꯍꯤꯡꯆꯥꯕꯤ ꯍꯥꯏꯈ꯭ꯔꯦ ꯕꯣꯍꯜ ꯍꯤꯡꯆꯥꯕꯤ ꯀꯧꯈ꯭ꯔꯦ ꯑꯗꯩꯗꯤ ꯄꯥꯟꯗꯝꯗ ꯐꯥꯒꯤ ꯇꯧꯕꯅꯤ ꯏꯆꯦ ꯏꯌꯥꯝꯕ ꯑꯣ ꯑꯩꯗꯤ ꯀꯩꯀꯩ ꯇꯧꯔꯕꯅꯣ ꯍꯥꯏ ꯈꯜꯂꯨꯔꯦ ꯃꯅꯤꯄꯨꯔꯗ ꯀꯔꯤ ꯏꯕꯣꯜꯁꯤꯡꯅ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯩ ꯇꯥꯔꯒꯦ ꯈꯤꯇꯪ ꯍꯥꯏꯅ ꯃꯌꯥꯝ ꯀꯩꯅꯣ ꯏꯕꯣꯜꯁꯦ ꯑꯩ ꯈꯤꯇꯪ ꯃꯌꯥꯝ ꯍꯥꯏ ꯇꯧ ꯂꯩꯔꯦ ꯑꯩ ꯂꯧꯔꯤꯗꯔ ꯐꯝꯃꯤꯗꯣ ꯉꯥꯏꯈꯣ ꯅꯦꯠꯁꯟꯒꯅꯤ ꯃꯣꯃꯤꯇꯥ ꯑꯩꯁꯦ ꯃꯣꯃꯤꯇꯥꯅ ꯍꯥꯏ ꯇꯧꯔꯦ ꯃꯥꯂꯦꯝ ꯉꯥꯟꯕꯁꯤꯡ ꯑꯁꯦ ꯀꯔꯤꯕ ꯉꯔꯥꯡꯁꯤ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯆꯦ ꯉꯔꯥꯡꯁꯦ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯑꯣ ꯀꯩꯀꯣ ꯑꯩꯔꯣ ꯀꯩꯅꯣꯗ ꯐꯖꯈ꯭ꯔꯦ ꯑꯩꯈꯣꯏ ꯍꯥꯏꯁꯦ ꯒ꯭ꯔꯨꯞꯀꯤ ꯑꯣ ꯀꯩꯅꯣ ꯇꯧꯔ ꯊꯦꯡꯀ꯭ꯌꯨ ꯑꯗꯩꯗꯤ ꯃꯦꯘꯥꯆꯟꯗ꯭ꯔ ꯀꯩꯔꯛꯅ ꯐꯧ ꯑꯣꯏ ꯀꯔꯤ ꯃꯔꯣꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯅꯪꯁꯨ ꯚꯥꯏ ꯃꯥꯂꯦꯝ ꯄꯥꯟꯗꯝꯅ ꯍꯥꯏ ꯇꯧꯔꯦ ꯃꯥꯂꯦꯝ ꯉꯥꯟꯕꯁꯤꯡ ꯆꯦ ꯃꯣꯃꯤ ꯍꯥꯏ ꯁꯨꯅꯤꯇꯥꯅ ꯆꯤꯆꯦ ꯀꯥꯏꯒꯤꯅꯣ ꯑꯩꯈꯣꯏ ꯀꯁꯥꯔ ꯆꯥꯟꯗꯝ ꯂꯩꯀꯥꯏꯒꯤꯅꯦ ꯁꯣꯅꯥꯏ ꯆꯥꯟꯗꯦꯜꯂꯣꯝꯒꯤ ꯑꯩꯈꯣꯏ ꯏꯕꯣꯜꯅ ꯁꯅꯥꯇꯣꯟ ꯂꯩꯀꯥꯏꯒꯤꯅꯦ ꯂꯦꯝꯕ ꯇꯝ ꯇꯝ ꯁꯟꯖꯤꯇꯥ ꯍꯥꯏꯔꯣ ꯁꯟꯖꯤꯇꯥ ꯑꯗꯩ ꯀꯁꯥꯔ ꯄꯥꯈꯪꯅ ꯀꯔꯤ ꯍꯥꯏꯕ ꯌꯣꯡꯆꯥꯛ ꯌꯥꯎꯕꯗꯨꯒ ꯏꯇꯩꯃꯗ ꯍꯥꯏꯕꯅꯤ ꯌꯣꯡꯆꯥꯛ ꯌꯥꯎꯗ꯭ꯔꯗꯤ ꯍꯥꯏꯔꯝꯃꯣꯏꯗꯕꯅꯤ ꯑꯗꯨꯅꯦ ꯑꯩꯗꯤ ꯌꯣꯡꯆꯥꯛ ꯌꯥꯝꯅ ꯄꯥꯝꯃꯤꯑꯕ ꯊꯣꯏꯕꯤ ꯁꯅꯥ ꯃꯥꯏꯕꯝꯅ ꯌꯣꯡꯆꯥꯛ ꯁꯥꯎꯗꯦ ꯆꯥꯎꯔꯗꯤ ꯆꯥꯛ ꯌꯥꯝ ꯏꯅꯃ ꯆꯥꯁꯤꯜꯂꯦ ꯑꯩꯗꯤ ꯁꯥꯎꯗꯦ ꯏꯇꯩꯃ ꯁꯛꯇꯥ ꯏꯅꯝꯃ ꯅꯨꯡꯁꯤꯔꯛꯇꯕ ꯑꯩꯅ ꯁꯛꯇꯥ ꯅꯨꯡꯁꯤꯔꯛꯇꯕ ꯑꯗꯨꯒꯤꯅꯤ ꯑꯗꯨꯅꯤꯅꯦ ꯄ꯭ꯔꯤꯟꯁꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯀꯣꯟꯅꯊꯦꯜꯗ ꯍꯥꯏꯃꯤ ꯑꯩꯅꯁꯨ ꯀꯅꯟ ꯕꯂꯥꯅ ꯑꯣꯀꯦ ꯊꯣꯏꯕꯤ ꯄꯥꯟꯗꯝ ꯄ꯭ꯔꯤꯟꯁ ꯅꯪꯁꯨ ꯖꯥꯔꯦꯍꯦ ꯑꯗꯨꯝ ꯊꯣꯏꯕꯤꯒꯤ ꯈꯨꯃꯟ ꯃꯆꯤꯟ ꯇꯥꯟꯅ ꯅꯤꯡꯊꯧ ꯂꯩ ꯖꯥꯔꯦ ꯊꯣꯏꯕꯤ ꯂꯣꯏꯁꯤꯜꯂꯣ ꯀꯞꯈ꯭ꯔꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯉꯁꯤꯒꯤ ꯊꯣꯏꯕꯤꯗ ꯀꯧꯔꯨꯔꯅꯨ ꯂꯥꯏꯐꯁꯤꯗ ꯃꯤ ꯑꯇꯩ ꯁꯥꯎꯔꯤꯗꯣ ꯄꯪꯀꯧ ꯀꯧꯁꯜꯂꯗꯤ ꯎꯔꯔꯣꯏꯀꯣ ꯍꯦꯟꯅ ꯊꯣꯏꯕꯤ ꯁꯥꯎꯔꯣꯏꯗ꯭ꯔꯣ ꯅꯠꯇꯅ ꯃꯥ ꯊꯣꯏꯕꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯎꯔꯔꯣꯏ ꯁꯨꯅꯤꯇꯥ ꯑꯩꯁꯨ ꯁꯤꯜꯆꯔꯒꯤꯅꯦ ꯁꯤꯜꯆꯔ ꯀꯥꯏꯋꯥꯏꯗ ꯑꯣꯏꯗꯣꯏꯅꯣ ꯁꯨꯅꯤꯇꯥ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝ ꯅꯤꯡꯊꯧ ꯅꯪ ꯀꯌꯥꯔꯛ ꯀꯩꯕ ꯀꯧꯈꯤꯗꯣꯏꯅꯣ ꯑꯩꯁꯦ ꯃꯤꯡꯗꯣ ꯇꯨꯝꯁꯤꯟꯕ ꯇꯥꯔꯦ ꯑꯗꯨꯅꯤꯅꯦ ꯌꯥꯝ ꯀꯧꯔꯅꯨꯅꯦ ꯊꯣꯏꯕꯤꯗ ꯃꯣꯃꯤꯇꯥ ꯋꯥꯏꯅ ꯑꯩ ꯇꯥꯔꯤꯀꯣ ꯍꯥꯏꯕ ꯇꯥꯔꯤꯀꯣ ꯏꯆꯦ ꯑꯣꯀꯦ ꯃꯃꯤꯇꯥ ꯑꯣꯀꯦ ꯂꯩꯔꯤ ꯀꯔꯟ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯕ꯭ꯂꯣꯛꯁ ꯃꯃꯤꯇꯥ ꯁꯣꯏ ꯀꯥꯔꯟ ꯇꯥꯕ ꯕ꯭ꯂꯣꯛ ꯑꯣꯏꯃꯥꯜꯂꯦ ꯑꯗꯩꯗꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯋꯥꯔꯤꯁꯦ ꯀꯔꯟꯕꯂꯥ ꯃꯌꯥꯡꯒꯤ ꯄꯥꯟꯗꯝ ꯑꯩꯁꯨ ꯇꯥꯏꯀꯣ ꯑꯣꯀꯦ ꯑꯣꯀꯦ ꯈꯨꯃꯟ ꯅꯤꯡꯊꯧ ꯊꯣꯏꯕꯤꯗꯨꯗꯤ ꯊꯣꯏꯕꯤꯗꯨꯗꯤ ꯍꯥꯏꯗ꯭ꯔꯣ ꯁꯥꯎꯕ ꯐꯔꯕꯣ ꯑꯗꯩꯗꯤ ꯐꯔꯦ ꯀꯔꯟ ꯐꯔꯦ ꯊꯣꯏꯕꯤ ꯁꯥꯎꯕ ꯐꯔꯦ ꯅꯪꯁꯨ ꯃꯌꯥꯝꯒꯤ ꯊꯣꯏꯕꯤ ꯄꯥꯟꯗꯝ ꯀꯧꯔꯨꯔꯅꯨ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝꯅ ꯀꯔꯤ ꯍꯥꯏꯕ ꯃꯦꯁꯦꯁ ꯔꯦꯁꯇ ꯑꯣꯏꯔꯦ ꯃꯌꯥꯝ ꯄꯥꯟꯗꯝ ꯑꯅꯤꯔꯛ ꯑꯣꯏꯈ꯭ꯔꯦ ꯀꯩꯅꯣ ꯔꯤꯑꯦꯛꯇꯤꯚ ꯑꯣꯏꯈꯤꯁꯦ ꯃꯌꯥꯝ ꯄꯥꯟꯗꯝꯁꯦ ꯀꯠꯊꯠꯂꯤꯔꯣ ꯀꯅꯥꯅ ꯀꯠꯊꯠꯂꯤꯅꯣ ꯁꯤꯕꯨ ꯈꯪꯗꯦ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝ ꯐꯠꯇꯦ ꯃꯥꯂꯦꯝ ꯉꯥꯟꯕ ꯆꯦ ꯚꯤꯗꯤꯑꯣ ꯌꯥꯝꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯆꯥꯛ ꯆꯥꯕꯒꯤꯗꯣ ꯕ꯭ꯔꯣꯗꯤ
ꯌꯥꯝ ꯐꯖꯈ꯭ꯔꯦ ꯑꯣ ꯊꯦꯡꯛ ꯌꯨ ꯃꯥ ꯎꯝ ꯀꯔꯥꯏ ꯃꯃꯤꯡꯁꯦ ꯃꯪꯂꯦꯝꯕ ꯁꯤꯡ ꯍꯥꯏꯔꯣ ꯎꯝ ꯃꯪꯂꯦꯝꯕ ꯅꯪꯒꯤ ꯆꯦꯅꯦꯜ ꯂꯩꯕ꯭ꯔꯣ ꯅꯪꯒꯤ ꯆꯦꯅꯦꯜ ꯂꯩꯇꯦꯀꯣ ꯂꯩꯇꯕ ꯃꯥꯜꯂꯦ ꯃꯪꯂꯦꯝꯕꯁꯤꯡ ꯍꯥꯏꯅ ꯕꯣꯍꯜ ꯍꯥꯏꯔꯒ ꯃꯥꯏꯛꯇ ꯂꯥꯎꯈ꯭ꯔꯦ ꯏꯕꯣꯜꯁꯤꯡꯅ ꯀꯩꯕ ꯑꯩ ꯀꯕꯣꯛ ꯑꯃ ꯌꯥꯔꯤꯕ ꯃꯌꯥꯝꯗ ꯑꯩꯅ ꯁꯥꯡꯇ꯭ꯔꯣꯛ ꯁꯤꯟꯇꯣꯛ ꯁꯥꯡꯅ ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯀꯩ ꯍꯥꯏꯅꯣ ꯍꯥꯏꯗꯤ ꯈꯪꯗꯦ ꯏꯕꯣꯜꯅ ꯂꯦꯝꯕꯥꯏ ꯃꯥꯂꯦꯝ ꯉꯥꯟꯕꯅ ꯀꯔꯤꯕ ꯈꯨꯃꯟ ꯅꯪ ꯀꯌꯥꯝ ꯄꯥꯏꯔꯨꯔꯒꯦ ꯑꯩ ꯀꯃꯟꯗ ꯀꯅꯥꯝ ꯑꯩ ꯀꯅꯥꯝ ꯀꯧꯕꯤꯔꯛꯀꯅꯨꯀꯣ ꯃꯥꯂꯦꯝ ꯉꯥꯟꯕꯅ ꯏꯅꯥꯎ ꯑꯃꯨꯖꯥꯎ ꯈꯨꯃꯟꯗꯅꯤ ꯁꯨꯅꯤꯇꯥꯅ ꯀꯩꯕ ꯋꯥꯊꯤ ꯃꯈꯩ ꯀꯩꯕ ꯂꯧꯊꯥꯏ ꯃꯥꯀꯤ ꯔꯣꯡꯄꯨꯔꯒꯤꯅꯤ ꯔꯣꯡꯄꯨꯔꯒꯤꯅꯤ ꯂꯧꯊꯥꯏ ꯃꯅꯥꯛꯀꯤ ꯍꯥꯏꯃꯦ ꯔꯣꯡꯄꯨꯔꯒꯤꯅꯤ ꯍꯥꯏꯕ ꯑꯣ ꯔꯣꯡꯄꯨꯔꯒꯤ ꯑꯣ ꯑꯣꯀꯦ ꯑꯣꯀꯦ ꯍꯥꯏꯕ ꯁꯅꯤꯇꯥ ꯁꯅꯤꯇꯥ ꯍꯥꯏꯕ ꯈꯨꯃꯟ ꯑꯣ ꯅꯤꯡꯊꯧꯅ ꯀꯅꯥꯝ ꯀꯧꯕꯤꯔꯛꯀꯅꯨ ꯍꯥꯏꯔꯒ ꯁꯥꯎꯈ꯭ꯔꯦ ꯅꯨꯡꯊꯪꯒ ꯎꯔꯛꯏꯅꯦ ꯃꯥꯂꯦꯝ ꯉꯥꯟꯕ ꯕ꯭ꯂꯣꯛ ꯀꯅꯥꯅꯣ ꯀꯥꯔꯟ ꯇꯥꯕ ꯕ꯭ꯂꯣꯛ ꯍꯥꯏꯁꯦ ꯀꯔꯤꯕ ꯕ꯭ꯔꯣ ꯀꯅꯥꯅꯣ ꯀꯥꯔꯟ ꯇꯥꯕ ꯍꯣꯏ ꯕ꯭ꯂꯣꯛ ꯅꯪ ꯍꯥꯏꯁꯦ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕꯗꯣ ꯀꯛꯈꯤꯕꯗꯣ ꯑꯣ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝ ꯀꯩꯅꯣꯅꯤꯗ ꯑꯇꯣꯞꯄ ꯃꯤꯅꯦ ꯑꯩꯈꯣꯏꯒꯤ ꯋꯥ ꯍꯩꯃ ꯀꯥꯔꯟ ꯉꯥꯡꯉꯛꯄ ꯃꯤ ꯆꯪꯉꯛꯏꯕꯀꯣ ꯑꯗꯨꯗꯨꯒꯤꯅꯤꯗ ꯑꯩꯈꯣꯏ ꯗꯥꯅ ꯁꯤꯗ ꯍꯥꯏꯈꯤꯗꯣ ꯍꯩꯃꯩꯃ ꯀꯅꯥꯝ ꯀꯧꯕꯤꯔꯛꯀꯅꯨ ꯀꯧꯕꯤꯔꯛꯀꯅꯨ ꯍꯥꯏ ꯑꯁꯣꯏꯕ ꯁꯣꯅꯣ ꯆꯨꯗ꯭ꯔꯤꯕꯣ ꯁꯣꯅꯣ ꯆꯨꯗ꯭ꯔꯤꯕꯣꯏ ꯑꯗꯒꯤꯗꯤ ꯀꯅꯥꯝ ꯀꯧꯕꯤꯔꯛꯀꯅꯨ ꯍꯥꯏꯅꯦ ꯑꯁꯤꯕꯨ ꯁꯣꯅꯣ ꯆꯨꯗ꯭ꯔꯤꯕꯣ ꯀꯅꯥꯝ ꯀꯧꯕꯤꯔꯛꯀꯅꯣ ꯍꯥꯏꯅꯦ ꯑꯁꯤꯕꯨ ꯁꯣꯅꯣ ꯆꯨꯗ꯭ꯔꯤꯕꯣ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝ ꯄꯥꯟꯗꯝꯅ ꯏꯅꯥꯎ ꯑꯃꯨꯖꯥꯎ ꯅꯨꯡꯁꯤꯕꯧ ꯏꯕꯣꯜꯅ ꯄ꯭ꯔꯤꯟꯁ ꯁꯥꯎꯔꯤ ꯑꯗꯩ ꯄ꯭ꯔꯤꯟꯁ ꯁꯥꯎꯅꯨꯅꯦ ꯅꯣꯏ ꯄꯪꯁꯥꯎꯇ ꯍꯨꯏꯗ꯭ꯔꯣꯝ ꯁꯥꯎꯅꯩ ꯃꯅꯤ ꯇꯜꯂꯤꯕꯣ ꯀꯨꯃꯥꯔꯁꯤꯡꯅ ꯀꯔꯥꯏꯕ ꯅꯪꯒꯤ ꯅꯨꯄꯥ ꯅꯈꯣꯏ ꯑꯅꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯑꯥꯔꯖꯦ ꯑꯅꯤꯜ ꯃꯩꯇꯩ ꯀꯨꯃꯥꯔ ꯕ꯭ꯂꯣꯛ ꯂꯥꯛꯈꯤꯖꯥꯎ ꯑꯥꯔꯖꯦ ꯅꯪ ꯉꯁꯥꯏꯗꯩ ꯂꯩꯗꯩꯗꯤ ꯃꯦꯘꯆꯟꯗ꯭ꯔ ꯀꯩꯔꯛꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯥꯏꯚ ꯅꯣꯏꯁꯦ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝ ꯏꯅꯥꯎ ꯑꯃꯨꯖꯥꯎ ꯅꯨꯡꯁꯤꯕ ꯐꯤꯕꯝ ꯑꯃꯨꯌꯥꯎ ꯁꯤꯡ ꯁꯥꯎꯈ꯭ꯔꯦ ꯍꯜꯂꯣ ꯃꯣꯃꯤꯇꯥ ꯋꯥꯏ ꯂꯩꯕꯅꯤ ꯃꯪꯂꯦꯝꯕꯒꯤ ꯆꯦꯅꯦꯜ ꯑꯣꯀꯦ ꯑꯗꯨꯗꯤ ꯑꯣ ꯃꯂꯦꯝꯕ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯈꯪꯗꯦꯕ ꯑꯩꯗꯨꯗꯨꯒꯤꯅꯦ ꯑꯩꯅ ꯂꯩꯕ꯭ꯔꯥ ꯍꯪꯉꯤꯁꯦ ꯀꯩꯅꯣ ꯇꯧꯖꯔꯛꯀꯦ ꯃꯥ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯀꯣꯃꯦꯟꯁ ꯈꯔ ꯄꯤꯔꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯈꯜꯂꯤꯕ ꯃꯥꯏ ꯆꯦꯅꯦꯜ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯝ ꯈꯜꯂꯤꯕ ꯈꯨꯃꯟ ꯅꯤꯡꯊꯧ ꯆꯦꯅꯦꯜ ꯊꯣꯏꯕꯤ ꯆꯥꯛ ꯆꯥꯔꯕꯣ ꯑꯗꯩ ꯄꯥꯟꯗꯝꯅ ꯂꯩꯕꯅꯦ ꯑꯣꯀꯦ ꯂꯩꯔꯗꯤ ꯁꯣꯏꯗꯅ ꯀꯩꯅꯣ ꯇꯧꯖꯔꯒꯦ ꯏꯕꯣꯜꯅ ꯗꯥꯕꯨꯡ ꯏꯆꯦ ꯈꯨꯃꯟ ꯎꯡꯉ ꯂꯩꯈ꯭ꯔꯦ ꯅꯣꯛꯏꯔꯥ ꯀꯩꯒꯤꯅꯣ ꯊꯣꯏꯕꯤ ꯃꯥꯏꯁꯦ ꯁꯅꯥ ꯃꯥꯏꯕꯝꯅ ꯀꯨꯏꯔꯦ ꯆꯥꯕ ꯈꯨꯝꯁꯨ ꯈꯨꯝꯃꯩ ꯊꯣꯏꯕꯤꯁꯅꯥ ꯅꯨꯡꯁꯤꯌꯦ ꯌꯥꯝꯅ ꯁꯅꯤꯇꯥ ꯁꯅꯤꯇꯥ ꯁꯣꯏꯈꯔꯦ ꯏꯕꯗ ꯁꯥꯎꯕꯤꯅꯨ ꯆꯥ ꯆꯥ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯈꯪꯉꯦ ꯑꯗꯩ ꯑꯩꯈꯣꯏꯁꯨ ꯈꯪꯉꯦꯀꯣ ꯈꯨꯃꯟ ꯅꯤꯡꯊꯧ ꯆꯦꯅꯦꯜꯅ ꯊꯣꯏꯕꯤ ꯀꯩ ꯏꯟꯁꯥꯡꯅꯣ ꯍꯤꯟꯖꯥꯡꯅꯣ ꯕꯤꯖꯣꯟ ꯀꯨꯃꯥꯔꯅ ꯃꯔꯨꯞ ꯑꯃꯗꯤ ꯏꯇꯩꯃ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯕ ꯎꯏꯎꯀꯣ ꯏꯇꯩꯃ ꯑꯩꯈꯣꯏ ꯎꯝ ꯃꯔꯨꯞꯇꯣ ꯊꯃꯣꯏ ꯌꯥꯝꯅ ꯇꯤꯡꯕꯅꯦ ꯌꯥꯝ ꯇꯤꯡꯉꯦ ꯑꯩꯈꯣꯏ ꯇꯥꯁꯦ ꯇꯤꯡꯕꯗ ꯃꯥꯁꯦ ꯀꯩꯅꯣ ꯑꯄꯪꯕ ꯇꯧꯔꯦ ꯇꯥꯔꯦ ꯑꯄꯪꯕ ꯇꯥꯔꯦ ꯇꯤꯡꯃꯟꯗꯅ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝ ꯃꯌꯥꯝꯅ ꯁꯤꯖꯤꯟꯅꯐꯝ ꯑꯣꯏ ꯂꯩꯔꯦ ꯃꯥꯁꯦ ꯄꯥꯟꯗꯝꯅ ꯈꯪꯅꯕ ꯃꯤ ꯎꯔꯒ ꯀꯧꯗꯕꯁꯦ ꯑꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦꯗ ꯏꯆꯦ ꯏꯌꯥꯝꯕ ꯀꯥꯏꯕ ꯈꯪꯅꯕ ꯃꯤ ꯎꯔꯒ ꯀꯧꯅꯗꯕꯁꯦ ꯀꯧꯅꯗꯕꯁꯦ ꯑꯁꯤꯃꯨꯛ ꯅꯨꯡꯉꯥꯏ ꯈꯨꯃꯟꯅ ꯀꯔꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯀꯥꯅꯟ ꯕꯂꯥꯅ ꯈꯨꯃꯟ ꯅꯥꯏꯊꯣꯏꯕꯤ ꯁꯅꯥ ꯃꯥꯏꯕꯝꯅ ꯀꯔꯤ ꯍꯥꯏꯕ ꯍꯋꯥꯏ ꯊꯣꯡꯕ ꯀꯥꯡꯍꯧꯒ ꯃꯥꯂꯦꯝ ꯉꯥꯟꯕꯁꯤꯡ ꯈꯨꯃꯟ ꯅꯨꯡꯁꯤꯕꯤ ꯁꯥꯎꯅꯨꯀꯣ ꯈꯨꯃꯟꯅ ꯅꯤꯡꯊꯧꯅ ꯑꯣ ꯍꯥꯎꯕ꯭ꯔꯣ ꯊꯣꯏꯕꯤ ꯅꯪꯅ ꯊꯣꯡꯉꯤꯔꯣ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝꯅ ꯏꯇꯩꯃ ꯏꯅꯝꯃ ꯑꯩ ꯁꯥꯎꯕ ꯐꯔꯣ ꯍꯥꯏꯗꯤ ꯏꯁꯩ ꯍꯥꯏꯗꯤ ꯏꯁꯩ ꯈꯜꯂꯛꯀꯦ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯁꯦ ꯁꯥꯎꯔꯤꯌꯦ ꯑꯗꯨꯒꯤ ꯏꯁꯩ ꯔꯥꯖꯦꯁ ꯁꯛꯆꯔꯛꯇꯣꯏꯅꯦꯕ ꯑꯙꯤꯀꯥꯅ ꯏꯁꯩꯗꯣ ꯀꯦ ꯍꯥꯏꯔꯛꯑꯣ ꯀꯩ ꯑꯦꯛꯁ ꯏꯁꯩ ꯁꯛꯂꯛꯑꯣꯒꯦ ꯍꯥꯏꯔꯛꯑꯣ ꯈꯕꯔ
Haima Laisramna good night Seda good night Good night, Thobisna Hema. Good Maibamna night. Next, thonge Elvin aina amula uko. hauke pandamna aikhoisu kauge khanbane ado kauraroi muk Amuk hanna hana. kaiba ifam thokpa iraga loire natro ha 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 hangre daidi Adunine. maleng manba sing se momita thank you hai malem nganba soidana aina di keno tau graba keno tau ida ai sum jangakpada Malem malem nganba nganbase. se ai gi Ha dai screenshot jenge lo. Ay amtang kana tawge. Ay na kana ngida lahudre. Screenshot lo. Ase ichangge hai. Oh, lore. adagaide malem nganba loiraga kanano lian khuman che hoigi religion se kai oidoino koi maitai ne religion naira Relation hara kana. che hoigi religion se kai oidoino Hi. Chandrakanta Kala hi. Chandrakanta hai ibol sing dabung che khuman malem nganba se mabuk yamna fabane thank you takbirapagidamag malem nganba pandam su thagachari hey Chandrakala kaiba duck kaiba ducking is good for health dei pandam na ai amuk chatlage ise iyamba bye okay okay Okay, bye Pandam. Ngatang wala dei masu di na tigil bida lapida magi. Thank you so much. SM Ras na hello hello Minong Sunita na yaw Rongpur mi khangba yaubro Rongpur mi khangba yaubro Rongpur ꯔꯣꯡꯄꯨꯔꯗꯅꯦ se ꯑꯩꯈꯣꯏ ꯈꯨꯟꯒꯤꯅꯦ ꯑꯩꯈꯣꯏ ꯆꯥꯟꯗꯝ ꯂꯩꯀꯥꯏꯒꯤ ꯅꯤꯉꯣꯜ ꯑꯃ ꯊꯥꯖꯩꯕꯀꯣ ꯃꯣꯃꯤꯇꯥ ꯀꯧꯕꯅꯦ ani nadra ꯃꯣꯃꯤꯇꯥ ꯅꯠꯇꯦꯅꯦ ꯀꯩꯅꯣ ꯇꯧ ꯃꯣꯅꯤꯗꯣ ꯃꯤꯡ ꯀꯧꯏ Monita ꯃꯣꯅꯤꯇꯥ ꯀꯧꯕꯅꯦꯕ amana Monita amana Bobita ꯕꯣꯕꯤꯇꯥ ꯈꯔ ꯕꯣꯕꯤꯇꯥꯅꯣ thoisana ꯑꯣ ꯕꯣꯕꯤꯇꯥꯗꯤ ꯈꯪꯉꯣꯏ ꯃꯣꯏ ꯒꯨꯍꯥꯇꯤꯗ ꯂꯩꯕꯅꯤꯅ Dedi Assam Rose na hello Malay nganba sing na ball hai gre Assam Rose na hello kumaning tana on okay Assam hello 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 Bijon Kumar na okay maru amadi tay ma good night good night Dabijon ML open world nene hojik matam kai Injang na hauge hangam na ꯍꯧꯖꯤꯛꯁꯦ hawe sai ꯍꯪꯒꯥꯝꯒ hai ꯏꯔꯣꯝꯕꯒꯅ ꯍꯥꯎꯔꯦ Assam Raj na pilu pilu bhai Jai Sri Ram Jai Sri ꯖꯦ Ram ꯁ꯭ꯔꯤꯔꯥꯝ Chandrakala hi how are you ꯐꯥꯏꯟ Hoidrom Anil Kumar Singh na kaiba anu ꯅꯣ ai Manipur dagini ai kasar dolugi sarugi hospital ama ꯂꯩꯕꯗꯣ leibado ꯑꯗꯣ adu wai giro ai aduda laklame nate am ꯅꯠꯇꯦ lape ꯌꯥꯝ khoi ꯂꯥꯞꯄꯦ sagede ꯗꯣꯂꯨꯗꯤ ꯑꯩꯈꯣꯏ ꯁꯤꯗꯩ ꯌꯥꯝ ꯂꯥꯞꯄꯦ khoi imphal laiga imphal lagi Thaubaldagi hena lape adumai lape ko daidi pandam nagaba mi ꯃꯤꯁꯤꯡꯁꯦ singse ꯗꯤꯃꯥꯜ dimal ꯂꯣꯏꯅ loina sarage he ꯍꯥ ꯍꯥ ꯍꯥꯏ ꯀꯅꯥꯅꯣ ꯗꯤꯃꯥꯟ ꯂꯩꯈꯠꯂꯛꯏꯁꯤꯕꯣ ꯑꯩꯈꯣꯏꯁꯨ ꯈꯔ ꯈꯪꯒꯦꯅꯦ Chandrakala nice couple like thank you Thabisana maibam nagaba khulonba ꯈꯨꯂꯣꯟꯅꯕ yangu ꯌꯥꯡꯗꯧ yangdo ꯂꯝꯕꯤ lambi ꯁꯛꯄꯤꯔꯛꯑꯣ ꯏꯅꯝꯃ ꯈꯨꯂꯣꯟꯅꯕ ꯌꯥꯡꯗꯧ ꯂꯝꯕꯤꯁꯦ ꯑꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯕꯗ tit na koina ꯌꯥꯊꯦꯛꯅ ꯀꯥꯎꯈ꯭ꯔꯦꯅꯦ Chandrakala yamna samdai nangbo Chandrakala good ꯁꯛꯑꯝꯃꯤꯅ ꯁꯛꯑꯝꯃꯤꯅꯤ ꯀꯥꯎꯈ꯭ꯔꯦꯅꯦ good to say both of you thank you Assam Rajna ꯈꯨꯂꯣꯟꯅꯕ Jai ꯌꯥꯡꯗꯧ Sri Ram Jai Sri Ram I ball sing na ꯂꯝꯕꯤꯁꯦ da dabung su nahan gi Sarma catering gi video do chanbiduna ꯀꯥꯎꯈ꯭ꯔꯦꯗꯤ ꯏꯁꯩꯗꯣ thaga thangat chanbiduna thangat dabung piraune ꯑꯗꯨ ꯅꯠꯇꯕ ꯊꯣꯏꯕꯤꯁꯤꯅ ꯑꯗꯨ ꯅꯠꯇꯕ ꯑꯃꯒ ꯁꯛꯂꯛꯀꯦ thangat ꯁꯤ ꯏꯁꯩꯗꯣ dabung ꯃꯌꯦꯛꯇꯣ ꯀꯥꯎꯈ꯭ꯔꯦꯕꯀꯣ piraune ꯑꯩ ꯍꯥꯟꯅ ꯌꯥꯝ ꯁꯛꯑꯝꯃꯤꯅꯤ ꯀꯥꯎꯈꯤ ꯇꯧꯔꯤꯅꯤ ꯃꯌꯦꯛꯇꯣ Pilu bhai the Chandrakala which ꯀꯩꯅꯣ kind of language you're speaking my I ꯏꯃꯥꯒꯤꯁꯤ ꯏꯃꯥ know ꯃꯅꯤꯄꯨꯔꯗ ꯁꯛꯂꯧꯔꯥ ꯊꯣꯏꯕꯤꯁꯅꯥ Manipuri ꯏꯃꯥꯒꯤꯁꯨ lembe bidons ꯏꯃꯥꯅ nungairibo lamianba ꯃꯅꯤꯄꯨꯔ ꯑꯗꯨ videos ꯁꯛꯂꯧꯔꯥ nungairibo nungairiye ꯅꯪ kumaning ꯁꯛꯂꯧ tona ꯍꯥꯏꯔꯒ ꯁꯛꯂꯛꯇꯣꯏꯅꯦ religion Hindu ꯈꯨꯂꯧꯅꯕ ai de ꯌꯥꯡꯗꯧ ꯂꯝꯕꯤꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯏꯁꯩ malenganba ꯃꯌꯦꯛꯇꯣ kariba kuiraroi 50K Sura ani iche yamba nanausu okay okay congratulations Ranjita Konchamna irang se kem kamai tauni hara ꯀꯅꯥꯅꯣ Ranjita Koncham ꯑꯩ ꯉꯛꯁꯝ ꯃꯔꯤ ꯅꯥꯕꯅ ꯂꯣꯏꯔꯦ Thabisana maibam inama
ꯉꯥꯏꯔꯝꯃꯤ ꯅꯪꯕꯨ ꯉꯥꯏꯔꯝꯃꯤ ꯅꯪꯕꯨ ꯉꯥꯏꯔꯝꯃꯤ ꯅꯪꯕꯨ ꯍꯥꯏꯗꯤ ꯀꯔꯝꯕ ꯏꯁꯩꯅꯣ ꯑꯩ ꯈꯪꯗꯦ ꯂꯚ ꯏꯁ ꯂꯚ ꯀꯣꯏ ꯅꯩ ꯑꯣ ꯉꯥꯏꯔꯤꯃꯤ ꯅꯪꯕꯨ ꯍꯥꯏꯕ ꯑꯣ ꯉꯥꯏꯕꯗꯣ ꯏꯃꯥꯒꯤꯁꯨ ꯏꯃꯥ ꯃꯅꯤꯄꯨꯔꯗ ꯁꯛꯂꯧꯔ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤ ꯅꯪꯒꯤ ꯈꯨꯂꯧꯅꯕ ꯖꯥꯗꯣ ꯂꯝꯕꯤꯗꯣ ꯏꯁꯩ ꯃꯌꯦꯛꯇꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦꯕꯀꯣ ꯏꯅꯥꯎ ꯑꯗꯣ ꯑꯃꯨꯖꯥꯎ ꯏꯃꯥꯒꯤꯁꯨ ꯏꯃꯥ ꯃꯅꯤꯄꯨꯔꯗ ꯅꯨꯡꯁꯤꯕ ꯁꯛꯂꯧꯔ ꯑꯗꯨꯝ ꯁꯛꯂꯣ ꯍꯥꯏꯗꯤ ꯂꯥꯒꯤꯖꯥꯎ ꯁꯛꯂꯛꯀꯦꯕ ꯑꯩ ꯗꯩꯗꯤ ꯍꯣꯠ ꯒꯔꯜ ꯕ꯭ꯌꯨꯇꯤꯐꯨꯜ ꯒꯥꯏꯁꯦꯁ ꯂꯝꯌꯥꯟꯕ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤ ꯈꯨꯃꯟ ꯊꯣꯏꯕꯤ ꯀꯌꯥ ꯂꯩꯔꯤꯕꯣ ꯂꯥꯟꯗꯨꯅꯁꯨ ꯀꯩꯕ ꯂꯩꯅꯣ ꯂꯪꯆꯠ ꯃꯤꯠꯇ꯭ꯔꯣ ꯑꯥꯔ ꯌꯨ ꯃꯩꯇꯩ ꯑꯣꯀꯦ ꯌꯦꯁ ꯃꯩꯇꯩ ꯀꯁꯔ ꯄꯥꯈꯪ ꯀꯔꯦꯕ ꯏꯇꯩꯃ ꯅꯅꯥꯎ ꯆꯥꯛ ꯂꯣꯏꯔꯦ ꯂꯥꯛꯄꯤꯔꯣ ꯆꯥꯃꯤꯟꯅꯔꯁꯦ ꯑꯗꯨꯅꯤꯅꯦ ꯌꯣꯡꯆꯥꯛꯁꯨ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯇꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯑꯩ ꯆꯠꯂꯣ ꯍꯥꯏꯔꯣ ꯈꯨꯃꯟ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯀꯣꯟꯅꯅꯦ ꯅꯪ ꯁꯨꯇꯤ ꯂꯥꯛꯄ ꯀꯥꯟꯗ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯤꯀꯣ ꯅꯣꯡꯃ ꯃꯨꯛꯕꯥꯡ ꯇꯧꯁꯤ ꯁꯨꯅꯤꯇꯥ ꯅꯨꯄꯥ ꯀꯔꯤ ꯅꯨꯄꯥ ꯅꯪ ꯍꯧꯖꯤꯛ ꯆꯥꯊꯣꯛꯑꯣ ꯅꯨꯄꯥ ꯀꯔꯤ ꯊꯕꯛ ꯇꯧꯒꯦ ꯑꯩꯈꯣꯏ ꯗꯥ ꯋꯥꯗ꯭ꯔꯤꯕ ꯈꯪꯕꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯁꯥꯒꯩ ꯈꯪꯉꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯁꯥꯒꯩꯗꯤ ꯈꯪꯗꯦ ꯑꯗꯣ ꯅꯤꯄꯥꯗꯣ ꯃꯇꯣꯝꯇꯗꯤ ꯄꯣꯛꯄꯅꯤ ꯃꯥ ꯃꯣꯏ ꯖꯤꯝꯒꯤꯅꯦ ꯖꯤꯝꯒꯤ ꯀꯩꯅꯣꯒ ꯂꯩꯕꯅꯤꯀꯣ ꯃꯥꯒꯤ ꯀꯩꯅꯣꯃ ꯂꯩꯕꯅꯤ ꯑꯗꯨꯕꯨꯗꯤ ꯐꯥꯎꯗꯤ ꯈꯪꯉꯤ ꯗꯩꯗꯤ ꯏꯁꯀ꯭ꯔꯤꯝ ꯁꯥꯒꯩꯗꯤ ꯈꯪꯗ꯭ꯔꯦ ꯅꯣꯡꯗꯝꯕ ꯆꯦꯅ ꯆꯩꯅ ꯀꯅꯥ ꯆꯥꯗꯣꯏꯕ ꯈꯪꯗ꯭ꯔꯦꯗ ꯅꯣꯏ ꯋꯥꯔꯤꯁꯦ ꯀꯅꯥꯗ ꯐꯨꯗꯣꯔꯤꯕ ꯀꯅꯥꯗ ꯆꯥꯗꯣꯔꯤꯕ ꯅꯁꯥ ꯅꯁꯥꯗ ꯀꯟꯊꯠꯀꯦꯔꯥ ꯑꯃ ꯇꯧꯒꯦꯔꯥ ꯑꯩ ꯆꯥꯛ ꯇꯧꯕꯤꯔꯣ ꯊꯣꯡꯕ ꯍꯦꯜꯂꯣ ꯍꯩꯔꯒ ꯋꯥꯔꯤ ꯁꯥꯕ ꯐꯪꯗꯦ ꯁꯥꯎ ꯌꯥꯗꯦ ꯍꯣꯏ ꯍꯣꯏ ꯏꯆꯦ ꯃꯣꯃꯤꯇꯥ ꯀꯩꯁꯨꯝ ꯀꯥꯏꯗꯦꯗ ꯃꯥꯅꯤ ꯑꯗꯩꯗꯤ ꯏꯕꯣꯍꯜꯅ ꯑꯥꯔꯖꯦ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯩꯈꯣꯏꯁꯦ ꯆꯤꯟꯕꯅꯤꯀꯣ ꯌꯥꯝꯅ ꯑꯩꯁꯨ ꯑꯗꯨꯅꯤ ꯃꯤ ꯃꯨꯔꯩ ꯄꯨꯝꯅꯃꯛꯀꯤꯅꯦ ꯀꯣꯏ ꯑꯦꯜꯕꯤꯗ ꯇꯜꯂꯦꯍꯦ ꯌꯥꯎꯕ ꯆꯠꯂꯦ ꯍꯥꯏꯔꯣ ꯉꯝꯗꯦꯕꯀꯣ ꯑꯗꯨꯅꯤ ꯄꯥꯟꯗꯝꯅꯒ ꯆꯦ ꯌꯥꯝꯕ ꯑꯩꯗꯤ ꯑꯩꯒꯤ ꯉꯔꯥꯡꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗ 1 hour ꯃꯨꯛ ꯁꯪꯕ ꯁꯥꯡꯕ ꯚꯤꯗꯤꯑꯣꯗ ꯚꯤꯗꯤꯑꯣꯗ 11K ꯑꯃꯨꯛ ꯐꯪꯉꯦ ꯑꯗꯩꯗꯤ $50 ꯂꯥꯛꯑꯦ ꯉꯁꯤ ꯑꯣꯀꯦ ꯑꯣꯀꯦ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯑꯗꯩ ꯂꯝꯌꯥꯟꯕ ꯚꯤꯗꯤꯑꯣꯅ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯩꯈꯣꯏ ꯕꯣꯟꯇꯔꯥꯄꯨꯔꯗ ꯂꯩꯌꯦ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯩꯈꯣꯏ ꯕꯣꯟꯇ꯭ꯔꯥꯄꯨꯔꯗ ꯂꯩꯌꯦ ꯑꯣ ꯂꯝꯂꯥꯟꯕ ꯚꯤꯗꯤꯑꯣꯁ ꯕꯣꯟꯇꯔꯥꯄꯨꯔꯗꯣ ꯃꯥꯒꯤ ꯅꯨꯡꯉꯥꯏ ꯃꯄꯥꯝꯅꯦ ꯍꯅꯨꯊꯪꯗ ꯀꯣ ꯅꯥꯕ ꯍꯥꯏ ꯍꯅꯨꯊꯪꯗ ꯅꯥꯕ ꯎꯝ ꯍꯅꯨ ꯀ꯭ꯔꯣꯛ ꯀ꯭ꯔꯣꯛ ꯂꯥꯎꯅ ꯂꯩꯔꯁꯨꯅꯦ ꯁꯨꯝ ꯊꯣꯛꯅ ꯂꯩꯗꯣꯔꯕꯅꯦ ꯏꯕꯨꯡꯉꯣ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤꯕꯨ ꯍꯟꯅꯨꯕ ꯑꯣꯏꯒꯦꯔꯥ ꯄꯥꯈꯪ ꯑꯣꯏꯒꯦꯔꯥ ꯅꯍꯥ ꯑꯣꯏꯒꯦꯔꯥ ꯊꯣꯛꯏꯗꯤ ꯍꯥꯏꯅ ꯒꯤꯇꯥꯗꯒ ꯏꯅ ꯂꯩꯕ꯭ꯔ ꯏꯕꯨꯡꯉꯣ ꯔꯣꯡꯃꯩ ꯍꯥꯏꯁꯦ ꯍꯥꯎ ꯃꯥꯜꯂꯤꯗ ꯍꯅꯨꯊꯪꯗ ꯀꯣ ꯅꯥꯕ ꯊꯣꯏꯕꯤꯁꯅꯥ ꯍꯥꯏꯁꯤꯅꯤ ꯅꯪꯁꯨ ꯇꯧꯔꯦ ꯍꯥꯄꯦꯟ ꯁꯦꯠꯂ ꯆꯪꯉꯛꯏꯗꯣ ꯀꯩꯒꯤꯅꯣ ꯈꯪꯒꯥꯎ ꯁꯦꯠꯂ ꯆꯪꯉꯛ ꯌꯥꯗ꯭ꯔꯣ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝ ꯇꯧꯔꯦ ꯇꯧꯔꯦ ꯐꯥꯗꯕꯤ ꯍꯧꯔꯦ ꯇꯧꯔꯦ ꯐꯥꯗꯕꯤ ꯍꯧꯔꯦ ꯏꯁꯩ ꯐꯥꯗꯕꯤ ꯍꯧꯔꯦ ꯃꯥꯂꯦꯝꯉꯥꯟꯕꯁꯤꯡ ꯌꯦꯡ ꯈꯣꯟꯖꯦꯜ ꯑꯗꯨꯅꯤꯅꯦ ꯌꯥꯝ ꯐꯖꯩ ꯈꯣꯟꯖꯦꯜ ꯌꯥꯝ ꯐꯖꯩ ꯍꯥꯏꯔꯣ ꯑꯗꯩꯗꯤ ꯔꯣꯡꯃꯩꯅ ꯀꯩꯕ ꯐꯥꯒꯤ ꯇꯧꯏꯅꯤꯅꯦ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯩꯗꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯊꯣꯏꯕꯤ ꯂꯩꯌꯣ ꯍꯥꯏꯕꯁꯤꯅ ꯊꯣꯏꯕꯤ ꯇꯥꯅꯣꯏ ꯌꯥꯝ ꯐꯖꯩ ꯕ꯭ꯔꯗꯔ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯑꯗꯩꯗꯤ ꯏꯁꯀ꯭ꯔꯤꯝ ꯊꯣꯏꯕꯤꯁꯅꯥꯅ ꯌꯥꯏꯌꯦ ꯅꯣꯡꯕꯝꯅ ꯏꯅꯝꯃ ꯑꯃ ꯍꯦꯛꯇ ꯀꯩꯕ ꯁꯛꯄꯤꯔꯛꯑꯣ ꯑꯩ ꯏꯁꯇꯤꯛꯁꯦ ꯑꯗꯨꯝ ꯁꯛꯄꯤꯔꯒꯦ ꯊꯣꯏꯕꯤꯁꯅꯥ ꯁꯥꯎꯕꯁꯦ ꯑꯝꯇ ꯐꯍꯟꯒꯦꯕ ꯀꯔꯤꯕ ꯏꯁꯀ꯭ꯔꯤꯝ ꯅꯨꯡꯗꯝꯁꯦ ꯀꯔꯤꯕ ꯏꯁꯇꯤꯛꯁꯦ ꯅꯥꯗꯥꯏꯅꯦ ꯀꯥꯏ ꯏꯁꯃꯥꯏ ꯌꯥꯝ ꯐꯖꯅ ꯆꯥꯕꯖꯥꯠꯅꯤ ꯅꯪꯁꯦ ꯐꯖꯅ ꯈꯪꯕꯖꯥꯠꯅꯤ ꯆꯩꯔꯝꯁꯦ ꯑꯩꯈꯣꯏꯗꯤ ꯈꯪꯖꯗꯤꯌꯦ ꯅꯪꯗꯤ ꯐꯖꯅ ꯆꯥꯔ ꯃꯥꯜꯂꯦ ꯐꯖꯅ ꯈꯪꯉꯤ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝ ꯌꯥꯏꯌꯦ ꯏꯅꯝꯃ ꯑꯃ ꯍꯦꯛꯇ ꯁꯛꯄꯤꯔꯛꯑꯣ ꯍꯥꯏ ꯁꯦ ꯑꯝꯇ ꯁꯛꯀꯦ ꯅꯪ ꯀꯩꯝ ꯄꯥꯏ ꯁꯛꯄ ꯌꯥꯔꯔꯣꯏ ꯃꯨꯖꯦꯁ ꯇ꯭ꯔꯤꯄꯨꯔꯤ ꯋꯤꯠ ꯋꯥꯠ ꯂꯦꯡꯒ꯭ꯋꯦꯖ ꯌꯣꯔ ꯁ꯭ꯄꯤꯀꯤꯡ ꯃꯅꯤꯄꯨꯔꯤ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯏꯃꯥꯒꯤꯁꯨ ꯏꯃꯥ ꯁꯛꯑꯣ ꯃꯗꯨꯁꯨ ꯀꯥꯎꯈ꯭ꯔꯦ ꯏꯃꯥ ꯁꯛꯂꯦ ꯑꯝꯇ ꯁꯛꯀꯦꯁꯦ ꯅꯪ ꯆꯒꯠ ꯆꯒꯠ ꯉꯥꯡꯒꯅꯨ ꯅꯠꯇ꯭ꯔꯗꯤ ꯁꯛꯄ ꯌꯥꯔꯔꯣꯏ ꯆꯤꯡꯂꯣꯟ ꯀꯌꯥ ꯏꯄꯥꯛ ꯀꯌꯥ ꯂꯥꯟꯗꯨꯅꯁꯨ ꯂꯨ ꯇꯣꯡꯗ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯆꯦꯜꯂꯤ ꯏꯆꯦ ꯅꯪꯒꯤ ꯂꯩꯍꯥꯎꯗꯒꯤ ꯁꯦꯡꯈꯤꯕ ꯑꯉꯥꯡꯕ ꯏꯔꯤꯛꯁꯤꯡꯅ ꯄꯨꯟꯁꯤ ꯁꯤꯟꯊꯥ ꯏꯊꯧꯗꯥꯡ ꯏꯀꯣꯛꯇ ꯍꯥꯞꯂꯤ ꯆꯥꯡꯗꯝꯅꯤꯉꯥꯏ ꯂꯩꯇ꯭ꯔꯕ ꯅꯒꯨꯟ ꯑꯃꯗꯤ
ꯂꯣꯠꯇꯨꯅ ꯂꯩꯔꯤ ꯇꯥꯏꯕꯪ ꯃꯥꯂꯦꯝꯂꯛꯇ ꯆꯥꯡꯗꯝꯅꯤꯉꯥꯏ ꯂꯩꯇ꯭ꯔꯕ ꯒꯨꯟ ꯑꯃꯗꯤ ꯂꯣꯠꯇꯨꯅ ꯂꯩꯔꯤ ꯇꯥꯏꯕꯪ ꯃꯥꯂꯦꯝꯂꯛꯇ 이마기수 이마낭니 마니푸 이마기수 이마낭니 마니푸 잘해봐 비스나 ꯅꯨꯄꯥ ꯅꯨꯄꯤ ꯄꯨꯜꯂꯒ ꯏꯁꯩ ꯕꯤꯔꯗꯤ ꯅꯨꯡꯉꯥꯏꯅꯤ ꯑꯗꯨꯗꯤ ꯑꯩꯗꯤ ꯐꯥꯗꯤꯌꯦ ꯏꯕꯣꯜꯅ ꯁꯛꯂꯣ ꯆꯦꯅꯣ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥ ꯃꯕꯤ ꯏꯁꯩ ꯅꯠꯇꯦ ꯍꯦꯠ ꯀꯔꯤꯅꯣ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥ ꯑꯣ ꯏꯃꯥꯒꯤꯁꯨ ꯏꯃꯥ ꯁꯛꯑꯣ ꯍꯥꯏ ꯑꯗꯩꯗꯤ ꯂꯝꯌꯥꯟꯕ ꯕꯩꯗꯤꯑꯣꯁꯤꯅ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯅꯨꯡꯉꯥꯏꯔꯤ ꯈꯨꯃꯟ ꯊꯣꯏꯕꯤ ꯑꯩ ꯂꯥꯛꯑꯣ ꯑꯝꯇꯪ ꯌꯥꯡꯅ ꯄꯥꯊꯔꯒꯦꯀꯣ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ बंधु के कमल भाई हैप्पी न्यू ईयर एमएल ओपन वर्ल्ड ककागा निनेगा जे कनाना हेना नुंसी कईबा नुंसी जे हाइना हाइरकपनो ककागा निनेगा जे कनाना हेना नुंग सीना जई हाइना हाइरकपनो खंगदरे कई हाइनो ग्यान ताद्रेने ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝ ꯂꯩꯅꯤꯡ ꯂꯩꯌꯨ ꯂꯩꯅꯤꯡꯗ꯭ꯔ ꯇꯣꯛꯎꯅ ꯍꯥꯏꯅꯦ ꯍꯨꯏꯗ꯭ꯔꯣꯃꯅꯤ ꯑꯅꯤꯜ ꯀꯨꯃꯥꯔꯅ ꯑꯩꯒꯤꯗꯤ ꯍꯤꯟꯗꯤ ꯁꯣꯡ ꯑꯃ ꯍꯦꯛꯇ ꯁꯛꯄꯤꯔꯛꯎ ꯍꯤꯟꯗꯤ ꯁꯣꯡ ꯆꯛꯑꯗꯤ ꯀꯣꯄꯤꯔꯥꯏꯠ ꯆꯥꯏ ꯍꯥꯏꯔꯤꯌꯦ ꯍꯥꯏꯅꯤ ꯑꯥꯔꯖꯦ ꯀꯀꯥ ꯕꯣꯍꯜ ꯍꯥꯏ ꯀꯩꯕ ꯀꯅꯟ ꯕꯂꯥꯅ ꯑꯥꯔꯖꯦ ꯀꯍꯥ ꯚꯣꯜ ꯍꯥꯏ ꯑꯗꯩ ꯁꯨꯅꯤꯇꯥꯅ ꯈꯪꯉꯦ ꯍꯥꯏ ꯑꯗꯩꯗꯤ ꯃꯤꯂꯟ ꯑꯍꯣꯏꯕꯝꯅ ꯁꯞꯄꯣꯔꯠ ꯊꯦꯡꯀ꯭ꯌꯨ ꯁꯣꯏꯕꯝ ꯕꯦꯒꯝꯅ ꯕꯔꯥꯛ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟꯒꯤ ꯂꯩꯉꯣꯏ ꯃꯊꯛꯇ ꯍꯥꯏꯕ ꯏꯁꯩꯗꯣ ꯑꯝꯇꯪ ꯁꯛꯂꯛꯑꯣ ꯍꯥꯏ ꯑꯗꯩ ꯑꯩꯈꯣꯏꯒ ꯌꯥꯝ ꯂꯥꯞꯅꯗꯦ ꯍꯥꯏ ꯂꯝꯌꯥꯟꯕꯅ ꯑꯩ ꯕꯤꯛ ꯐꯦꯟꯅꯤ ꯕ꯭ꯂꯣꯛꯒꯨꯝꯕꯗꯣ ꯅꯨꯡꯉꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯃꯥꯂꯦꯝꯉꯥꯟꯕ ꯑꯩꯌꯥ ꯑꯩꯒꯤ ꯀꯃꯦꯟ ꯄꯥꯔꯛꯇꯦꯅꯦ ꯈꯔ ꯂꯩꯍꯧꯔꯦ ꯀꯩꯅꯣ ꯇꯧꯔꯦꯕ ꯃꯤꯁꯦ ꯂꯣꯏꯅ ꯁꯥꯡꯅ ꯂꯩꯈ꯭ꯔꯦꯕ ꯃꯤꯡ ꯍꯥꯎꯀꯤꯞ ꯍꯥꯠꯇꯣꯛꯄꯤꯌꯨꯔꯥ ꯑꯗꯩꯗꯤ ꯕꯣꯜꯁꯤꯡꯅ ꯑꯥꯔꯖꯦꯅ ꯆꯦ ꯑꯅꯨ ꯈꯨꯃꯟ ꯗ ꯀꯔꯤ ꯌꯦꯟꯁꯥꯡ ꯆꯥꯒꯦ ꯍꯪꯂꯝꯂꯒ ꯗꯥꯕꯨꯡꯗꯁꯨ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯑꯩꯁꯨ ꯂꯥꯛꯂꯒꯦ ꯀꯩ ꯌꯦꯟꯁꯥꯡ ꯆꯥ ꯈꯨꯝꯒꯤꯅ ꯑꯩꯈꯣꯏꯗꯤ 이롬바 짜 이롬바 ꯏꯕꯣꯜꯁꯤꯡꯅ ꯄ꯭ꯔꯦꯟꯁ 이보ꯍꯜ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯅ ꯈꯨꯃꯟ ꯍꯥꯏꯕ ꯌꯣꯡ ꯀꯩꯕ ꯌꯣꯡ ꯂꯩꯔꯤꯕꯣ ꯅꯪ ꯃꯥꯅꯕꯨ ꯄꯣꯠꯁꯝꯕꯝꯅ ꯊꯤꯒꯠꯂꯦ ꯋꯥꯔꯤ ꯁꯛꯀ ꯋꯥꯔꯤ ꯎꯅꯔꯒ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯕꯁꯁꯤꯗ ꯐꯖꯕ ꯋꯥꯍꯩꯅ ꯁꯤꯖꯤꯟꯅꯁꯤ ꯁꯤꯖꯤꯟꯅꯁꯤ ꯀꯩꯗꯧꯔꯒꯦ ꯀꯩꯗꯧꯔꯒꯦ ꯅꯣꯏꯕꯨ ꯇꯜꯂꯦ ꯌꯥꯝꯅ ꯇꯜꯂꯦ ꯑꯗꯨꯅꯦ ꯐꯖ ꯐꯖꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯁꯦ ꯃꯥꯂꯦꯝ ꯉꯥꯟꯕꯁꯤꯡ ꯋꯥ ꯌꯥꯝ ꯐꯖꯩꯌꯦ ꯆꯦ ꯈꯣꯟꯖꯦꯜ ꯊꯦꯡꯀ꯭ꯌꯨ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯩꯕ ꯊꯣꯏꯕꯤ ꯑꯩ ꯂꯩꯀꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯤꯗ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯉꯥꯟꯕꯁꯤꯡꯒꯤ ꯆꯦꯅꯦꯜ ꯂꯩ ꯍꯥꯏꯅ ꯆꯦꯅꯦꯜ ꯂꯩꯌꯦ ꯑꯗꯣ ꯃꯥꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯥꯕꯨꯁꯨ ꯁꯞ ꯇꯧꯕꯤꯔꯝꯃꯣ ꯑꯩꯅ ꯅ꯭ꯌꯨ ꯏꯌꯔꯒꯤ ꯒꯤꯐ ꯑꯝꯇ ꯇꯧꯕꯤꯔꯝꯃꯨꯀꯣ ꯑꯗꯒꯤꯗꯤ ꯏꯕꯣꯍꯜꯗꯁꯨ ꯏꯕꯣꯍꯜ ꯍꯥꯏꯅ ꯂꯩꯔꯤꯁꯦ ꯏꯕꯣꯍꯜꯁꯤꯡ ꯍꯥꯏꯅ ꯏꯕꯣꯍꯜꯁꯤꯡꯅ ꯂꯩꯔꯤꯁꯦ ꯃꯥꯕꯨꯁꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯈꯨꯃꯟ ꯆꯦꯅꯦꯜꯗꯁꯨ ꯈꯨꯃꯟ ꯇꯧꯕꯤꯔꯝꯃꯣ ꯅꯤꯡꯊꯧꯗꯁꯨ ꯇꯧꯕꯤꯔꯝꯃꯣ ꯊꯣꯏꯕꯤ ꯑꯩ ꯂꯩꯀꯣ ꯊꯣꯏꯕꯤ ꯑꯩꯕꯨ ꯌꯣꯡ ꯃꯥꯟꯕ꯭ꯔꯣ ꯍꯥꯏ ꯊꯣꯏꯕꯤ ꯁꯅꯥꯅ ꯂꯩꯌꯨ ꯍꯦꯠ ꯀꯔꯤꯅꯣ ꯂꯩꯌꯨ ꯍꯦꯠ ꯀꯔꯤꯅꯣ ꯍꯥꯏ ꯆꯦ ꯃꯤꯇꯥ ꯆꯦ ꯕꯂꯥ ꯌꯦꯡꯕꯤꯌꯨꯅꯦ ꯄ꯭ꯔꯤꯟꯁ ꯕ꯭ꯔꯣꯗꯤ ꯃꯦꯟꯗ ꯂꯩꯌꯦ ꯃꯥꯂꯦꯝꯁꯨ ꯅꯥꯏꯁ ꯊꯦꯡꯀ꯭ꯌꯨ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝ ꯃꯥꯜꯂꯦ ꯑꯗꯩꯗꯤ ꯃꯣꯒ꯭ꯔꯥꯅ ꯃꯣꯒ꯭ꯔꯥꯅ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯏꯅꯝꯃ ꯅꯩꯔꯦ ꯊꯦꯡꯀ꯭ꯌꯨ ꯏꯁꯩ ꯌꯥꯝ ꯍꯩꯌꯦ ꯐꯨꯠꯕꯣꯜ ꯁꯥꯟꯅꯍꯜꯂꯣꯏ ꯑꯣꯀꯦ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯅꯪꯁꯨ ꯋꯥꯍꯩ ꯌꯥꯝꯅ ꯏꯕ ꯍꯩꯌꯦ ꯃꯤꯁꯇ꯭ꯔꯤ ꯁꯤꯕꯨ ꯆꯠꯂꯣ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯀꯥꯏꯅ ꯅꯠꯇ꯭ꯔꯥ ꯍꯦꯛ ꯍꯥꯏꯖꯤꯟꯕꯨ ꯍꯦꯛ ꯍꯥꯏꯖꯤꯟꯕꯨ ꯀꯥꯏꯅ ꯈꯨꯃꯟ ꯅꯤꯡꯊꯧ ꯆꯦꯅꯦꯜ ꯊꯣꯏꯕꯤ ꯏꯆꯦ ꯑꯅꯨꯁꯦ ꯃꯈꯣꯜ ꯐꯖꯩꯀꯣ ꯐꯖꯕꯅꯤ ꯀꯥꯡꯉꯩ ꯂꯣꯏ ꯆꯦꯟꯈꯔꯦ ꯊꯣꯏꯕꯤꯁꯅꯥ ꯑꯗꯩꯗꯤ ꯂꯝꯌꯥꯟꯕ ꯚꯤꯗꯤꯑꯣꯅ ꯅꯣꯏ ꯑꯅꯤꯃꯛꯀꯤ ꯆꯍꯤ ꯀꯌꯥꯅꯣ ꯑꯃꯅ 43 ꯑꯃꯅ 37 ꯃꯥꯂꯦꯝ ꯏꯁ꯭ꯂꯣꯔꯅ ꯄꯨꯟꯅ ꯑꯃꯨꯛꯇꯪ ꯁꯛꯂꯛꯑꯣ ꯑꯩꯗꯤ ꯐꯥꯗꯤꯌꯦ
ꯑꯗꯩꯗꯤ ꯀꯔꯟ ꯕꯂꯥꯅ ꯕꯣꯍꯜ ꯑꯥꯔꯖꯦ ꯆꯠꯈ꯭ꯔꯕꯣ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝꯅ ꯈꯨꯃꯟ ꯅꯪ ꯑꯦꯜꯕꯤ ꯊꯥꯔꯛꯇꯣꯏꯔꯣ ꯊꯥꯔꯛꯀꯅꯤ ꯃꯤ ꯄꯨꯡ 11ꯗ ꯏꯕꯣꯜꯅ ꯗꯥꯕꯨꯡ ꯁꯥꯎꯟ ꯑꯣꯐ ꯄ꯭ꯂꯤꯖ ꯑꯣꯀꯦ ꯑꯣꯀꯦ ꯈꯨꯃꯟ ꯆꯦꯅꯦꯜ ꯅꯤꯡꯊꯧꯅ ꯊꯣꯏꯕꯤ ꯀꯩꯕ ꯂꯥꯏꯔꯤꯛ ꯇꯝꯃꯤꯔꯣ ꯇꯝꯃꯤꯕꯣ ꯍꯥꯏꯕ ꯇꯝꯃꯤꯕꯣ ꯊꯣꯏꯕꯤꯁꯅꯥꯅ ꯇꯝꯗꯕ ꯂꯩꯔꯦ ꯇꯝꯗ꯭ꯔꯦ ꯗꯤꯄꯤꯀꯥ ꯁꯤꯡꯅ ꯆꯦ ꯑꯅꯨ ꯀꯧꯔꯦ ꯈꯨꯃꯟ ꯍꯜꯂꯣ ꯅꯤꯡꯊꯧꯅ ꯗꯤꯄꯤꯀꯥ ꯊꯣꯏꯕꯤ ꯀꯩꯕ ꯆꯥꯛ ꯊꯥꯔꯛꯀꯅꯤ ꯆꯥꯔꯕꯣ ꯌꯥꯔꯝꯗ꯭ꯔꯤ ꯌꯦꯡꯉꯣꯏꯀꯣ ꯃꯪꯒꯜꯅ ꯀꯩꯕ ꯍꯥꯎꯀꯤꯞꯇꯤ ꯀꯨꯀꯤꯅꯤ ꯑꯣ ꯑꯗꯩꯗꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯑꯣꯀꯦ ꯊꯣꯏꯕꯤ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝꯅ ꯏꯅꯝꯃꯒꯤ ꯑꯦꯜꯕꯤꯁꯦ ꯂꯣꯏꯐꯧꯗꯗꯤ ꯌꯥꯎꯔꯒꯦꯅ ꯇꯨꯝ ꯇꯨꯝꯂꯝꯕꯗꯩ ꯍꯧꯒꯠꯂꯒ ꯆꯥꯔꯖ ꯇꯧꯔꯤꯅꯤ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝ ꯍꯣꯏ ꯃꯥꯂꯦꯝ ꯉꯥꯟꯕꯁꯤꯡ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯔꯣ ꯆꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯨꯗꯩꯗꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯆꯦ ꯑꯅꯨ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯑꯅꯨ ꯈꯨꯃꯟꯒꯤ ꯂꯥꯏꯐꯇꯒꯤ ꯊꯣꯛꯅꯤꯡꯗ꯭ꯔꯦꯅꯦ ꯊꯣꯛꯅꯤꯡꯗ꯭ꯔꯦꯅꯦ ꯊꯣꯏꯕꯤ ꯊꯣꯏꯕꯤꯗꯤ ꯌꯥꯎꯗꯣꯏꯅꯦ ꯃꯥ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯣ ꯍꯣꯏꯗ꯭ꯔꯦ ꯊꯣꯏꯕꯤ ꯃꯅꯤꯜ ꯀꯨꯃꯥꯔ ꯊꯣꯏꯕꯤꯅ ꯐꯥꯔꯁꯇ ꯂꯥꯛꯏꯅꯤꯀꯣ ꯑꯗꯨꯏ ꯂꯣꯏꯕꯧꯁꯨ ꯃꯥ ꯌꯥꯎꯗꯣꯏꯅꯦ ꯃꯥ ꯃꯥꯂꯦꯝ ꯑꯩꯒꯤ ꯉꯥꯟꯕꯁꯤꯡꯅꯁꯦ ꯑꯦꯜꯕꯤꯗ ꯃꯥ ꯂꯣꯏꯕꯧ ꯀꯥꯅꯟꯕꯂꯥ ꯌꯥꯎꯕꯅꯦ ꯑꯩꯗꯤ ꯎꯗ꯭ꯔꯦ ꯁꯥꯎꯈ꯭ꯔꯦꯀꯣ ꯑꯗꯩꯗꯤ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝꯅ ꯈꯨꯃꯟ ꯅꯪꯒꯤ ꯑꯦꯜꯕꯤ ꯂꯥꯏꯔꯤ ꯏꯅꯝꯃꯒꯤꯁꯦ ꯂꯣꯏꯐꯥꯎ ꯌꯥꯎꯈꯤꯅꯤ ꯑꯩꯗꯤ ꯌꯥꯏ ꯃꯥꯂꯦꯝꯅ ꯏꯁꯩꯗꯣ ꯑꯃꯨꯛ ꯍꯧꯔꯁꯦ ꯗꯤꯄꯛ ꯁꯤꯡꯅ ꯃꯥꯂꯦꯝꯗ꯭ꯔ ꯉꯁꯥꯏ ꯀꯩꯅꯣꯒꯤ ꯏꯁꯩ ꯁꯛꯂꯛꯑꯣ ꯍꯥꯏꯗꯣ ꯑꯩ ꯀꯩꯕ ꯑꯩꯅꯤ ꯀꯩꯕ ꯄꯨꯆꯨꯅꯤ ꯆꯦꯅꯨ ꯑꯣ ꯍꯦ ꯗꯤꯄꯤꯀꯥ ꯑꯩꯈꯣꯏ ꯄꯨꯆꯨꯅꯤꯅꯦ ꯄꯨꯆꯨ ꯅꯪ ꯅꯨꯡꯉꯥꯏꯔꯤꯕꯅꯦ ꯃꯥ ꯅꯪ ꯎꯕꯗꯩ ꯃꯣꯏ ꯊꯣꯛꯅꯤꯡꯉꯩ ꯊꯠ ꯁꯤꯅꯤꯡꯗꯤ ꯄꯨꯆꯨ ꯅꯪ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦꯅꯦ ꯀꯨꯏꯔꯦꯅꯦ ꯃꯣꯃꯤꯇꯥ ꯎꯗꯕ ꯋꯥꯏ ꯏꯇꯥꯅꯨ ꯂꯩꯕ꯭ꯔꯥ ꯄꯨꯖꯅ ꯃꯁꯥ ꯅꯣꯏꯊꯣꯛꯄꯅ ꯑꯣꯏꯔꯤꯅꯦ ꯃꯁꯥ ꯅꯣꯏꯊꯣꯛꯄꯅ ꯂꯣꯏꯔꯦꯅ ꯎꯗꯕꯤꯗꯅꯤ ꯍꯥꯏꯁꯦ ꯐꯖꯕꯅ ꯂꯣꯏꯔꯦꯅꯦ ꯄꯨꯁꯨꯁꯦ ꯏꯇꯥ ꯃꯁꯥ ꯑꯅꯨ ꯅꯣꯏꯊꯣꯛꯅ ꯂꯩꯔꯤꯕꯣ ꯍꯥꯏ ꯏꯆꯦ ꯃꯣꯃꯤꯇꯥꯅ ꯂꯩꯔꯤ ꯆꯦ ꯂꯩꯇ꯭ꯔꯕ ꯈꯪꯗꯦ ꯂꯩꯇ꯭ꯔꯃꯦ ꯀꯣꯃꯦꯟꯁ ꯑꯃ ꯎꯕꯤꯔꯛꯇꯦ ꯂꯝꯌꯥꯟꯕ ꯆꯥꯛꯇꯤ ꯆꯥꯔꯕꯨ ꯆꯥꯔꯦ ꯈꯨꯃꯟ ꯊꯣꯏꯕꯤ ꯂꯩꯁꯤꯀꯣ ꯑꯩꯁꯨ ꯂꯩꯅꯤꯀꯣ ꯑꯣ ꯅꯪꯅ ꯀꯩꯕ ꯂꯩꯌꯨꯀꯣ ꯂꯣꯏꯕꯧ ꯂꯩꯌꯨꯀꯣ ꯏꯕꯣꯜꯅ ꯗꯥꯕꯨꯡ ꯑꯩ ꯆꯠꯂꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯥꯎꯕꯤꯅꯨꯀꯣ ꯑꯣꯀꯦ ꯑꯣꯀꯦ ꯕꯥꯏ 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 ꯕꯣꯜ ꯒꯨꯗ ꯅꯥꯏꯠ ꯑꯩ ꯆꯠꯂꯦ ꯕꯥꯏ ꯕꯥꯏ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝꯅ ꯌꯥꯎꯗꯣꯏꯅꯤ ꯏꯅꯝꯃꯒꯤꯗꯤ ꯍꯦꯛ ꯎꯕꯒ ꯆꯪꯗꯅ ꯂꯩꯕ ꯉꯝꯗꯦ ꯗꯤꯄꯤꯀꯥꯁꯤꯡꯅ ꯗꯤꯄꯤꯀꯥ ꯅꯨꯡꯉꯥꯏꯔꯤꯌꯦ ꯀꯩ ꯃꯣꯃꯤꯇꯥꯁꯤꯡꯅ ꯏꯟꯖꯥꯡ ꯑꯅꯨ ꯆꯥꯒꯦ ꯈꯨꯃꯟ ꯄꯨꯆꯨ ꯑꯩꯁꯨ ꯆꯠꯂꯦ ꯆꯥꯛ ꯆꯥꯔꯨꯈꯤꯒꯦ ꯍꯣꯏ ꯑꯣꯀꯦ ꯍꯣꯏ ꯑꯣꯀꯦ ꯏꯆꯦ ꯑꯅꯨ ꯏꯆꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯔꯤ ꯃꯣꯃꯤꯇꯥ ꯍꯥꯏꯕ ꯆꯥꯊꯣꯛꯔꯣ ꯊꯣꯏꯕꯤ ꯑꯩꯁꯨ ꯀꯩꯕ ꯑꯩꯁꯨꯅꯤ ꯆꯪꯗꯕ ꯉꯝꯗꯦꯅꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯗꯤꯄꯤꯀꯥꯁꯤꯡꯅ ꯊꯦꯡꯀ꯭ꯌꯨ ꯈꯨꯃꯟ ꯚꯥꯏꯕꯨꯡ ꯎꯅꯤꯡꯉꯤꯅꯦ ꯅꯪꯗꯤ ꯀꯩꯗꯧꯕꯩ ꯆꯠꯂꯤꯕ ꯀꯩꯗꯧꯕꯩ ꯆꯠꯈꯤꯅꯣ ꯑꯉꯥꯡꯒ ꯈꯪꯉꯤꯅꯦ ꯃꯦꯁꯦꯖ ꯄꯥꯕꯗ ꯀꯥꯅꯟ ꯕꯂꯥꯅ ꯃꯣꯃꯤ ꯕꯣꯜ ꯃꯌꯥꯝ ꯕꯥꯏ 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 ꯃꯥꯂꯦꯝ ꯕꯥꯏ ꯕꯥꯏ ꯉꯥꯟꯕꯁꯤꯡꯅ ꯆꯦ ꯃꯣꯃꯤꯇꯥ ꯆꯥꯔꯕꯣ ꯃꯣꯃꯤꯇꯥ ꯃꯥꯂꯦꯝ ꯆꯥꯛ ꯆꯥꯕ ꯉꯥꯟꯕꯅ ꯆꯪꯈꯔꯦ ꯕꯣꯜ ꯕꯣꯜ ꯆꯠꯈꯔꯦ ꯑꯗꯨꯗꯒꯩꯗꯤ ꯃꯣꯃꯤꯇꯥ ꯋꯥꯏꯅ ꯆꯥꯔꯖ ꯇꯧꯔꯤ ꯃꯥꯂꯦꯝ ꯉꯥꯟꯕ ꯑꯗꯩ ꯂꯝꯌꯥꯟꯕꯕꯤꯗꯅ ꯉꯁꯤ ꯅꯣꯏ ꯂꯥꯏꯞꯇ ꯂꯩꯔꯤꯁꯦ ꯂꯥꯏꯞꯇ ꯅꯨꯡꯉꯥꯏꯌꯦ ꯂꯩꯔꯤꯁꯦ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯕ ꯊꯦꯡꯀ꯭ꯌꯨ ꯑꯗꯩꯗꯤ ꯃꯥꯂꯦꯝ ꯉꯥꯟꯕꯅ ꯑꯣꯀꯦ ꯆꯠꯂꯣꯀꯣ ꯆꯦ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝ ꯗꯗꯥ ꯀꯔꯤ ꯈꯨꯂꯥꯎꯅꯣ ꯀꯔꯤ ꯀꯤꯔꯤꯒꯩꯗ ꯈꯪꯍꯜꯂꯛꯏꯗꯣ ꯍꯣꯏ ꯀꯩꯗꯧꯕꯩ ꯀꯤꯔꯤꯅꯣ ꯀꯨꯀꯤ ꯂꯥꯛꯑꯕ ꯊꯣꯏꯕꯤꯁꯅꯥ ꯈꯨꯃꯟ ꯀꯞꯇ꯭ꯔꯁꯨ ꯍꯥꯏꯌꯣ ꯈꯨꯃꯟꯁꯦ ꯑꯗꯨꯝ ꯀꯞꯃꯠꯇ ꯂꯩꯔꯦ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦ ꯑꯩꯅꯅꯦ ꯀꯃꯦꯟꯁꯤ ꯌꯥꯝꯃꯟꯉꯤꯅꯦ ꯃꯔꯣꯡ ꯄꯥꯊꯕꯅꯦꯕ ꯗꯤꯄꯤꯀꯥꯁꯤꯡ ꯃꯌꯥ ꯍꯤꯒꯠꯈ꯭ꯔꯦ ꯀꯞꯄꯤꯕ ꯀꯞꯄꯤꯔꯅꯨ ꯅꯪꯅ ꯀꯩꯒꯤ ꯆꯠꯈꯤꯅꯣ ꯀꯩꯒꯤ ꯆꯠꯂꯤꯅꯣ ꯍꯥꯏꯅ ꯍꯥꯏꯕꯗꯨꯒꯅꯦ ꯃꯥ ꯈꯨꯃꯟ ꯀꯞꯄꯤꯅꯦ ꯊꯣꯏꯕꯤ ꯏꯕꯥꯏ ꯑꯃꯨꯛ ꯍꯤꯡꯆꯥꯕ ꯑꯣꯟꯕꯅꯤꯌꯦ ꯏꯕꯥꯏ ꯑꯃꯨꯛ ꯆꯥꯕ ꯑꯣꯟꯕꯅꯦ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝ ꯆꯠꯂꯨꯍꯦ ꯀꯨꯀꯤꯗ ꯀꯤꯕꯤꯒꯗꯕ ꯊꯣꯏꯕꯤ ꯁꯅꯥ ꯅꯠꯇꯦ ꯑꯗꯨꯅ ꯋꯥꯔꯦꯞꯄꯝꯅ ꯍꯥꯔꯠ ꯄꯤꯁꯜꯂꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯆꯟꯗ꯭ꯔ ꯀꯩꯅꯣ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝꯅ ꯀꯩꯕ ꯀꯤꯟ ꯊꯤꯜꯂꯛꯀꯅꯤ ꯈꯨꯃꯟ ꯗꯗꯥꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣ ꯄꯣꯠꯁꯝꯐꯝ ꯄꯣꯠꯁꯝꯐꯝ ꯂꯩꯔꯝꯃꯤꯅꯦ ꯂꯥꯏꯛ ꯗꯟ ꯆꯦ ꯒꯨꯗ ꯅꯥꯏꯠ ꯆꯥꯎ ꯌꯥꯗꯦ ꯌꯥꯗꯦꯀꯣ ꯑꯩ ꯇꯨꯝꯃꯒꯦ ꯍꯌꯦꯡ ꯉꯟꯅ ꯁ꯭ꯀꯨꯜ ꯆꯦꯟꯗꯣꯏꯅꯦ ꯆꯦꯟꯗꯣꯏꯅꯦ ꯍꯥꯏ ꯃꯥꯅꯦ ꯑꯣꯀꯦ ꯃꯥꯅꯦ ꯑꯣꯀꯦ ꯇꯨꯝꯃꯣ ꯄꯣꯠꯁꯝꯐꯝ ꯇꯨꯝꯃꯣꯀꯣ
ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯃꯇꯝ ꯈꯥꯛ ꯀꯨꯏꯅ ꯌꯥꯎꯔꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯈꯨꯃꯟ ꯃꯆ ꯅꯤꯡꯊꯧ ꯆꯦꯅꯦꯜ ꯊꯣꯏꯕꯤ ꯍꯥ ꯍꯥ ꯑꯩꯁꯨ ꯊꯣꯏꯕꯤ ꯂꯣꯏꯁꯤꯜꯂꯅꯤꯅꯦ ꯑꯩꯁꯨ ꯁꯅꯥꯃꯥꯏꯕꯝ ꯑꯦꯜꯕꯤ ꯂꯣꯏꯁꯤꯜꯂꯦ ꯅꯣꯛꯀꯅꯣ ꯑꯩꯈꯣꯏ ꯑꯥ ꯄꯨꯡ ꯑꯅꯤ ꯐꯥꯅ ꯑꯩ ꯇꯧꯔꯒꯦ ꯇꯨꯝꯅꯤꯡꯉꯦ ꯃꯤꯠꯁꯦ ꯅꯣꯛꯀꯅꯨ ꯑꯗꯩ ꯂꯝꯌꯥꯟꯕ ꯚꯤꯗꯤꯑꯣꯁꯅ ꯅꯣꯏ ꯀꯗꯥꯏ ꯀꯗꯥꯏ ꯆꯠꯂꯒꯦ ꯃꯥꯂꯦꯝ ꯉꯥꯟꯕꯁꯤꯡꯅ ꯈꯨꯃꯟ ꯅꯪ ꯁꯤꯒꯦꯔꯣ ꯑꯩꯈꯣꯏ ꯊꯣꯏꯕꯤꯗ ꯀꯥꯔꯟ ꯇꯥꯔꯤꯗꯣ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯊꯣꯏꯕꯤ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯍꯩꯃ ꯑꯃꯁꯨ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥ ꯅꯪ ꯃꯌꯥꯝ ꯅꯣꯝꯗꯟꯗꯧꯔꯦ ꯊꯣꯏꯕꯤ ꯂꯤꯂꯥꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯑꯃꯁꯨ ꯍꯥꯏ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯩꯕ ꯃꯥꯂꯦꯝ ꯉꯥꯟꯕ ꯅꯪꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯑꯅꯤ ꯃꯔꯛꯇ ꯌꯥꯎꯔꯛꯀꯅꯨꯀꯣ ꯃꯥꯏ ꯄꯦꯝꯃ ꯅꯨꯄꯥ ꯑꯅꯤꯒ ꯐꯨꯅꯔꯛꯇꯣꯏꯗ ꯊꯣꯏꯕꯤꯁꯅꯧ ꯅꯪꯒꯤꯗꯃꯛꯇꯅꯤꯒ ꯐꯨꯅꯔ ꯁꯤꯅꯈꯤꯗꯣꯔꯦꯁꯦ ꯇꯧꯔꯤꯁꯦ ꯑꯗꯩꯗꯤ ꯃꯦꯒꯥꯆꯟꯗ꯭ꯔꯅ ꯀꯩꯔꯛꯅ ꯊꯝꯁ ꯑꯞ ꯄꯤꯔꯦ ꯊꯦꯡꯀ꯭ꯌꯨ ꯇꯨꯝꯅꯤꯡꯕꯅꯕꯨ ꯂꯣꯏꯔꯦꯅꯦ ꯈꯨꯃꯟ ꯊꯣꯏꯕꯤ ꯑꯃꯁꯦ ꯉꯥꯏꯈꯣꯀꯣ ꯑꯩꯈꯣꯏ ꯑꯅꯤ ꯃꯔꯛ ꯌꯥꯎꯔꯛꯀꯅꯨ ꯍꯥꯏꯌꯣ ꯒꯥꯏ ꯊꯣꯏꯕꯤꯁꯅꯥ ꯗꯕ ꯅꯣꯛ ꯑꯩꯗꯕ ꯅꯣꯛꯇꯣꯏꯔꯥ ꯀꯞꯇꯣꯏꯔꯥ ꯑꯩꯗꯤꯕ ꯍꯧꯊꯥ ꯍꯥꯏꯕ ꯍꯧꯊꯥ ꯆꯦꯟꯅꯤꯡꯉꯦꯍꯦ ꯅꯅꯥꯎꯕ ꯃꯩꯇꯩ ꯐ꯭ꯂꯥꯏꯡ ꯀꯤꯁꯇꯔ ꯗꯨꯔꯒꯥ ꯃꯍꯦꯇꯅꯖꯩ ꯃꯇꯥꯗꯤ ꯂꯝꯌꯥꯟꯕ ꯚꯤꯗꯤꯑꯣꯅ ꯅꯣꯏꯁꯦ ꯃꯁꯛ ꯐꯖꯔꯦ ꯀꯩꯕ ꯉꯁꯤ ꯅꯣꯏ ꯃꯁꯛ ꯐꯖꯔꯦ ꯐꯖꯩ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯊꯣꯏꯕꯤꯁꯅꯥ ꯀꯩꯕ ꯃꯈꯦ ꯂꯥꯡꯒꯅꯨ ꯑꯃꯠꯇ ꯑꯅꯤꯃꯛ ꯃꯥꯂꯦꯝ ꯉꯥꯟꯕ ꯊꯣꯏꯕꯤꯁꯅꯥ ꯅꯪ ꯑꯩ ꯀꯥꯎꯔꯕꯣ ꯈꯨꯃꯟꯒꯤ ꯂꯥꯏꯐꯇ ꯑꯩꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤꯗꯣ ꯏꯃꯥꯏ ꯄꯦꯝꯃ ꯋꯥꯔꯤꯁꯦ ꯑꯥ ꯋꯥꯔꯤ ꯑꯥ ꯌꯧꯅꯔꯝꯃꯖꯥꯠꯅꯤꯅꯦ ꯌꯧꯁꯟꯅꯔꯝꯃꯦ ꯇꯧꯔꯤ ꯂꯤꯂꯥꯁꯦ ꯗꯤꯌꯔ ꯕꯕ꯭ꯂꯨꯗꯦꯕꯅ ꯍꯥꯏ ꯑꯃꯤꯠ ꯀꯨꯃꯥꯔꯅ ꯍꯥꯏ ꯈꯨꯃꯟ ꯍꯥꯏ ꯊꯣꯏꯕꯤ ꯉꯁꯤꯗꯒꯤ ꯅꯪ मेरे चैनल पे आने के लिए थैंक यू ꯊꯣꯏꯕꯤ ꯅꯪ मेरे ꯉꯁꯤꯗꯒꯤ चैनल को ꯅꯪ साफ कीजिए ꯁꯪꯒꯤꯅꯤꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯃꯥꯂꯦꯝ ꯉꯥꯟꯕ ꯅꯪꯗꯣ ꯀꯥꯎꯔꯦ ꯑꯩ ꯁꯥꯎꯅꯨꯀꯣ ꯃꯆꯥꯁꯦ ꯀꯥꯡꯆꯠ ꯆꯦꯕ ꯇꯧꯔꯤꯁꯤꯕꯣ ꯃꯥ ꯂꯦꯡꯉꯤꯍꯦꯗ ꯗ ꯏꯟꯁꯄꯤꯌꯔ ꯑꯣꯐ ꯂꯥꯏꯐꯅ ꯍꯥꯏ ꯚꯥꯏ ꯚꯥꯕꯤ ꯍꯜꯂꯣ ꯆꯤꯔꯪ ꯁꯔꯀꯥꯔꯅ ꯈꯝꯃꯤ ꯅꯥꯎꯕ ꯃꯩꯇꯩꯅ ꯊꯝꯁ ꯑꯞ ꯅꯅꯥꯎꯕ ꯃꯩꯇꯩꯅ ꯊꯝꯁ ꯑꯞꯇ ꯂꯩ ꯃꯅꯨꯡ ꯑꯃꯗ ꯆꯠꯂꯝꯕ ꯆꯣ ꯊꯣꯏꯕꯤꯁꯅꯥ ꯀꯅꯥ ꯁꯪꯕꯤꯌꯨ ꯍꯥꯏꯒꯦ ꯀꯅꯥ ꯁꯪꯕꯤꯌꯨ ꯍꯥꯏꯒꯦ ꯌꯥꯝ ꯋꯥꯔꯦ ꯇꯨꯝꯃꯨꯔꯣ ꯈꯨꯃꯟ ꯊꯣꯏꯕꯤꯁꯅꯥ ꯈꯨꯃꯟ ꯇꯥꯅꯤꯡꯗꯦꯀꯣ ꯂꯚ ꯑꯦꯟ ꯁꯄꯣꯔꯠ ꯐ꯭ꯔꯣꯝ ꯒꯨꯖꯔꯥꯠ ꯕ꯭ꯔꯣ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯁ ꯂꯝꯌꯥꯟꯕ ꯚꯤꯗꯤꯑꯣ ꯅꯣꯏꯒꯤ ꯑꯉꯥꯡꯗꯣ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯒꯦ ꯑꯩ ꯏꯆꯥꯅꯨꯄꯥ ꯀ꯭ꯂꯥꯁ 9 ꯇꯝꯃꯤ ꯏꯆꯥꯅꯨꯄꯤ ꯀ꯭ꯂꯥꯁ 4 ꯇꯝꯃꯤ ꯈꯨꯃꯟ ꯅꯤꯡꯊꯧ ꯊꯣꯏꯕꯤ ꯆꯤꯔꯥꯡ ꯁꯔꯀꯥꯔꯅ ꯑꯥꯔ ꯌꯨ ꯐ꯭ꯔꯣꯝ ꯀꯂꯤꯝꯄꯣꯡ ꯅꯣ ꯃꯥꯂꯦꯝ ꯉꯥꯟꯕꯅ ꯊꯣꯏꯕꯤꯁꯅꯥ ꯀꯩꯕꯗꯧ ꯌꯥꯔꯣꯏꯀꯣ ꯈꯨꯃꯟꯗ ꯌꯥꯔꯣꯏ ꯑꯩꯒꯤ ꯋꯥꯔꯤꯒ ꯑꯁꯨꯛ ꯂꯩꯅ ꯂꯧꯅꯤꯀꯣ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝ ꯀꯩꯅꯣꯗꯤ ꯅꯥꯎꯕ ꯃꯩꯇꯩꯅ ꯗꯗꯥꯁꯤ ꯌꯥꯝ ꯐꯕ ꯃꯥꯜꯂꯦ ꯃꯥꯔ ꯇꯣꯛꯑꯝꯕ ꯑꯣꯏꯔꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯀꯥꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯑꯝꯇ ꯂꯤꯕꯤꯔꯛꯎ ꯑꯣꯀꯦ ꯅꯣꯡꯃ ꯂꯤꯖꯔꯛꯀꯦ ꯑꯥꯔ ꯌꯨ ꯐ꯭ꯔꯣꯝ ꯏꯟꯗꯤꯌꯥ ꯌꯦꯁ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤ ꯃꯨꯔꯂꯤ ꯍꯥꯏ ꯈꯨꯃꯟ ꯊꯣꯏꯕꯤ ꯆꯨꯝ ꯍꯥꯏꯕꯅꯤ ꯗꯩꯅꯥꯐꯝ ꯕꯁꯟꯇ ꯅꯣꯡꯃꯥꯏꯊꯦꯝ ꯕꯁꯟꯇꯅ ꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ ꯏꯔꯣꯝꯕ ꯆꯥꯏꯌꯦ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝ ꯗꯗꯥ ꯑꯁꯤ ꯑꯅꯤꯁꯦ ꯀꯩꯗꯧꯔꯒꯦ ꯈꯪꯗꯦ ꯃꯕꯥꯅꯤ ꯀꯩꯗꯧꯔꯝꯃꯣ ꯈꯪꯗꯦ ꯄ꯭ꯔꯦꯝ ꯃꯣꯌꯦ ꯂꯝꯌꯥꯟꯕ ꯚꯤꯗꯤꯑꯣꯁꯅ ꯏꯆꯦ ꯈꯨꯃꯟꯗꯣ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯂꯥꯛꯑꯦ ꯑꯗꯩꯗꯤ ꯆꯥꯟꯗꯝ ꯂꯩꯀꯥꯏ ꯆꯥꯟꯗꯝ ꯂꯩꯀꯥꯏ ꯍꯥꯏꯖꯤꯜꯂꯤ ꯆꯅꯛꯀ ꯂꯛꯃꯥ ꯈꯨꯃꯟ ꯇꯥꯟꯅꯝ ꯅꯤꯡꯊꯧꯅ ꯂꯩꯀꯥꯏꯁꯤꯅꯤ ꯊꯣꯏꯕꯤ ꯃꯥꯂꯦꯝ ꯉꯥꯟꯕꯁꯦ ꯀꯣꯛ ꯆꯥꯛꯄꯅꯤꯀꯣ ꯑꯦꯁ ꯃꯣꯏꯕꯥꯅꯤꯁꯦ ꯑꯃꯒ ꯁꯤꯗꯅꯔꯛꯇꯣꯔꯤ ꯃꯥꯏꯕꯦꯝꯃ ꯔꯥꯖꯄꯨꯠ ꯃꯥꯏ ꯏꯟꯗꯤꯌꯥ ꯅꯦꯄꯥꯂꯤ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯈꯨꯃꯟ ꯇꯨꯃꯤꯟ ꯂꯩꯌꯨ ꯐꯦꯛ ꯃꯦꯛꯁꯅ ꯀꯦꯟ ꯁꯔꯃ ꯃꯦꯔꯤ ꯁꯤꯡꯍ ꯅꯥꯎꯃꯩꯗꯤ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯊꯣꯏꯕꯤꯁꯅꯥ ꯅꯥꯏꯠ ꯆꯥꯗꯝ ꯅꯅꯥꯎꯕ ꯂꯩꯀꯥꯏ ꯃꯩꯇꯩ ꯒꯨꯗ ꯅꯥꯏꯠ ꯆꯥꯗꯝ ꯂꯩꯀꯥꯏ ꯍꯤꯒꯠꯈ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥꯁꯤꯗ ꯄꯥꯕꯗꯣ ꯅꯦꯅꯦꯁꯦ
ꯅꯦꯅꯦꯁꯦ ꯍꯦꯟꯅ ꯐꯖꯈꯔꯦ ꯐꯤ ꯏꯟꯕꯗꯩ ꯍꯥꯏ ꯏꯟꯕꯗꯒꯤ ꯐꯤꯁꯦ ꯏꯟꯕꯗꯩ ꯍꯦꯟꯅ ꯐꯖꯈꯔꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯊꯣꯏꯕꯤꯁꯅꯥ ꯈꯨꯃꯟꯗ ꯂꯩꯔꯗꯤ ꯅꯪ ꯋꯥꯖꯅꯤꯀꯣ ꯈꯨꯃꯟꯒꯤ ꯅꯪꯒꯤ ꯗꯦꯟꯁꯇꯣ ꯎꯔꯕꯣ ꯈꯨꯃꯟꯒꯤ ꯗꯦꯟꯁ ꯍꯟꯗꯛ ꯅ꯭ꯌꯨ ꯏꯌꯥꯔꯒꯤ ꯗꯦꯟꯁꯇꯣ ꯌꯥꯝ ꯐꯖꯕ ꯋꯥꯅꯤ ꯈꯨꯃꯟ ꯉꯁꯥꯏꯒꯤꯗꯣ ꯅꯤꯡꯊꯧ ꯑꯣꯀꯦ ꯐꯦꯁꯕꯨꯛꯇ ꯊꯣꯏꯕꯤ ꯍꯣꯏ ꯎꯏꯌꯦꯕ ꯑꯩ ꯂꯩꯒꯦ ꯃꯥꯂꯦꯝ ꯉꯥꯟꯕꯗꯣ ꯀꯩ ꯍꯥꯏꯕ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯌꯨ ꯀꯥꯏ ꯑꯗꯩꯗꯤ ꯂꯪꯂꯦꯟ ꯑꯦꯂꯥꯝꯅ ꯅ꯭ꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯊꯦꯡꯀ꯭ꯌꯨ ꯊꯣꯏꯕꯤꯁꯅꯥ ꯊꯦꯡꯀ꯭ꯌꯨ ꯃꯥꯏꯕꯝ ꯈꯨꯝꯃꯨꯅꯨ ꯑꯟꯖꯨ ꯀꯁꯔ ꯋꯦꯜꯀꯝ ꯑꯟꯖꯨ ꯋꯦꯜꯀꯝ ꯑꯟꯖꯨ ꯆꯦ ꯉꯁꯤꯗꯤ ꯌꯥꯝꯅ ꯐꯖꯩꯌꯦ ꯊꯦꯡꯀ꯭ꯌꯨ ꯔꯥꯖꯄꯨꯠꯅ ꯃꯥꯏ ꯏꯟꯗꯤꯌꯥ ꯃꯥꯏ ꯂꯚ ꯅꯦꯄꯥꯜ ꯑꯣꯀꯦ ꯂꯝꯌꯥꯟꯕ ꯚꯤꯗꯤꯑꯣꯅ ꯉꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯅꯣꯏ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯑꯣꯀꯦ ꯊꯣꯏꯕꯤ ꯏꯟꯁꯄꯌꯔ ꯂꯣꯏꯅ चलो ब्रो गुड नाइट लाइक सब्सक्राइब कर दिया है मिलते हैं कल थैंक यू सी यू अगेन थबिसना माइबम इनामा फजब्रो फजब्रो अमतबु येंगुगे ꯌꯦꯡꯉꯨꯒꯦ ꯍꯣꯔꯦꯟ होरेन ओके ꯃꯥꯂꯦꯝ ꯉꯥꯟꯕꯅ ꯀꯩꯕ ꯈꯨꯃꯟ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯔꯁꯨ ꯊꯣꯏꯕꯤꯁꯅꯥꯗꯤ ꯑꯩꯕꯨ ꯀꯥꯎꯕ ꯉꯝꯂꯣꯏꯀꯣ ꯃꯔꯝꯗꯤ ꯐꯥꯔꯁ ꯂꯚ ꯅꯤ ꯈꯨꯃꯟ ꯅꯤ ꯈꯨꯃꯟ ꯃꯥꯏ ꯄꯦꯝꯃ ꯇꯣꯏꯕꯤꯁꯤꯗ ꯅꯪ ꯂꯣꯏꯔꯦ ꯇꯧꯔꯤꯅꯦ ꯅꯅꯥꯕꯤ ꯏꯕꯦꯝꯃ ꯁꯨꯅꯥꯔꯤ ꯅꯆꯦꯒꯤ ꯍꯥꯏ ꯑꯦꯜꯕꯤꯅ ꯂꯥꯛꯄ꯭ꯔꯥ ꯃꯥꯂꯦꯝ ꯍꯥꯏꯕꯨ ꯉꯥꯟꯕ ꯅꯪ ꯅ꯭ꯌꯨ ꯅꯤꯄꯥꯅ ꯀꯅꯥ ꯃꯨꯟꯅꯔꯦ ꯀꯅꯥ ꯇꯧꯔꯤꯁꯦ ꯂꯩꯒꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ राजपूत माई जो मेरे नेपाली हाँ बोली एल बी पे आए आपको कैसे हैं हो मेरे चैनल को सपोर्ट कीजिए गिफ्ट थबिसना दीजिए थैंक माइबम यू सो अनिमक मच थागतरी मालेम गानबा नंगीसे आई योलिरा राजपूत माई नेपाली मालेम गानबा न्यू कौन है ज्वाइन मी राजपूत नेपाली बला सिंह हेलो राजपूत नेपाली सना ननाबी शर्मा सुनारी इबुंगो ओइनाम कई मथेल चारगी इरोम्बा lember we are from Silchar ML Open World kaka nene live se yengba nungaiba ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦ ꯊꯃꯣꯏꯗ ꯊꯦꯡꯛ thank you ꯌꯨ ꯁꯖꯤꯠ oh my god ꯈꯨꯃꯅꯤꯡ ꯊꯧ ꯃꯥꯂꯦꯝ ꯉꯥꯟꯕ ꯊꯣꯏꯕꯤꯒꯤ ꯃꯔꯝꯗ ꯋꯥꯊꯤ ꯔꯥꯖꯄꯨꯠꯀꯤꯗꯣ ꯄꯥꯔꯨꯅꯨ ꯇꯥꯅꯤꯡꯗꯦꯀꯣ ꯔꯥꯖꯄꯨꯠꯀꯤꯗꯣ ꯄꯥꯔꯨꯅꯨ ꯂꯝꯌꯥꯟꯕ ꯚꯤꯗꯤꯑꯣ ꯁꯤꯁꯦ ꯈꯨꯃꯟ ꯏꯁꯩ ꯑꯃ ꯁꯛꯑꯣ ꯁꯛꯂꯛꯀꯦ ꯉꯁꯥꯏ ꯃꯥꯅ ꯏꯁꯩ ꯆꯥꯛ ꯁꯛꯂꯛꯑꯣ ꯍꯥꯏꯔꯣ ꯆꯥꯔꯕꯣ ꯆꯦ ꯆꯥꯔꯦ ꯑꯗꯩꯗꯤ ꯏꯁꯩ ꯁꯛꯄꯤꯔꯒꯦꯁꯦ ꯅꯪꯒ ꯅꯒꯔ ꯉꯁꯥꯏꯒꯤ ꯍꯥꯏꯕꯗꯣ ꯀꯃꯦꯟ ꯆꯠꯈ꯭ꯔꯅꯤ ꯕꯔꯥꯛ ꯇꯨꯔꯦ ꯇꯣꯔꯕꯥꯟꯒꯤ ꯂꯩꯉꯣꯏ ꯃꯊꯛꯇ ꯑꯩ ꯇꯥꯗꯣꯔꯦ ꯈꯪꯉꯦꯕ ꯁꯤ ꯌꯦꯡꯉꯛꯄꯗ ꯏꯔꯝꯕꯅꯤ ꯅꯪꯒꯤ ꯅꯨꯡꯁꯤ ꯃꯤꯡꯂꯦꯟ ꯌꯥꯔꯦ ꯁꯤ ꯃꯈꯥ ꯐꯥꯗꯦ ꯃꯨꯊꯠꯀ ꯆꯠꯈ꯭ꯔꯦꯗ ꯄꯥꯔꯣꯅ ꯀꯩꯅꯣ ꯄꯥꯎꯅꯣ ꯀꯩꯅꯣ ꯇꯧꯋꯦꯕ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯏꯔꯣꯝꯕ ꯐ꯭ꯔꯣꯝꯗ ꯄꯥꯈ꯭ꯔꯃꯤ ꯈꯨꯃꯟ ꯌꯦꯡꯖꯜꯂꯤ ꯏꯁꯥꯁꯦ ꯃꯥꯂꯦꯝ ꯉꯥꯟꯕ ꯊꯣꯏꯕꯤꯁꯦ ꯅꯨꯄꯤꯅꯤꯀꯣ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ ꯁꯦꯁ ꯑꯩ ꯐꯖꯅ ꯇꯨꯝꯗꯣꯔꯤ ꯁꯤꯁ ꯂꯣꯏꯔꯒ ꯖꯣꯡꯒꯤ ꯑꯦꯜꯕꯤꯃꯨꯛ ꯋꯥꯎ ꯋꯥꯏ ꯃꯥꯂꯦꯝ ꯉꯥꯟꯕꯁꯤꯡ ꯊꯣꯏꯕꯤꯁꯅꯥ ꯌꯣꯟꯗꯦ ꯈꯨꯃꯟꯗꯣ ꯈꯪꯂꯁꯨ ꯑꯁꯨꯝ ꯀꯥꯔꯟ ꯇꯥꯁꯜꯂꯛꯂꯤ ꯑꯗꯣ ꯅꯪ ꯑꯗꯨꯗ ꯈꯪꯅꯕ ꯈꯪꯅꯕ ꯍꯥꯏꯕꯅꯤ ꯇꯝꯃꯨ ꯅꯅꯥꯕꯤ ꯁꯨꯅꯥꯔꯤ ꯗꯩꯗꯤ yesterday I come joy ꯗꯩꯗꯤ ꯆꯅꯛꯀ nice song I'm Sri Lanka ꯊꯦꯡk ꯌꯨ I'm ꯁꯣ from Sri Lanka ꯃꯆ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯀꯔꯤ ꯍꯥꯏꯕ ꯃꯥꯂꯦꯝ ꯉꯥꯟꯕ ꯑꯩꯗꯤ ꯅꯪ ꯇꯁꯦꯡꯅ ꯈꯪꯗꯦ ꯏꯕꯨꯡꯉꯣ ꯑꯣꯀ꯭ꯔꯥꯝꯅ ꯌꯥꯝ ꯀꯂꯛꯆꯩꯀꯣ ꯊꯦꯡk ꯌꯨ ꯂꯝꯌꯥꯟꯕ ꯚꯤꯗꯤꯑꯣ ꯏꯁꯩꯗꯣ ꯐꯖꯅ ꯐꯖꯩꯌꯦ ꯊꯦꯡk ꯌꯨ ꯁꯣ ꯃꯆ ꯑꯗꯩꯗꯤ ꯑꯦꯝ ꯑꯦꯜ ꯑꯣꯄꯟꯅ ꯀꯀꯥ ꯅꯦꯅꯦꯅ ꯊꯣꯡꯕ ꯏꯟꯁꯥꯡꯗꯤ ꯍꯥꯎꯕ꯭ꯔꯣ ꯇ ꯍꯥꯏꯌꯨꯗꯅ ꯑꯩꯅ ꯊꯣꯡꯕ ꯍꯤꯟꯖꯥꯡꯗꯤ ꯈꯄ꯭ꯔꯦꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯥꯎꯋꯦ ꯅꯪ ꯅꯥ ꯅꯣꯛꯁꯟꯒꯅꯨ ꯍꯥꯏ ꯀꯩꯕ ꯑꯪꯀꯤꯂꯟ ꯌꯦꯁꯇꯔꯗꯦ ꯂꯦꯝꯕ ꯑꯩꯉꯣꯟꯗ ꯑꯥꯏ ꯀꯝ ꯑꯥꯏ ꯀꯦꯝ ꯖꯨꯋꯥꯏ ꯖ꯭ꯋꯥꯏ ꯂꯦꯝꯕ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯏꯔꯣꯝꯕ ꯆꯥꯏ ꯑꯪꯀꯂꯤꯟ ꯋꯥꯠ ꯂꯦꯡꯒ꯭ꯋꯦꯖ ꯏꯁ ꯃꯅꯤꯄꯨꯔꯤ
ꯑꯟꯖꯨ ꯀꯁꯥꯔꯅ ꯆꯦ ꯃꯤ ꯌꯥꯝꯅ ꯌꯦꯡꯉꯦꯀꯣ ꯌꯦꯡꯉꯦꯀꯣ ꯑꯩꯗꯤ ꯌꯦꯡꯗ꯭ꯔꯣ ꯗ꯭ꯔꯣꯁꯦ ꯌꯦꯡꯕꯤꯗ꯭ꯔꯣꯁꯦ ꯁꯦ ꯃꯤ ꯌꯥꯝꯅ ꯌꯦꯡꯅꯈ꯭ꯔꯦꯀꯣ ꯌꯦꯡꯅꯈ꯭ꯔꯦꯀꯣ ꯑꯩꯒꯤꯗꯤ ꯌꯦꯡꯕꯤꯗ꯭ꯔꯣꯁꯦ ꯑꯟꯖꯨ ꯀꯁꯥꯔꯒꯤ ꯍꯥꯏꯔꯣ ꯌꯦꯡꯉꯤ ꯑꯩꯁꯨ ꯌꯦꯡꯉꯤ ꯑꯟꯖꯨ ꯀꯁꯥꯔꯒꯤ ꯃꯌꯥꯝ ꯌꯦꯡꯉꯤꯀꯣ ꯑꯗꯩ ꯑꯗꯒꯤ ꯌꯦꯁꯟꯇ ꯔꯥꯖꯀꯨꯃꯥꯔꯅ ꯀꯩ ꯏꯟꯖꯥꯡ ꯑꯣ ꯑꯦꯟ ꯖꯤ ꯆꯥꯒꯦ ꯊꯣꯏꯕ ꯏꯔꯣꯝꯕ ꯑꯣ ꯃꯥꯏ ꯒꯣꯠ ꯊꯣꯏꯕꯤ ꯍꯥꯏꯈꯔꯦ ꯃꯥꯂꯦꯝ ꯉꯥꯟꯕꯅ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝꯅ ꯗꯗꯥ ꯇꯨꯝꯅꯤꯡꯉꯦ ꯃꯤꯠ ꯁꯤꯡꯅꯕ ꯐꯥꯒꯤ ꯇꯧꯔꯛꯑꯣ ꯀꯩꯅꯣ ꯐꯥꯒꯤ ꯇꯧꯗꯣꯏꯁꯦ ꯇꯧꯕꯤꯔꯣ ꯐꯥꯒꯤ ꯑꯃꯈꯛ ꯐꯥꯒꯤ ꯇꯧꯗꯣꯏꯁꯦ ꯀꯩꯗꯧꯗꯣꯏꯅꯣ ꯋꯥꯠꯂꯤꯕ ꯄꯨꯡ ꯀꯌꯥꯗ ꯁꯟꯗꯣꯏꯅꯣꯗ ꯑꯩ ꯑꯩꯁꯦ ꯀꯃꯤꯡ ꯄꯥꯕꯗꯤ ꯃꯤꯠꯁꯦ ꯄꯩꯈꯔꯦꯅꯦ ꯍꯣꯏ ꯑꯩ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯩ ꯀꯃꯤꯡ ꯄꯥꯕꯗꯤ ꯃꯤꯠꯁꯦ ꯄꯩꯈ꯭ꯔꯦ ꯄꯨꯡ ꯑꯃꯒ ꯍꯧꯖꯤꯛ ꯀꯌꯥꯅꯣ ꯆꯠꯂꯤꯁꯦ ꯑꯩꯈꯣꯏꯅ ꯑꯦꯜꯕꯤ ꯇꯧꯔꯛꯏꯁꯦ 1:46 ꯑꯗꯨꯗꯤ ꯄꯨꯡ ꯑꯅꯤꯐꯧ ꯇꯧꯔꯁꯤꯀꯣ ꯑꯥ ꯃꯌꯥꯝ ꯄꯨꯡ ꯑꯃꯒ ꯃꯤꯅꯤꯠ ꯅꯤꯐꯨꯒ ꯇꯔꯨꯛ ꯆꯠꯂꯦꯕꯀꯣ ꯄꯨꯡ ꯑꯅꯤꯐꯧ ꯇꯧꯔꯁꯤꯀꯣ ꯑꯦꯜꯕꯤꯁꯦ ꯋꯥꯔꯁꯨ ꯋꯥꯅ ꯃꯌꯥꯝ ꯉꯥꯏꯕꯤꯔꯣ ꯄꯨꯡ ꯑꯅꯤꯐꯧ ꯇꯧꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯈꯣꯏ ꯑꯦꯜꯕꯤꯁꯦ ꯊꯣꯏꯕꯤꯁꯅ ꯐꯥꯒꯤ ꯇꯧꯕ ꯂꯥꯛꯏꯅꯦ ꯑꯩ ꯃꯃꯤꯠꯁꯦ ꯀꯃꯦꯟ ꯄꯥꯕꯗꯤ ꯃꯃꯤꯠꯁꯦ ꯄꯩꯈ꯭ꯔꯦ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯅꯤ ꯄꯩ ꯃꯃꯤꯠ ꯆꯤꯡꯈ꯭ꯔꯦ ꯅꯨꯃꯤꯠ ꯂꯥꯎꯊꯣꯛ ꯏꯕꯨꯡꯉꯣ ꯑꯀ꯭ꯔꯥꯝ ꯑꯗꯨꯗꯤ ꯌꯥꯝ ꯍꯧꯔꯝꯒꯅꯤꯌꯦ ꯑꯩꯁꯨ ꯅꯣꯡꯃ ꯂꯥꯛꯀꯦ ꯀꯩ ꯄꯨꯔꯒ ꯑꯗꯨꯒ ꯆꯠꯁꯦ ꯑꯣꯀꯦ ꯈꯨꯃꯟ ꯅꯤꯡꯊꯧ ꯊꯣꯏꯕꯤ ꯇꯨꯝꯈꯤꯅꯨꯀꯣ 200K ꯌꯧꯍꯜꯂꯁꯦ ꯊꯦꯡꯀ꯭ꯌꯨ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝ ꯁꯤ ꯇꯪꯒ ꯍꯦꯛ ꯅꯣꯛꯍꯜꯂꯦ ꯁꯤ ꯇꯥꯡꯉꯩ ꯅꯣꯛꯍꯜꯂꯦꯔ ꯁꯤ ꯇꯥꯡꯉꯩ ꯅꯣꯛꯍꯜꯂꯦ ꯃꯥꯂꯦꯝ ꯉꯥꯟꯕꯁꯤꯡ ꯆꯦ ꯑꯅꯨ ꯕ꯭ꯔꯣ ꯁꯞꯄꯣꯔꯠ ꯀꯥꯎꯅꯨꯀꯣ ꯑꯣꯀꯦ ꯈꯨꯃꯟ ꯇꯧꯔꯛꯀꯦ ꯅꯤꯡꯊꯧ ꯏꯕꯥꯏ ꯃꯤꯠ ꯑꯩ ꯏꯁꯀ꯭ꯔꯤꯟ ꯂꯧꯍꯧꯔꯦꯀꯣ ꯏꯕꯥꯏ ꯃꯤꯠ ꯍꯌꯦꯡ ꯇꯧꯔꯛꯀꯦ ꯄꯩꯈ꯭ꯔꯦ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝꯅ ꯇꯨꯝꯃꯣꯌꯦ ꯅꯪꯒꯤ ꯑꯦꯜꯕꯤ ꯌꯥꯎꯈꯤꯗꯣꯏꯅꯦ ꯑꯦꯁ ꯈꯨꯃꯟ ꯊꯃꯣꯏ ꯃꯟꯃꯦꯜ ꯑꯗꯨ ꯐꯨꯇꯥ ꯂꯝꯌꯥꯟꯕ ꯚꯤꯗꯤꯑꯣꯁ ꯅꯣꯏ ꯑꯅꯤ ꯀꯄꯜ ꯐꯖꯩꯌꯦ ꯊꯦꯡꯀ꯭ꯌꯨ ꯑꯦꯝ ꯑꯦꯜ ꯑꯣꯄꯟ ꯋꯥꯔꯜ ꯀꯩꯗꯧꯔꯤꯒꯦ ꯀꯀꯥ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯣꯕꯥꯏꯜꯗ ꯑꯦꯜꯕꯤ ꯊꯥꯔꯤꯌꯦ ꯅꯨꯡꯉꯥꯏꯔꯤꯌꯦ ꯃꯥꯂꯦꯝ ꯃꯌꯥꯝꯒ ꯋꯥꯔꯤ ꯉꯥꯟꯕꯁꯤꯡ ꯁꯥꯟꯅꯔꯤ ꯍꯥ ꯍꯥ ꯕ꯭ꯔꯣ ꯃꯤꯠ ꯐꯩꯔꯦ ꯍꯥꯍꯥ ꯑꯗꯨꯅꯤ ꯈꯨꯃꯟ ꯅꯤꯡꯊꯧ ꯊꯣꯏꯕꯤꯆꯦ ꯑꯅꯨ ꯈꯨꯃꯟꯒꯤ ꯃꯌꯥꯗ ꯀꯥꯡ ꯆꯪꯈ꯭ꯔꯦ ꯂꯧꯊꯣꯛꯑꯣ ꯂꯥꯛꯑꯣ ꯂꯧꯊꯣꯛꯂꯣ ꯏꯕꯥꯏ ꯑꯣꯀꯦ ꯅꯪ ꯀꯃꯥꯏ ꯎꯍꯧꯔꯤꯅꯣ ꯃꯥꯂꯦꯝ ꯈꯨꯃꯟ ꯅꯤꯡꯊꯧ ꯈꯨꯃꯟ ꯅꯪ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕꯣ ꯂꯝꯗꯩꯗꯤ ꯂꯦꯝꯕ ꯆꯤꯉꯥꯝꯅ ꯃꯦꯁꯦꯁ ꯀꯛꯈ꯭ꯔꯦ ꯄꯨꯡ ꯑꯅꯤ ꯌꯧꯗꯣꯔꯦꯀꯣ ꯄꯨꯡ ꯃꯦꯔꯥ ꯑꯅꯤꯐꯧ ꯊꯥꯒꯤ ꯁꯅꯥꯔꯦ ꯋꯥ ꯑꯩꯈꯣꯏ ꯇꯥꯍꯧꯔꯦ ꯃꯔꯛꯁꯤꯗ ꯋꯥ ꯀꯅꯥꯝ ꯎꯗ꯭ꯔꯤꯉꯩꯗ ꯈꯣꯡ ꯍꯥꯝꯕ ꯅꯨꯡꯉꯥꯏ ꯊꯣꯏꯕꯤꯁꯅꯥ ꯀꯔꯤꯅꯣ ꯏꯅꯝꯃ ꯅꯪꯒꯤꯁꯤꯕꯣ ꯀꯥꯡ ꯆꯪꯈ꯭ꯔꯕꯣ ꯍꯥꯏꯁꯦ ꯆꯪꯗꯦꯌꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯅꯤꯡꯊꯧꯅ ꯇꯧꯔꯛꯏꯅꯦ ꯊꯣꯏꯕꯤ ꯆꯪꯈ꯭ꯔꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯊꯣꯛ ꯉꯥꯡꯉꯛꯏꯕ ꯇꯥꯍꯧꯔꯦ ꯑꯟꯖꯨ ꯀꯁꯥꯔ ꯅꯣꯛꯊꯈ꯭ꯔꯦ ꯇꯥꯍꯧꯔꯦꯍꯦ ꯀꯅꯥꯒꯤꯅꯣ ꯁꯦꯒꯥꯏꯕ ꯔꯨꯃꯥꯜ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯂꯨꯍꯣꯡꯕ ꯆꯍꯤ 15 ꯐꯥꯔꯦ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝ ꯈꯨꯃꯟ ꯀꯔꯟ ꯉꯥꯡꯉꯛꯀꯅꯨꯀꯣ ꯅꯪ ꯅꯍꯥꯟꯒꯤ ꯃ꯭ꯌꯨꯖꯤꯛꯇ ꯅꯃꯤꯠ ꯂꯣꯡꯕꯗꯣ ꯀꯀꯥꯒꯤ ꯈꯣꯟꯖꯦꯜꯁꯦ ꯐꯖꯩꯀꯣ ꯐꯖ ꯍꯔꯤ ꯀ꯭ꯔꯤꯁꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯖꯤꯜꯂꯛꯀꯅꯨꯗ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯃꯊꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯗꯣꯔꯕꯅꯤ ꯑꯩꯁꯤ ꯍꯔꯥꯎꯈꯤ ꯀꯀꯥꯒꯤ ꯈꯣꯟꯖꯦꯜ ꯐꯖꯩꯀꯣ ꯍꯥꯏꯕꯗꯨꯒ ꯃꯦꯔꯥ ꯊꯥꯒꯤ ꯁꯅꯥꯔꯩ ꯏꯁꯩ ꯁꯛꯂꯦ ꯀꯔꯤ ꯍꯧꯔꯝꯂꯒ ꯂꯥꯁꯇ ꯅꯣꯛꯊꯈ꯭ꯔꯦ ꯆꯦ ꯑꯟꯖꯨ ꯆꯦꯅꯦꯜ ꯄꯥꯏꯕ꯭ꯔꯣ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯦ ꯃꯥ ꯑꯟꯖꯨꯁꯨ ꯆꯦꯅꯦꯜ ꯂꯩꯕꯅꯦ ꯁꯞꯄꯣꯔꯠ ꯇꯧꯅꯔꯣ ꯅꯣꯏ ꯃꯁꯦꯟ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝ ꯑꯩ ꯇꯨꯝꯃꯣ ꯍꯥꯏꯔꯣ ꯑꯦꯜꯕꯤ ꯊꯥꯔꯛꯇ꯭ꯔꯗꯤ ꯈꯨꯃꯟ ꯅꯪ ꯁꯤꯔꯦ ꯑꯩ ꯈꯨꯠꯇ ꯏꯃꯥꯏ ꯄꯦꯝꯃ ꯈꯨꯃꯟ ꯅꯪ ꯁꯤꯔꯦꯗꯅ ꯉꯁꯤ ꯅꯦꯅꯦꯒꯤ ꯈꯣꯟꯖꯦꯜꯁꯨ ꯐꯖꯩꯌꯦ ꯊꯦꯡꯀ꯭ꯌꯨ ꯊꯣꯏꯕꯤ ꯆꯦ ꯈꯨꯃꯟꯒꯤ ꯂꯥꯏꯐ ꯂꯣꯏꯕꯒ ꯊꯥꯔꯛꯇꯣꯏꯅꯤꯀꯣ ꯂꯣꯏꯕ ꯉꯥꯏꯌꯨꯀꯣ ꯃꯥꯂꯦꯝ ꯉꯥꯟꯕ ꯑꯩ ꯍꯥꯍꯥ 11ꯗ ꯕ꯭ꯔꯣ ꯂꯣꯏꯁꯤꯜꯂꯅꯤ ꯐꯖꯅ ꯇꯥꯔꯒ ꯀꯥꯟꯗ ꯂꯣꯏꯔꯛꯄꯗ ꯁꯣꯡꯗꯣ ꯀꯩꯅꯣꯝ ꯇꯧꯔꯤꯌꯦ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝ ꯃꯥꯂꯦꯝ ꯉꯥꯟꯕ ꯊꯣꯏꯕꯤ ꯁꯅꯥ ꯀꯔꯤ ꯏꯟꯖꯥꯡꯅꯣ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤꯕ ꯑꯩꯁꯦ
ꯃꯇꯝ ꯑꯃꯒꯤ ꯅꯪꯒꯤ ꯁꯦꯟꯇꯔ ꯐ꯭ꯔꯦꯁ ꯄꯤꯖꯔꯝꯕ ꯅꯨꯄꯥꯗꯨꯅꯤ ꯊꯣꯏꯕꯤꯁꯅꯥꯃꯌꯨꯝ ꯗꯗꯥ ꯏꯁꯩꯗꯣ ꯄꯦꯟꯗꯦ ꯀꯩꯅꯣꯝ ꯅꯞꯄꯦ ꯂꯥꯁꯇ ꯍꯣꯏ ꯑꯩꯈꯣꯏ ꯗꯥꯗꯤ ꯀꯥꯔꯟ ꯇꯨꯔꯟꯗꯅꯤ ꯃꯥ ꯁꯛꯂꯛꯇꯣꯏꯕ ꯍꯥ ꯊꯋꯥꯟꯃꯤꯆꯥꯛ 50K ꯇꯧꯗ꯭ꯔꯣꯕꯅꯤ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯊꯣꯏꯕꯤꯁꯅꯥꯃꯥꯏꯕꯝ ꯍꯋꯥꯏ ꯂꯝ ꯌꯥꯟꯕ ꯊꯣꯡꯕ ꯚꯤꯗꯤꯑꯣꯁ ꯂꯝ ꯌꯥꯟꯕ ꯚꯤꯗꯤꯑꯣꯁꯤꯁꯨ ꯃꯥꯏ ꯆꯦꯅꯦꯜ ꯂꯩꯀꯣ ꯅꯪ ꯂꯩꯔꯝꯒꯅꯤ ꯑꯩ ꯇꯧꯔꯕ ꯈꯪꯗ꯭ꯔꯤ ꯂꯝꯌꯥꯟꯕ ꯚꯤꯗꯤꯑꯣꯁ ꯑꯁꯤꯁꯦ ꯆꯦꯅꯦꯜ ꯂꯩꯕ꯭ꯔꯣ ꯆꯦꯅꯦꯜ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯀꯥꯟꯅꯦꯛ ꯍꯋꯥꯏ ꯂꯩꯅꯁꯤꯀꯣ ꯊꯣꯡꯕ ꯀꯥꯡꯍꯧꯒ ꯃꯥꯂꯦꯝ ꯉꯥꯟꯕ ꯊꯣꯏꯕꯤꯁꯅꯥꯃꯌꯨꯝ ꯗꯗꯥꯅ ꯍꯦꯛ ꯁꯛꯄꯗꯨ ꯁꯛꯑꯣꯏ ꯁꯛꯅꯤꯡꯕ ꯁꯛꯑꯣ ꯗꯗꯥꯅ ꯍꯥꯏꯔꯣ ꯍꯦꯛ ꯁꯛꯅꯤꯡꯕꯗꯣ ꯍꯦꯛ ꯁꯛꯑꯣꯏ ꯏꯕꯥꯏꯁꯦ ꯑꯗꯩꯗꯤ ꯏꯁꯩ ꯀꯀꯥ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯁꯦꯝꯗꯣꯛꯄ ꯆꯥꯕꯤꯔꯛꯑꯣ ꯍꯩꯕꯅꯤꯀꯣ ꯏꯕꯥꯏꯁꯦ ꯏꯁꯩ ꯁꯦꯝꯗꯣꯛꯄ ꯍꯩꯕꯅꯤꯀꯣ ꯍꯦꯜꯂꯣ ꯆꯤꯆꯦ ꯗꯗꯥ ꯔꯕꯤꯅꯥ ꯍꯦꯜꯂꯣ ꯔꯕꯤꯅꯥ ꯑꯟꯖꯨ ꯏꯕꯥꯏꯒꯤ ꯆꯤꯆꯦꯒ ꯄꯨꯜꯂ ꯁꯛꯂꯛꯑꯣ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯜꯂꯒ ꯀꯩ ꯁꯛꯇꯣꯏꯕ ꯑꯩ ꯅꯪ ꯑꯩ ꯀꯩ ꯏꯁꯩ ꯂꯩꯒꯦ ꯈ꯭ꯋꯥꯏꯅꯤꯅ ꯁꯛ ꯅꯪ ꯑꯩ ꯅꯪꯅ ꯑꯐꯥꯕ ꯏꯁꯩ ꯑꯩꯕꯨꯗꯤ ꯂꯣꯏ ꯏꯁꯩ ꯄꯨꯝꯅꯃꯛ ꯂꯣꯏ ꯐꯥꯏ ꯑꯩ ꯐꯥꯗꯦꯅ ꯅꯪꯒꯤ ꯃꯦꯔꯥ ꯈꯔ ꯗꯤꯜ ꯏꯁꯩ ꯁꯛꯄ ꯌꯥꯗꯦ ꯊꯣꯏꯕꯤꯁꯅꯥ ꯅꯠꯇꯦ ꯗꯗꯥꯅ ꯑꯗꯨꯝ ꯁꯛꯄꯗꯣ ꯁꯛꯄꯤꯌꯣ ꯑꯣ ꯇꯥꯝꯅꯔꯁꯨ ꯅꯪ ꯐꯥꯏꯗꯦꯗ ꯇꯥꯝꯅꯔꯁꯨ ꯀꯥꯎꯅꯔꯁꯤꯀꯣ ꯅꯤꯡꯁꯤꯡꯅꯁꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯎꯅꯗꯔꯦ ꯈꯟꯗꯨꯅ ꯃꯤꯔꯥꯏꯕꯤꯒꯦ ꯅꯤꯡꯕꯤꯅꯨ ꯀꯥꯏꯅꯕꯅꯤ ꯈꯟꯕꯤꯅꯨ ꯑꯗꯩ ꯄꯥꯔ ꯁꯛꯇꯣꯏꯕ ꯍꯣ ꯀꯩꯕ ꯎꯗ꯭ꯔꯒꯅ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯖꯥꯝ ꯍꯩꯕꯩ ꯇꯥꯏꯞꯇ ꯍꯣ ꯒ ꯑꯗ ꯊꯤꯜꯂꯒ ꯏꯁꯩ ꯑꯩ ꯁꯨꯗꯤꯒꯦ ꯂꯦꯞꯈꯤꯕꯨ ꯔꯟꯕꯤꯔꯒꯤ ꯁꯛꯂꯒꯦ ꯔꯟꯕꯤꯔꯒꯤ ꯁꯛꯂꯒꯦ ꯅꯣꯏ ꯃꯁꯦꯟ ꯀꯃꯦꯟ ꯅꯣꯏ ꯃꯁꯦꯟ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯗꯣ ꯁꯛꯄꯤꯌꯨ ꯇꯥꯗꯨꯒ ꯌꯥꯔꯦ ꯔꯟꯕꯤꯔ ꯁꯛꯂꯒꯦ ꯂꯩꯔꯝꯃꯦ ꯑꯩꯒꯤꯁꯨ ꯋꯥ 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 ꯂꯩꯔꯝꯃꯦ ꯑꯩꯒꯤꯁꯨ ꯃꯇꯝ ꯑꯃꯗ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯜꯂꯕꯤ ꯑꯃ ꯑꯗꯨꯕꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯃꯣ ꯈꯪꯗꯦ ꯕꯦꯗꯤꯇꯥ ꯎꯈꯤꯗ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯕꯦꯗꯤꯇꯥ ꯑꯆꯔꯤꯌꯥꯅ ꯀꯩ ꯍꯥꯏꯕ ꯆꯤꯆꯦ ꯗꯗꯥ ꯍꯥꯏ ꯍꯦꯜꯂꯣ ꯑꯩꯅ ꯑꯗꯨꯗꯒꯩꯗꯤ ꯃꯥꯂꯦꯝ ꯉꯥꯟꯕꯅ ꯀꯩ ꯍꯥꯏꯕ ꯆꯤꯆꯦ ꯑꯟꯖꯨ ꯁꯥꯄꯣꯔꯠ ꯇꯧꯕ ꯂꯥꯛꯂꯦ ꯍꯥꯏꯌꯦ ꯑꯗꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩꯅ ꯍꯥꯏꯗꯣ ꯁꯛꯄꯤꯌꯣ ꯑꯝꯇ ꯑꯗꯨꯒ ꯌꯥꯔꯦ ꯍꯥꯏ ꯀꯩꯁꯩꯅꯣ ꯀꯩꯅꯣ ꯁꯛꯂꯣ ꯍꯥꯏꯁꯦ ꯊꯣꯏꯕꯤꯁꯅꯥꯅ ꯖꯍꯥꯝ ꯁꯛꯂꯣ ꯍꯥꯏꯕ ꯋꯥꯎ ꯍꯥꯏ ꯑꯟꯖꯨ ꯑꯗꯒꯤꯗꯤ ꯆꯤꯆꯦꯅ ꯍꯦꯜꯂꯦ ꯆꯦꯅ ꯍꯦꯜꯂꯦ ꯊꯦꯡꯀ꯭ꯌꯨ ꯃꯥꯂꯦꯝꯉꯥꯟꯕ ꯊꯣꯏꯕꯤꯁꯅꯥ ꯍꯥꯏ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯏꯆꯦ ꯈꯨꯃꯟ ꯅꯤꯡꯊꯧꯕꯨ ꯀꯩꯕ ꯇꯨꯝ ꯆꯦ ꯈꯨꯃꯟ ꯇꯨꯝꯕꯤꯒꯅꯨ ꯅꯅꯥꯎ ꯅꯤꯡꯊꯧꯒꯤ ꯂꯥꯏꯞꯇ ꯑꯃꯨꯛ ꯂꯥꯛꯄꯤꯌꯨ ꯍꯣꯏ ꯍꯣꯏ ꯉꯥꯏꯍꯥꯛ ꯑꯩ ꯂꯥꯛꯑꯝꯒꯅꯤ ꯉꯥꯏꯍꯥꯛꯀꯣ ꯀꯁꯥꯔ ꯄꯥꯈꯪ ꯋꯥꯎ ꯇꯥꯃꯣ ꯏꯁꯩ ꯈꯨꯐꯖꯗꯣ ꯏꯕꯦꯝꯃ ꯁꯟ ꯏꯔꯣꯏ ꯏꯔꯣꯏꯁꯤꯡꯗꯣ ꯃꯐꯝ ꯆꯥꯅ ꯆꯠꯂꯣ ꯑꯗꯨꯔꯤꯅꯦ ꯁꯟ ꯏꯔꯣꯏꯗ ꯅꯠꯇꯦꯅꯦꯕꯣ ꯂꯩꯀꯥꯏꯗ ꯃꯤ ꯑꯝꯇ ꯂꯩꯅꯗ꯭ꯔꯦꯅꯦ ꯂꯚ ꯌꯣꯔ ꯁꯣꯡ ꯊꯦꯡꯀ꯭ꯌꯨ ꯑꯊ ꯈꯪꯉꯤꯔꯥ ꯈꯪꯗ꯭ꯔꯤꯔꯥ ꯑꯦꯝ ꯑꯦꯜ ꯑꯣꯄꯦꯟ ꯋꯥꯔꯜ ꯋꯥꯎ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯊꯦꯡꯀ꯭ꯌꯨ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯊꯣꯏꯕꯤ ꯏꯕꯥꯏ ꯒꯤ ꯁꯦꯠ ꯁꯣꯡꯁꯦ ꯀꯞꯀꯦ ꯇꯧꯕ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯎ ꯍꯥꯏꯕ ꯌꯥꯗꯦꯅꯦ ꯀꯗꯥꯏ ꯇꯥꯈ꯭ꯔꯦ ꯑꯗꯨꯗꯤ ꯇꯥꯐꯝ ꯊꯣꯛꯄꯗ ꯇꯥꯗ꯭ꯔꯕ ꯕꯤꯗ꯭ꯌꯥ ꯂꯚ ꯌꯨ ꯁꯣꯡ ꯊꯦꯡꯀ꯭ꯌꯨ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯑꯩꯒꯤ ꯀꯃꯦꯟ ꯄꯥꯕꯤꯔꯛꯇꯦꯀꯣ ꯄꯥꯕꯤꯔꯛꯑꯣ ꯄꯥꯔꯔꯣꯏ ꯍꯧꯈꯤꯕꯉꯩ ꯍꯧꯈ꯭ꯔꯦ ꯆꯤꯡꯊꯕꯒ ꯉꯝꯃꯔꯣꯏ ꯋꯥꯔꯦ ꯃꯥꯂꯦꯝ ꯉꯝꯕꯅ ꯕ꯭ꯔꯣ ꯊꯝꯃꯣꯏ ꯉꯥꯏꯈꯣꯅꯦ ꯃꯥꯂꯦꯝ ꯉꯝꯕꯅ ꯕ꯭ꯔꯣ ꯊꯃꯣꯏꯗꯒꯤ ꯊꯃꯣꯏꯗꯒꯤ ꯃꯤꯂꯨ ꯄꯤꯔꯥꯡ ꯄꯤꯖꯤꯟꯅꯔꯦ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝ ꯗꯗꯥꯅ ꯁꯛꯄꯗꯣ ꯑꯩꯅ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯐꯦꯚꯣꯔꯥꯏꯠ ꯑꯣꯏꯗꯣꯔꯦ ꯍꯥꯏꯕ ꯏꯁꯩꯗꯨꯅꯤ ꯑꯣꯀꯦ ꯕꯤꯗ꯭ꯌꯥꯅ ꯀꯔꯤ ꯍꯥꯏꯕ ꯅꯥꯏꯁ ꯊꯦꯡꯀ꯭ꯌꯨ ꯔꯕꯤꯅꯥ ꯆꯤꯆꯦꯁꯦ ꯆꯤꯆꯦꯁꯦ ꯌꯥꯝ ꯌꯥꯝꯅ ꯀ꯭ꯌꯨꯠ ꯑꯣꯏ ꯗꯗꯥꯁꯤꯅ ꯌꯥꯝ ꯐꯔꯝꯗꯧ ꯃꯥꯜꯂꯦ ꯐꯥꯒꯤ ꯌꯥꯝ ꯇꯧꯒꯜꯂꯦ ꯊꯦꯡꯀ꯭ꯌꯨ ꯔꯕꯤꯅꯥ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯈꯨꯃꯟ ꯑꯦꯛꯁ ꯅꯤꯡꯁꯤꯡꯂꯛꯏꯔꯣ ꯈꯨꯃꯟꯒꯤꯗꯤ ꯑꯦꯛꯁꯁꯨ ꯂꯩꯇꯦ ꯋꯥꯏꯁꯨ ꯂꯩꯇꯦ ꯃꯥꯁꯨ ꯖꯦꯠꯁꯨ ꯂꯩꯇꯦ ꯈꯨꯃꯟ ꯅꯤꯡꯊꯧ ꯊꯣꯏꯕꯤ ꯑꯗꯒꯤ ꯕꯤꯅꯤꯇꯥ ꯁ꯭ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯋꯥꯏ ꯑꯥꯔ ꯌꯨ ꯐ꯭ꯔꯣꯝ ꯅꯤꯡꯁꯤꯡꯂꯛꯏꯕ ꯋꯤ ꯑꯥꯔ ꯐ꯭ꯔꯣꯝ ꯀꯁꯥꯔ ꯁꯤꯜꯆꯔ ꯁꯤꯜꯆꯔ ꯑꯁꯥꯝ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝ ꯀꯩꯕ ꯅꯤꯡꯉꯨ 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 ꯔꯕꯤꯅꯥ ꯔꯕꯤꯅꯥꯅ ꯌꯥꯝ ꯐꯖꯩ ꯐꯖꯩ ꯗꯥ ꯗꯗꯥ ꯏꯁꯩꯗꯣ ꯊꯣꯏꯕꯤꯁꯅꯥ ꯗꯗꯥ ꯍꯤꯒꯠꯈ꯭ꯔꯦ ꯌꯨ ꯑꯥꯔ ꯁꯣ ꯀ꯭ꯌꯨꯠ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯄꯨꯡ ꯃꯤꯅꯤꯠ ꯀꯩꯅꯣꯇ ꯉꯥꯏꯈꯔꯦꯀꯣ ꯃꯤꯅꯤꯠ 5 ꯈꯛꯇ ꯉꯥꯏꯈꯔꯦ ꯃꯤꯅꯤꯠ 5 ꯐꯥꯗ꯭ꯔꯤ ꯃꯤꯅꯤꯠ 3 ꯃꯨꯛꯇ ꯉꯥꯏꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯅꯤ ꯑꯦꯜꯕꯤꯁꯦ ꯉꯁꯤꯒꯤ ꯄꯨꯡ 2 ꯐꯥꯎꯒꯤ ꯇꯧꯔꯕꯅꯤꯅ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝ ꯏꯁꯩ ꯑꯃ
ꯇꯣꯜꯂꯤꯀꯣ ꯅꯣꯏꯅꯦ ꯉꯁꯥꯏꯒꯤꯗꯨꯔꯣ ꯀꯩꯅꯣꯒꯤꯗꯣ ꯁꯤꯗ ꯀꯥꯎꯊꯣꯛꯈ꯭ꯔꯦꯀꯣ ꯃꯌꯨ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥ ꯏꯁꯩ ꯃꯌꯦꯛ ꯀꯥꯎꯈ꯭ꯔꯦ ꯑꯩꯈꯣꯏꯅꯗꯤ ꯃꯤꯅ ꯇꯥꯕꯗ ꯏꯁꯩꯒꯤ ꯑꯝꯗꯗꯤ ꯀꯩꯅꯣꯝ ꯇꯧꯕꯁꯤ ꯃꯤꯅ ꯈꯜꯂꯝꯗꯣꯏꯕ ꯈꯣꯟꯖꯦꯜ ꯑꯅꯤꯁꯤ ꯏꯁꯩ ꯁꯛꯄ ꯃꯤ ꯑꯃ ꯏꯁꯩ ꯑꯃ ꯇꯣꯜꯂꯤꯒ ꯅꯣꯏꯅꯣ ꯀꯩ ꯏꯁꯩꯅꯣ ꯍꯥꯏꯔꯣ ꯉꯁꯥꯏ ꯏꯁꯩꯗꯨꯔꯣ ꯑꯩ ꯂꯩꯀꯣ ꯅꯪꯅ ꯍꯥꯏꯗꯣ ꯌꯥꯏꯁꯅꯥ ꯔꯥꯖꯀꯨꯃꯥꯔ ꯆꯦ ꯈꯨꯜꯂꯧꯅꯕ ꯏꯁꯩ ꯑꯝꯇ ꯌꯥꯡꯙꯧ ꯁꯛꯄꯤꯔꯛꯑꯣ ꯋꯥꯏ ꯂꯝꯕꯤꯁꯦ ꯏꯁꯩ ꯍꯧꯖꯤꯛ ꯌꯥꯝ ꯁꯛꯈ꯭ꯔꯦ ꯌꯥꯏꯁꯅꯥ ꯀꯥꯎꯊꯣꯛꯈ꯭ꯔꯦꯅꯦ ꯑꯩ ꯃꯊꯪꯒꯤ ꯑꯦꯜꯕꯤꯗꯅꯦ ꯊꯣꯏꯕꯤꯁꯅꯥꯗꯨꯒꯤ ꯀꯀꯥ ꯏꯁꯩꯗꯣ ꯑꯩ ꯁꯛꯂꯛꯀꯦꯀꯣ ꯍꯦꯟꯁꯝ ꯑꯣꯏꯌꯦ ꯌꯥꯝꯅ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯁ ꯀꯩ ꯆꯥꯅꯤꯡꯉꯤ ꯍꯥꯏꯔꯛꯑꯣ ꯊꯣꯏꯕꯤꯁꯅꯥ ꯌꯥꯝ ꯊꯨꯅ ꯅꯤꯡꯁꯤꯡꯉꯨ ꯈꯨꯜꯂꯧꯅꯕ ꯌꯥꯡꯙꯧ ꯂꯝꯕꯤꯁꯦ ꯈꯨꯗꯤ ꯊꯤꯅꯇ ꯂꯩꯔꯦ ꯀꯥꯎꯔꯦꯕ ꯃꯈꯥ ꯇꯥꯕꯗꯤ ꯀꯥꯎꯊꯣꯛꯈ꯭ꯔꯦ Bye, you two are so nice. Thank you, thank you. Good night. Gay khuman ꯅꯤꯡꯊꯧꯅ ꯊꯣꯏꯕꯤ ꯌꯥꯝꯅ ꯅꯤꯡꯁꯤꯡꯕ ꯈꯪꯗꯦ ꯀꯥꯟꯅꯗꯦ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯅꯪ ꯍꯥꯟꯅ ꯌꯦꯛꯁꯇꯣ ꯃꯌꯨꯝ ꯗꯗꯥꯅ ꯄꯥꯟꯈ꯭ꯔꯦ ꯑꯁꯨꯝ ꯁꯛꯄꯗꯣ ꯍꯥꯏꯕ ꯃꯃꯥꯡꯒꯤ ꯑꯦꯜꯕꯤꯗ ꯁꯛꯈꯤꯕꯅꯤ ꯀꯔꯝꯕ ꯃꯥꯅ ꯀꯔꯝꯕꯅꯣ ꯍꯥꯏꯕꯅꯤ ꯖꯥꯏꯐꯕꯤ ꯆꯅꯨ ꯖꯥꯏꯐꯕꯤ ꯆꯅꯨ ꯅꯣꯏ ꯑꯅꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯍꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯌꯥꯏꯐꯕꯤꯁꯦ ꯀꯔꯝꯕꯅꯣ ꯆꯦꯅꯦꯜ ꯄꯥꯏꯕꯗꯨꯔꯣ ꯌꯥꯏꯐꯕꯤ ꯆꯅꯨꯁꯦ ꯆꯦꯟꯅꯦꯜ ꯄꯥꯏꯕꯗꯨꯔꯣ ꯅꯠꯇ꯭ꯔꯒꯅ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯁꯦꯡꯅ ꯕꯤꯗ꯭ꯌꯥ ꯕꯤꯗ꯭ꯌꯥ ꯒꯨꯗ ꯑꯥꯔꯁꯤꯌꯥ ꯅꯥꯏꯠ ꯒꯨꯗ ꯒꯨꯗ ꯅꯥꯏꯠ ꯅꯥꯏꯠ ꯊꯣꯏꯕꯤꯁꯅꯥ ꯊꯣꯏꯕꯤꯆꯅꯥꯅ ꯀꯂꯛ ꯍꯦꯛ ꯄꯦꯜꯂꯦ ꯈꯨꯃꯟ ꯌꯦꯟ ꯆꯥꯒꯦ ꯍꯌꯦꯡ ꯃꯥꯏ ꯅꯪ ꯌꯥꯏ ꯈꯨꯃꯅ ꯅꯪꯕꯨ ꯅꯪꯕꯨ ꯊꯣꯏꯕꯤ ꯊꯣꯏꯕꯤꯁꯅꯥ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯩꯗꯧꯔꯕ ꯑꯩ ꯀꯣ ꯀꯩꯗꯧꯔꯕ ꯑꯦꯝ ꯑꯦꯜ ꯑꯣꯄꯦꯟ ꯋꯥꯔꯜꯗ ꯀ꯭ꯌꯨꯠ ꯀꯄꯜ ꯀꯄꯜ ꯑꯣꯏꯔꯦ ꯀꯀꯥꯒ ꯅꯦꯅꯦꯒꯁꯦ ꯊꯦꯡꯀ꯭ꯌꯨ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯑꯩꯈꯣꯏ ꯑꯩꯁꯦ ꯍꯛꯀꯥꯝ ꯆꯟꯅꯤꯡꯕꯅ ꯂꯩꯔꯕꯅꯤ ꯃꯤ ꯃꯃꯥꯡꯗ ꯍꯛꯀꯥꯝ ꯆꯟꯕꯗ ꯏꯀꯥꯏꯅꯔꯦ ꯑꯩ ꯀꯤꯗꯤ ꯈꯜꯂꯦ ꯍꯥꯏꯒꯗ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯤ ꯍꯛꯀꯥꯝꯁꯤ ꯆꯠꯅꯤꯡꯉꯕꯀꯣ ꯃꯤ ꯃꯃꯥꯡꯗ ꯆꯟꯒꯦ ꯇꯧꯈꯠꯂꯛꯅꯦ ꯈꯨꯃꯟ ꯅꯤꯡꯊꯧ ꯆꯦꯅꯦꯜ ꯆꯦ ꯌꯥꯏꯐꯕꯤ ꯌꯥꯏꯐꯕꯤꯁꯦ ꯆꯅꯨꯁꯦ ꯆꯦꯅꯦꯜ ꯆꯦꯜ ꯑꯆꯧꯕꯅꯤꯀꯣ ꯑꯣꯀꯦ ꯍꯥꯏꯌꯦ ꯑꯣꯀꯦ ꯌꯥꯏꯐꯕꯤꯗꯣ ꯑꯗꯨꯅꯦ ꯑꯩꯅ ꯍꯪꯉꯤꯁꯦ ꯆꯦꯟꯅꯦꯜ ꯄꯥꯏꯕꯗꯨꯔ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯅꯣ ꯍꯥꯏꯅꯗꯨꯅꯦ ꯍꯪꯉꯤꯕ ꯊꯣꯏꯕꯤꯁꯅꯥ ꯀꯩꯅꯣ ꯑꯅꯤꯁꯤꯅ ꯆꯦ ꯇꯧꯔꯤꯁꯦ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯑꯅꯤꯁꯤꯅ ꯇꯧꯔꯤꯁꯦ ꯍꯥꯏ ꯇꯨꯀꯠꯆꯩꯌꯦ ꯍꯛꯀꯥꯝ ꯆꯟꯕꯒ ꯃꯥꯜꯍꯟꯗ꯭ꯔꯤꯕ ꯈꯨꯃꯟ ꯊꯣꯏꯕꯤ ꯅꯤꯡꯊꯧꯅ ꯊꯣꯏꯕꯤ ꯃꯀꯣꯛ ꯄꯥꯏꯈ꯭ꯔꯦ ꯁꯤ ꯌꯥꯏꯐꯕꯤ ꯆꯅꯨ ꯆꯠꯈ꯭ꯔꯕꯣ ꯑꯩꯅ ꯆꯦꯟꯅꯦꯜ ꯄꯥꯏꯕꯗꯨꯔ ꯄꯥꯏꯗꯕꯗꯨꯔ ꯑꯩ ꯈꯪꯗꯦꯕ ꯀꯔꯝꯕꯅꯣ ꯍꯥꯏꯅ ꯑꯇꯣꯞꯄꯔꯥ ꯀꯩꯅꯣ ꯈꯪꯗ꯭ꯔꯕ ꯑꯩꯈꯣꯏꯁꯦ ꯑꯦꯜꯕꯤꯁꯤ ꯂꯣꯏꯁꯤꯜꯂꯅꯤ ꯃꯤꯅꯤꯠ ꯑꯃꯈꯛꯇ ꯉꯥꯏꯔꯦ ꯃꯤꯅꯤꯠ ꯑꯃꯈꯛꯇ ꯉꯥꯏꯔꯦ ꯃꯤꯅꯤꯠ ꯑꯃꯁꯦ ꯐꯥꯕꯒ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯃꯌꯥꯝ ꯔꯕꯤꯅꯥꯅ ꯀꯩ ꯍꯥꯏꯕ ꯆꯦꯆꯦꯒ ꯗꯗꯥꯒꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩꯒꯤꯅ 37 ꯁꯨꯔꯦ ꯑꯩꯈꯣꯏꯗꯥꯒꯤꯅ ꯀꯌꯥꯅꯣ 42 43 43 ꯑꯗꯨꯃꯥꯏꯅ ꯊꯣꯏꯕꯤꯁꯅꯥꯅ ꯈꯨꯃꯟ ꯅꯪ ꯑꯩ ꯀꯧꯕꯗ ꯁꯤꯔꯅꯤ ꯍꯥꯏ ꯑꯗꯒꯤꯗꯤ ꯑꯦꯝ ꯑꯦꯜ ꯑꯣꯄꯦꯟ ꯋꯥꯔꯜꯅ ꯍꯌꯦꯡꯁꯨ ꯂꯥꯏꯚ ꯊꯥꯔꯛꯑꯣꯅꯦꯅꯦ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯁꯪꯉꯗꯤ ꯊꯥꯔꯛꯀꯅꯤꯀꯣ ꯑꯗꯒꯤꯗꯤ ꯁꯔꯃꯥ ꯀꯦꯇꯔꯤꯡꯅ ꯏꯕꯥꯏ ꯀꯥꯏ ꯈꯔꯒꯦ ꯏꯕꯥꯏ ꯅꯣꯡꯃ ꯎꯅꯁꯤ ꯍꯥꯏꯌꯦ ꯋꯦꯜꯀꯝ ꯄꯨꯇꯅꯨ ꯍꯣꯏ ꯍꯣꯏ ꯎꯅꯁꯤ ꯑꯃꯨꯛꯀ ꯎꯅꯁꯤꯀꯣ ꯉꯁꯤꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯑꯗꯒꯤꯗꯤ ꯀꯁꯥꯔ ꯄꯥꯈꯪꯅ ꯏꯇꯩꯃ ꯅꯣꯏ ꯔꯣꯝꯒꯤ ꯚꯥꯃꯣꯟ ꯀ꯭ꯔꯤꯁꯅꯗꯣ ꯀ꯭ꯔꯤꯁꯅꯅ ꯈꯪꯕ꯭ꯔꯥ ꯀꯌꯥꯝ ꯂꯥꯞꯅꯒꯦ ꯍꯥꯏ ꯅꯪ ꯈꯪꯕ꯭ꯔꯥ ꯀ꯭ꯔꯤꯁꯅ ꯍꯥꯏꯗꯤ ꯈꯪꯗꯦꯕꯣ ꯀ꯭ꯔꯤꯁꯅ ꯍꯥꯏꯁꯦ ꯀꯔꯝꯕ ꯈꯨꯟꯒꯤꯅꯣꯅꯦ ꯀꯔꯝꯕ ꯈꯨꯟꯒꯤꯅꯣ ꯈꯪꯗꯔꯦ ꯑꯗꯒꯤꯗꯤ ꯇꯨꯃꯤ ꯍꯥꯏ ꯍꯦꯜꯂꯣ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯑꯗꯒꯤꯗꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯈꯪꯗꯦꯀꯣ ꯈꯪꯗꯦ ꯑꯩ ꯃꯥꯡꯈ꯭ꯔꯦ ꯈꯪꯗꯦꯀꯣ ꯑꯩ ꯉꯁꯤꯁꯦ ꯊꯣꯏꯕꯤ ꯅꯪꯉꯣꯟꯗ ꯗꯇꯥ ꯗꯗ ꯀꯧꯗꯨꯅꯇ ꯂꯩꯅꯤꯡꯉꯦ ꯅꯪꯉꯣꯟꯗꯇ ꯀꯧꯗꯨꯅꯇ ꯂꯩꯅꯤꯡꯉꯦ ꯊꯣꯏꯕꯤꯁꯅꯥꯅ ꯊꯣꯏꯕꯤꯁꯅꯥ ꯑꯦꯜ ꯕꯤ ꯂꯥꯛꯇꯦ ꯌꯥꯔꯣꯏꯀꯣ ꯈꯨꯃꯟ ꯅꯪ ꯅꯥꯏ ꯑꯗꯒꯤ ꯈꯨꯃꯟꯅ ꯑꯣꯀꯦ ꯊꯣꯏꯕꯤ ꯌꯥꯔꯦ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩꯅ ꯏꯁꯧ ꯂꯥꯡꯕꯩ ꯑꯣꯏꯔꯝꯅꯤ ꯈꯨꯃꯟꯗꯒꯤꯗꯤ ꯑꯃꯤꯠꯅ ꯍꯥꯏ ꯋꯤ ꯑꯔ ꯐ꯭ꯔꯣꯝ ꯁꯤꯜꯆꯔ ꯑꯗꯨꯗꯒꯤꯗꯤ ꯁꯥꯔ ꯀꯩꯅꯣꯅ ꯑꯗꯨꯒ ꯁꯥꯔꯅ ꯆꯦ ꯆꯦ ꯏꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯊꯦꯡꯖꯜꯂꯛꯑꯦꯀꯣ ꯇꯨꯝꯃꯣ ꯃꯥꯂꯦꯝ ꯉꯥꯟꯕꯁꯤꯡ ꯆꯦ ꯑꯟꯖꯨ ꯁꯥꯞ
ꯇꯧꯈ꯭ꯔꯦ ꯇꯧꯈ꯭ꯔꯦ ꯑꯣꯀꯦ ꯍꯥꯏꯌꯦ ꯑꯣꯀꯦ ꯑꯟꯖꯨ ꯃꯥꯂꯦꯝ ꯉꯥꯟꯕꯅ ꯁꯞ ꯇꯧꯈ꯭ꯔꯦ ꯃꯉꯣꯟꯗꯁꯨ ꯔꯤꯇꯔꯟ ꯇꯧꯕꯤꯌꯨꯀꯣ ꯀꯦ ꯁꯠ ꯁꯅꯥꯅ ꯁꯦꯛꯅ ꯆꯥꯛ ꯆꯥꯛ ꯆꯥꯔꯕꯣ ꯏꯇꯩꯃ ꯆꯥꯔꯦ ꯑꯦꯝ ꯑꯦꯜ ꯑꯣꯄꯟ ꯄꯦꯅꯣꯜꯅ ꯋꯥꯔꯜ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯀꯀꯥ ꯅꯦꯅꯦ ꯃꯪ ꯐꯔꯁꯦ ꯐꯔꯕꯒꯦ ꯍꯣꯏ ꯑꯣꯀꯦ ꯍꯣꯏ ꯑꯣꯀꯦ ꯒꯨꯗ ꯊꯦꯡꯀ꯭ꯌꯨ ꯅꯥꯏꯠ ꯁꯦꯝ ꯃꯪ ꯇꯨ ꯌꯨ ꯐꯔꯁꯦ ꯊꯣꯏꯕꯤ ꯑꯗꯩꯗꯤ ꯅꯣꯡꯃ ꯑꯩꯁꯨ ꯊꯣꯏꯕꯤ ꯅꯣꯡꯃ ꯑꯩꯁꯨ ꯀꯩ ꯍꯥꯏꯅꯣ ꯄꯥꯍꯧꯗ꯭ꯔꯦ ꯂꯥꯡꯕꯅꯤ ꯍꯥꯏꯔꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯑꯣ ꯐꯔꯦ ꯒꯨꯗ ꯅꯥꯏꯠ ꯑꯩꯅ ꯍꯥꯏꯔꯦ ꯑꯟꯖꯨꯅ ꯍꯣꯏ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯑꯥꯏꯁꯤꯌꯥꯅ ꯀꯩ ꯍꯥꯏꯕ ꯍꯥꯏ ꯍꯥꯏꯔꯦ ꯀꯦꯁ ꯁꯗꯥ ꯀꯩꯅꯣꯅ ꯀꯩ ꯍꯥꯏꯕ ꯇꯨꯝꯃꯣ ꯇꯨꯝꯃꯣ ꯑꯗꯨꯝꯗꯤ ꯋꯥꯗ꯭ꯔꯤꯕꯣ ꯇꯨꯝꯃꯅꯤ ꯑꯗꯒꯤꯗꯤ ꯃꯥꯂꯦꯝꯉꯥꯟꯕꯅ ꯀꯩ ꯍꯥꯏꯕ ꯃꯥꯂꯦꯝꯉꯥꯟꯕꯅ ꯊꯣꯏꯕꯤꯅ ꯏꯁꯧ ꯂꯥꯡꯕꯗ ꯈꯨꯃꯟꯒ ꯀꯩ ꯍꯥꯏꯕ ꯁꯤꯒꯤꯗꯣꯔꯦ ꯍꯥꯏ ꯃꯥꯜꯂꯦ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯆꯦ ꯈꯨꯃꯟ ꯂꯥꯏꯚ ꯂꯣꯏꯗꯣꯔꯦ ꯂꯣꯏꯗꯣꯔꯦ ꯑꯩ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯅꯤ ꯑꯗꯨꯗꯒꯤꯗꯤ ꯃꯥꯂꯦꯝ ꯉꯥꯟꯕꯅ ꯆꯦꯟꯖꯨ ꯍꯟꯕꯤꯔꯒꯣ ꯀꯣꯟꯅ ꯚꯤꯗꯤꯑꯣ ꯌꯦꯡꯂꯒ ꯍꯥꯏ ꯍꯟꯖꯤꯜꯂꯛꯀꯅꯤ ꯃꯥ ꯍꯟꯒꯅꯤ ꯍꯥꯏꯕꯅꯤꯀꯣ ꯂꯣꯏꯁꯤꯜꯂꯁꯤꯔ ꯆꯦꯟꯖꯨ ꯃꯤꯗꯤ ꯆꯥꯝ ꯀꯨꯟꯕꯨ ꯂꯩꯔꯤ ꯃꯤꯕꯨꯗꯤ ꯃꯌꯥꯝ ꯂꯩꯔꯤ ꯂꯥꯏꯔꯤꯛꯇ ꯑꯝꯇ ꯂꯩꯇꯦ ꯃꯤꯗꯤ ꯆꯦ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯨ ꯂꯩꯕꯩꯗꯤ ꯂꯣꯏꯁꯤꯜꯂꯣ ꯃꯥꯏ 172ꯒ ꯌꯧꯈ꯭ꯔꯦꯅꯦ ꯑꯃꯨꯛ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯦꯜꯕꯤꯁꯦ ꯂꯣꯏꯁꯤꯜꯂꯁꯤꯔ ꯈꯪꯗꯦꯀꯣ ꯃꯤꯗꯤ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯗꯣ ꯀꯩꯅꯣꯁꯨ ꯇꯧꯅꯤ ꯍꯥꯏꯁꯤꯗꯤ ꯈꯨꯃꯟꯁꯨ ꯇꯧꯅꯤ ꯍꯥꯏꯁꯤꯗꯤ ꯈꯨꯃꯟ ꯇꯧꯅꯦ ꯇꯧꯔꯣ ꯑꯩꯈꯣꯏꯁꯨ ꯂꯣꯏꯁꯤꯜꯂꯒꯦ ꯋꯥꯔꯦ ꯒꯨꯗ ꯑꯗꯒꯤꯗꯤ ꯅꯥꯏꯠ ꯀꯩꯅꯣ ꯒꯨꯗ ꯅꯥꯏꯠ ꯍꯌꯦꯡ ꯑꯝꯇ ꯍꯥꯏꯕꯤꯔꯛꯈꯣ ꯅꯨꯡꯊꯤꯜ ꯊꯥꯔꯛꯑꯣꯏꯅ ꯃꯥꯏ ꯁꯍꯠ ꯁꯦꯛꯅ ꯒꯨꯗ ꯅꯥꯏꯠ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯑꯗꯒꯤ ꯔꯦꯃꯣ ꯃꯩꯇꯩꯅ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝꯅ ꯍꯌꯦꯡ ꯅꯨꯡꯗꯥꯡ ꯊꯥꯔꯒꯣ ꯏꯅꯝꯃ ꯍꯣꯏ ꯅꯨꯡꯗꯥꯡ ꯍꯌꯦꯡ ꯅꯨꯡꯗꯥꯡ ꯊꯥꯔꯒꯦꯀꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯅꯧꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯒꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯅ꯭ꯌꯨ ꯏꯌꯥꯔꯒꯤ ꯒꯤꯐ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯇꯩꯃꯒ ꯅꯌꯥꯝꯕꯕꯨ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯒꯤꯐ ꯑꯃꯃꯝꯇꯪ ꯑꯅꯧꯕ ꯆꯍꯤꯒꯤ ꯑꯣꯏꯅ ꯒꯤꯐ ꯑꯃꯇꯪ ꯊꯝꯕꯤꯔꯝꯃꯨꯀꯣ ꯑꯗꯨꯗꯤ ꯑꯦꯜꯕꯤꯁꯦ ꯂꯣꯏꯈ꯭ꯔꯀꯥꯟꯗꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯃꯟ ꯆꯦꯅꯦꯜꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯊꯥꯛꯇ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯖꯒꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯕꯤꯗꯥꯏ ꯂꯧꯖꯔꯒꯦ ꯑꯗꯨꯒ ꯃꯊꯪ ꯃꯇꯥ ꯆꯥꯕ ꯃꯇꯝ ꯑꯃꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯁꯔꯃꯥ ꯅꯥꯏꯠ ꯀꯩꯇꯧꯔꯤꯅ ꯀꯩꯅꯣ ꯃꯥ ꯏꯕꯥꯏ ꯅꯪꯒꯤ ꯀꯦꯞꯇꯣ ꯅꯣꯡꯃ ꯋꯥꯏꯖꯒꯦ ꯑꯣꯀꯦ ꯑꯣꯀꯦ ꯑꯁꯤ ꯋꯥꯏꯕ ꯃꯇꯝꯗ ꯅꯪꯒꯤ ꯆꯥꯛ ꯑꯃꯗꯤ ꯁꯤꯟꯕ ꯃꯊꯧ ꯇꯥꯏ ꯑꯣꯀꯦ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯂꯚ ꯌꯨ ꯑꯣꯜ ꯂꯚ ꯌꯨ ꯑꯣꯜ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ 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 ꯅꯦꯛꯁ ꯑꯦꯜꯕꯤꯗ ꯑꯃꯨꯛ ꯎꯅꯔꯁꯦ ꯃꯤ ꯃꯌꯥꯝꯁꯦ ꯃꯤꯗꯤ 134 ꯂꯩ ꯉꯁꯤ ꯀꯩꯅꯣ ꯁꯞꯇꯤ ꯈꯪꯗꯦ ꯀꯌꯥꯝ ꯀꯥꯔꯝꯗꯕ